ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯗꯦꯔꯦꯛ ꯑꯣꯏꯅ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯇꯨꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯤꯡꯊꯝꯊꯥ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯅ ꯄꯨꯡ ꯊꯦꯡꯂꯕꯁꯨ ꯑꯗꯨꯃꯛ ꯂꯩꯆꯤꯜ ꯊꯥꯗꯨꯅ ꯂꯩꯔꯤ꯫ ꯂꯩꯃ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩꯕꯅ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯏꯔꯨꯖꯒꯦ ꯈꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯁꯤꯡ ꯑꯗꯨꯗꯤ ꯆꯤꯡꯁꯤꯟꯕ ꯃꯈꯩ ꯏꯪꯕꯗꯨꯗ ꯑꯁ ꯀꯩꯅꯣ ꯁꯤꯗꯤ? ꯑꯩꯕꯨ ꯁꯤꯅꯒ ꯆꯥꯏꯊꯔꯕꯗꯤ ꯁꯣꯏꯗꯅ ꯑꯔꯨꯝ ꯍꯧꯕ ꯇꯥꯔꯦ꯫ ꯑꯃꯨꯛꯇ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯍꯜꯂꯒ ꯂꯨꯗꯕ ꯌꯥꯔꯔꯣꯏ꯫ ꯂꯩꯃ ꯄ꯭ꯔꯞ ꯄ꯭ꯔꯞ ꯁꯨꯃꯥꯡ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯀꯧꯔꯛꯏ꯫ ꯍꯥꯏ ꯑꯌꯤꯡꯕꯤ, ꯑꯌꯤꯡꯕꯤ! ꯃꯁꯤꯕꯨ ꯁꯤꯈ꯭ꯔꯕ ꯈꯪꯗꯦꯅꯦ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯕꯁꯦ꯫ ꯑꯣ ꯑꯌꯤꯡꯕꯤ! ꯑꯌꯤꯡꯕꯤ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ? ꯍꯧꯖꯤꯛꯇꯗ ꯀꯔꯤ ꯍꯥꯏꯒꯦ ꯀꯥꯏꯅ ꯉꯁꯥꯏꯗꯒꯤ ꯀꯩꯗꯧꯔꯨꯒꯦ? ꯍꯥ? ꯑꯩꯅ ꯀꯧꯕꯗꯨ ꯇꯥꯔꯕꯗꯤ ꯊꯨꯅ ꯊꯣꯔꯛꯄ ꯀꯩꯗꯧꯒꯦ? ꯇꯨꯝꯗ ꯂꯩꯔꯕ ꯑꯣꯏꯔꯝꯒꯅꯤꯅꯦ, ꯇꯨꯝꯗꯅ ꯍꯥ? ꯏꯃꯥ ꯆꯥꯛ ꯊꯣꯡꯒꯠꯄ ꯍꯧꯒꯦ ꯇꯧꯔꯝꯕꯅꯦ꯫ ꯑꯩꯗꯣ ꯃꯅꯤꯡꯂꯣꯝꯗ ꯈꯨꯖꯥꯝ ꯍꯩꯗꯣꯛꯄ ꯊꯣꯛꯎꯕ ꯑꯗꯨꯗ ꯇꯥꯍꯧꯗꯕꯅꯤ ꯏꯃꯥ꯫ ꯌꯥꯔꯦ ꯌꯥꯔꯦ ꯈꯪꯉꯦ, ꯆꯠꯂꯣ ꯏꯁꯤꯡ ꯑꯃꯨꯛꯇ ꯂꯨꯝꯂꯛꯎ꯫ ꯑꯩ ꯊꯕꯛ ꯆꯠꯀꯗꯣꯏꯅꯤ, ꯊꯨꯅ ꯁꯥꯜꯂꯛꯎ꯫ ꯍꯣꯏ ꯏꯃꯥ꯫ ꯂꯩꯃ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛꯇꯅꯤ꯫ ꯊꯣꯝꯕ ꯃꯥꯗꯤ ꯂꯪꯐꯩ ꯆꯠꯄꯅ ꯌꯨꯝꯗ ꯀꯌꯥ ꯂꯩꯇꯦ꯫ ꯑꯗꯨꯅ ꯃꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯔꯝꯅ ꯂꯣꯏꯅꯩ ꯍꯥꯏꯕ ꯑꯁꯤ ꯈꯪꯂꯝꯗꯦ꯫ ꯌꯨꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯂꯩꯃꯒ ꯃꯃꯧ ꯅꯨꯄꯤ ꯑꯁꯤꯒ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯃꯛꯅꯤ ꯂꯩꯔꯤꯕ꯫ ꯑꯗꯨꯕꯨ ꯂꯩꯃꯅ ꯑꯌꯤꯡꯕꯤꯁꯤ ꯅꯨꯡꯁꯤꯔꯝꯗꯦ, ꯃꯔꯝꯗꯤ ꯈꯨꯜ ꯑꯁꯤꯗ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥ ꯑꯣꯏꯕꯗ ꯅꯠꯇꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯊꯤꯅ ꯊꯤꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯟꯖꯥꯁꯤꯡꯅꯗꯤ ꯑꯌꯤꯡꯕꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯌꯤꯡꯕꯤ ꯍꯣꯠꯅꯕ ꯀꯜꯂꯤ꯫ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯌꯨꯝ ꯑꯗꯨꯗ ꯃꯊꯟꯇ ꯂꯩꯔꯛꯂꯕꯁꯨ ꯃꯍꯥꯛꯅ ꯁꯨꯕ ꯅꯣꯝꯕ ꯀꯟꯕꯅ ꯆꯔꯥ ꯐꯥꯎꯕꯗꯤ ꯍꯦꯜꯂꯛꯇꯦ꯫ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯌꯦꯡꯁꯤꯟꯕ ꯐꯠꯇꯕ ꯃꯤꯅꯗꯤ ꯑꯗꯨꯃꯛ ꯉꯥꯡꯅꯕꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯕꯨ ꯑꯌꯥꯝꯕꯅꯗꯤ ꯃꯍꯥꯛꯀꯤ ꯍꯣꯠꯅꯕ ꯀꯟꯕ, ꯏꯪ ꯇꯞꯆꯕ, ꯂꯥꯟꯖꯗꯕ ꯃꯇꯧ ꯀꯌꯥꯅ ꯃꯍꯥꯛꯕꯨ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯂꯩꯃ ꯃꯃꯧ ꯅꯨꯄꯤꯗ ꯏꯁꯤꯡ ꯂꯨꯝꯃꯨ ꯍꯥꯏꯔꯒ ꯁꯨꯡꯄꯨ ꯄꯨꯊꯣꯔꯛꯇꯕꯗꯨꯗ ꯁꯥꯎꯅ ꯆꯥꯛꯈꯨꯝ ꯑꯗꯨ ꯆꯪꯂꯛꯏ꯫ ꯂꯣꯏꯔꯦ ꯆꯥꯛꯈꯨꯝ ꯑꯗꯨꯗꯤ ꯃꯩꯈꯨꯅ ꯄꯨꯡꯃꯝ ꯍꯦꯛ ꯃꯝꯃꯤ꯫ ꯂꯩꯃ ꯁꯥꯎꯅ ꯁꯤꯡ ꯑꯗꯨꯗ ꯃꯩ ꯍꯧꯒꯠꯂꯛꯅꯅꯕ ꯁꯣꯔ ꯀꯥꯝꯗꯨꯅ ꯂꯩꯔꯤꯕꯤ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯩ, ꯉꯁꯥꯏꯗꯒꯤ ꯏꯁꯤꯡ ꯂꯨꯝꯃꯨ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯒ ꯍꯧꯖꯤꯛꯐꯥꯎ ꯄꯨꯊꯣꯔꯛꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯥ? ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯒꯦ ꯅꯪꯕꯣ? ꯃꯩꯈꯨ ꯃꯔꯛ ꯑꯗꯨꯗ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ ꯀꯨꯝꯂꯛꯏ꯫ ꯏꯃꯥ, ꯏꯁꯤꯡꯁꯦ ꯂꯤꯛꯂꯥ ꯇꯥꯁꯤꯟꯕꯒꯤ ꯃꯩ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯅ ꯂꯩꯔꯤ, ꯑꯗꯨꯅꯅꯤ꯫ ꯀꯔꯤ? ꯍꯧꯖꯤꯛꯐꯥꯎ ꯏꯁꯤꯡꯗꯨ ꯁꯥꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯔꯤꯁꯦ? ꯂꯨꯝꯕꯨ ꯂꯨꯝꯕꯨꯗꯤ ꯁꯥꯔꯤ ꯏꯃꯥ꯫ ꯅꯠꯇꯦ, ꯅꯁꯥꯅ ꯈꯪꯅ ꯁꯤꯡ ꯑꯗꯣ ꯅꯨꯃꯤꯗꯥꯡ ꯆꯥꯛꯈꯨꯝꯗ ꯍꯣꯟꯖꯤꯜꯂꯒ ꯊꯝꯂꯝꯕ ꯀꯩꯗꯧꯏ? ꯍꯥ? ꯊꯕꯛ ꯑꯃ ꯇꯧꯕꯗ ꯏꯆꯨ ꯇꯥꯗꯦꯅꯦ ꯏꯕꯦꯝꯃ ꯅꯪꯁꯦ꯫ ꯉꯔꯥꯡꯗꯣ ꯑꯩ ꯀꯥꯎꯔꯨꯔꯦ ꯏꯃꯥ, ꯑꯗꯨꯒꯤꯅꯤ꯫ ꯍꯣꯔꯦꯟꯗꯒꯤꯗꯤ ꯑꯩ ꯂꯧꯁꯤꯟꯖꯔꯒꯦ꯫ ꯍꯥꯏꯅꯗ꯭ꯔꯤꯈꯩꯗꯤ ꯅꯁꯥꯅ ꯈꯪꯂꯣꯏ꯫ ꯄꯨ ꯄꯥꯡ ꯁꯨꯗ ꯃꯆꯥꯅꯤꯅ ꯀꯗꯥꯏꯗ ꯈꯪꯅꯅꯦꯒꯦ? ꯑꯌꯤꯡꯕꯤꯗ ꯃꯃꯤꯠ ꯑꯗꯨ ꯐꯩꯅ ꯌꯦꯡꯂꯝꯗꯨꯅ ꯂꯩꯃ ꯏꯁꯤꯡꯗꯨ ꯕꯥꯔꯇꯤꯟ ꯑꯃꯗ ꯍꯩꯗꯣꯛꯂꯒ ꯄꯨꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯑꯌꯤꯡꯕꯤ ꯃꯅꯦꯝꯒꯤ ꯋꯥꯗꯨꯗ ꯅꯨꯡꯉꯥꯏꯖꯗ꯭ꯔꯕꯁꯨ ꯅꯣꯡꯃꯇ ꯃꯆꯤꯟ ꯈꯨꯝꯂꯨꯗꯦ꯫ ꯁꯤꯗꯒꯤ ꯍꯦꯟꯕ ꯀꯌꯥꯅꯤ ꯂꯩꯃꯅ ꯃꯃꯧ ꯅꯨꯄꯤꯗ ꯉꯥꯡꯕꯤꯔꯤꯕ꯫ ꯂꯩꯃ ꯊꯕꯛ ꯃꯊꯪ ꯃꯊꯪ ꯃꯥꯅ ꯆꯠꯀꯗꯕꯗꯨ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯈꯨꯜꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯌꯣꯟꯕꯤ, ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯖꯕꯤ, ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕꯤ ꯆꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯏꯕꯤ ꯂꯩꯃ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯖꯔꯛꯏ꯫ ꯂꯩꯃ, ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ? ꯂꯩꯃꯁꯨ ꯆꯥꯏꯕꯤꯒꯤ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯐꯤꯗꯥꯗꯨꯗ ꯐꯝꯊꯗꯨꯅ ꯁꯣꯔꯗꯨ ꯍꯣꯟꯗꯣꯛꯆꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯆꯥꯏꯕꯤ, ꯑꯩꯁꯦ ꯊꯕꯛ ꯈꯔ ꯆꯠꯂꯨꯕꯅꯤ, ꯑꯗꯨꯗ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯪꯉꯝꯒꯦ ꯍꯥꯏꯗꯅ ꯆꯪꯂꯛꯂꯤꯕꯅꯤ꯫ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯁꯤꯕꯣ? ꯀꯩꯁꯨ ꯂꯩꯇꯦꯗ, ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯋꯥꯕꯒ ꯅꯪꯒꯤ ꯆꯥ ꯑꯁꯥꯕꯗꯣ ꯊꯛꯂꯒ ꯐꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯆꯪꯂꯛꯂꯤꯕꯅꯤ꯫ ꯍꯥꯏꯔꯛꯀꯦ, ꯏꯪꯕꯅꯤꯅꯅꯦ ꯆꯥ ꯑꯁꯥꯕꯁꯦ ꯊꯛꯂꯒ ꯐꯒꯗꯣꯏꯅꯤ꯫ ꯆꯥꯏꯕꯤ ꯆꯥꯗꯨ ꯍꯩꯗꯨꯅ ꯂꯩꯃꯗ ꯄꯤ꯫ ꯆꯥꯏꯕꯤꯅ ꯂꯩꯃ, ꯅꯪꯗꯤ ꯅꯃꯧꯒ ꯂꯩꯈꯤꯕꯗꯒꯤ ꯎꯒꯦꯒ ꯐꯪꯈꯤꯗ꯭ꯔꯦ, ꯈꯔ ꯈꯔꯁꯨ ꯑꯩꯒꯤ ꯄꯣꯛꯐꯝꯁꯤꯗ ꯊꯣꯔꯧꯗꯅ꯫ ꯍꯣꯏꯗ, ꯑꯩꯅ ꯍꯦꯟꯅ ꯊꯣꯛꯂꯛꯅꯤꯡꯉꯤꯕꯅꯤ꯫ ꯍꯟꯗꯛꯁꯦ ꯊꯕꯛ ꯈꯔ ꯆꯤꯟꯕꯒꯤ ꯑꯗꯨꯛ ꯇꯧꯕꯒꯤ ꯋꯥꯅꯤ꯫ ꯑꯗꯣ ꯅꯃꯧ ꯅꯨꯄꯤꯗꯨꯕꯨ ꯐꯕ꯭ꯔꯣ? ꯂꯩꯁꯥꯔꯤꯉꯩꯗꯗꯤ ꯐꯅ ꯐꯕꯅꯤ, ꯃꯧ ꯑꯣꯏꯔꯀꯥꯟꯗ ꯀꯝꯗꯧꯒꯦ? ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯔꯤꯅꯣ? ꯐꯔꯤꯔꯥ ꯐꯠꯇ꯭ꯔꯤꯔꯥ ꯊꯕꯛ ꯑꯃ ꯇꯧꯕꯗꯨꯁꯨꯅꯦ
ꯑꯗꯨꯝ ꯍꯦꯛꯇ ꯉꯥꯡꯅꯤꯡꯉꯤ ꯃꯥꯅ ꯇꯧꯔꯝꯕꯅꯦꯕꯨ ꯍꯥꯏꯔꯗꯤ ꯑꯩꯅ ꯅꯨꯡꯁꯤꯗꯕꯩꯔꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯃꯗꯨꯃꯗꯤ ꯌꯦꯡꯉꯣ ꯃꯑꯣꯡꯗꯣ ꯅꯧꯔꯤꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯂꯁꯨ ꯍꯦꯛꯇ ꯋꯥꯔꯛꯀꯗꯕꯅꯤ ꯀꯩꯅꯣ ꯂꯩꯃ ꯑꯩꯉꯣꯟꯗꯕꯨ ꯀꯅꯥꯅ ꯍꯦꯟꯖꯤꯟꯕ ꯉꯝꯅꯤꯒꯦ ꯃꯁꯝꯗꯣ ꯐꯣꯏꯒꯦꯅꯦ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯁꯅꯨ ꯑꯗꯨꯅꯦ ꯈꯔ ꯈꯪꯍꯟꯒꯗꯕꯅꯤ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯋꯥꯔꯛꯍꯧꯒꯗꯧꯅꯤ ꯍꯣꯏ ꯑꯗꯨ ꯆꯥꯏꯕꯤꯌꯥ ꯑꯩꯒꯤꯁꯤꯕꯨ ꯀꯌꯥ ꯇꯥꯔꯒꯦ ꯌꯥꯔꯦꯗ ꯏꯇꯥꯅ ꯊꯛꯄꯕꯨ ꯀꯔꯤꯒꯤ ꯁꯦꯜꯅꯣ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯑꯃꯨꯛꯅꯦ ꯌꯨꯝꯗꯣ ꯑꯩ ꯂꯩꯇ꯭ꯔꯕꯗꯤ ꯃꯇꯛ ꯃꯈꯥꯅꯤ ꯑꯣꯜꯂꯝꯒꯗꯧꯔꯤꯁꯦ ꯍꯣꯏ ꯑꯗꯣ ꯈꯔ ꯀꯣꯏꯊꯣꯔꯛꯎꯀꯣ ꯂꯩꯃ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯑꯌꯤꯡꯕꯤ ꯁꯨꯃꯥꯡ ꯋꯥꯏ ꯇꯥꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯃ ꯁꯥꯎꯅ ꯍꯩꯃ ꯍꯦ ꯅꯠꯇꯦ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯀꯔꯤ ꯇꯧꯔꯒ ꯂꯩꯒꯦ ꯀꯔꯤ ꯇꯧꯔꯒ ꯂꯩꯔꯨꯒꯦꯕ ꯅꯪꯕꯨ ꯍꯧꯖꯤꯛ ꯁꯟꯌꯥ ꯌꯥꯆꯪꯂꯛꯄꯒꯤ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯟꯅ ꯃꯇꯝ ꯑꯁꯤꯗ ꯋꯥꯏ ꯁꯤꯠꯂꯤꯕꯁꯤꯕꯣ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯋꯥꯏ ꯁꯤꯠꯂꯒ ꯂꯩꯔꯝꯕ ꯑꯌꯤꯡꯕꯤꯗꯨ ꯈꯪꯍꯧꯗꯅ ꯃꯇꯨꯡꯂꯣꯝꯗ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯃꯁꯥꯗꯨ ꯈꯪꯉꯤ ꯂꯩꯃꯗꯤ ꯃꯤꯅ ꯈꯪꯂꯤꯕꯗꯨ ꯇꯧꯁꯤꯟꯅꯔꯤꯅꯤ ꯈꯟꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯅ ꯍꯩ ꯈꯪꯁꯤꯟꯅꯕꯅ ꯀꯥꯟꯅꯔꯣꯏꯅꯦ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯇꯨꯝꯂꯒ ꯂꯩꯔꯤꯕ꯭ꯔꯣ ꯇꯨꯝꯂꯒ ꯂꯩꯔꯤꯕ ꯑꯣꯏꯔꯝꯅꯤ ꯃꯁꯦ ꯑꯌꯤꯡꯕꯤ ꯃꯅꯦꯝꯅ ꯀꯤꯅ ꯌꯦꯡꯂꯛꯇꯨꯅ ꯏꯃꯥ ꯄꯪꯊꯦꯡꯁꯨ ꯊꯦꯡꯗ꯭ꯔꯤ ꯋꯥꯏ ꯇꯥꯁꯤꯟꯕꯁꯨ ꯂꯣꯏꯁꯤꯜꯂꯛꯏ ꯍꯧꯖꯤꯛ ꯊꯥꯅꯕ ꯇꯧꯖꯔꯒꯦ ꯏꯃꯥ ꯏꯁ ꯅꯪꯒꯤꯁꯦ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯂꯤꯕ ꯀꯥꯏꯗꯨꯔꯣ ꯅꯠꯇꯦ ꯅꯨꯡꯊꯤꯜ ꯆꯨꯞꯄ ꯑꯃꯕꯨ ꯀꯔꯤ ꯇꯧꯔꯒ ꯂꯩꯒꯦ ꯍꯥꯏꯕꯅꯤꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯖꯔꯨꯕꯅꯤ ꯏꯃꯥ ꯑꯗꯨꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯄꯥꯎꯈꯨꯝꯗꯤ ꯋꯥꯠꯇꯦꯅꯦꯀꯣ ꯀꯔꯤ ꯈꯨꯝꯁꯤꯒꯦ ꯍꯥꯏꯗꯅ ꯍꯥꯟꯅ ꯋꯥꯃꯥꯡ ꯌꯥꯠꯇꯨꯅ ꯊꯝꯂꯕꯅꯤꯅ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯦꯛ ꯈꯪꯕꯒ ꯁꯠ ꯈꯨꯝꯂꯛꯂꯤꯕꯁꯦ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯅꯒꯨꯟꯗꯣ ꯑꯌꯤꯡꯕꯤ ꯀꯔꯤꯁꯨ ꯈꯨꯝꯗ ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅꯗꯨꯃꯛ ꯂꯩ ꯂꯩꯃ ꯃꯈꯥ ꯇꯥꯔꯛꯏ ꯋꯥꯏ ꯇꯥꯁꯤꯜꯂꯤꯕꯗꯣ ꯁꯠ ꯂꯣꯏꯁꯤꯜꯂꯨ ꯑꯗꯨꯒ ꯗꯨꯛ ꯃꯩꯔꯥ ꯀꯠꯂꯒꯅꯦ ꯆꯥꯛ ꯑꯗꯣ ꯉꯟꯅ ꯊꯣꯡꯉꯨ ꯑꯩ ꯆꯥꯛ ꯂꯥꯝꯂꯕꯅꯤ ꯑꯌꯤꯡꯕꯤ ꯃꯅꯦꯝꯅ ꯆꯪꯈ꯭ꯔꯤꯕꯗꯨꯗ ꯌꯦꯡꯖꯍꯧꯗꯨꯅ ꯇꯨꯃꯤꯟ ꯂꯩꯖꯍꯧꯏ ꯑꯌꯤꯡꯕꯤ ꯃꯥꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯄꯥꯝ ꯂꯝꯗꯝ ꯑꯗꯨꯗ ꯑꯔꯦꯝꯕ ꯂꯝ ꯑꯗꯨ ꯃꯥꯡꯍꯟꯕ ꯑꯃꯗꯤ ꯅꯥꯄꯤ ꯍꯧꯁꯤꯟꯕꯗꯒꯤ ꯃꯗꯨꯒꯤ ꯁꯔꯨꯛ ꯍꯥꯏꯗꯅ ꯃꯥꯅ ꯏꯪꯈꯣꯜ ꯀꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯒꯗꯤ ꯂꯥꯞꯅꯗ꯭ꯔꯦ ꯊꯣꯡꯒꯥꯜ 6 ꯆꯠꯂꯒ ꯂꯩ ꯑꯗꯨꯅ ꯃꯥꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯩ ꯑꯌꯤꯡꯕꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎ 2 ꯁꯨꯗꯦ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯑꯌꯤꯡꯕꯤ ꯃꯥꯒꯤꯗꯤ ꯃꯄꯨꯔꯣꯏꯕꯁꯤ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯃꯧ ꯑꯃ ꯑꯣꯏꯔꯨꯕꯅ ꯐꯅ ꯏꯪꯂꯕꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯍꯨꯟꯗꯣꯛꯂꯨꯕ ꯌꯥꯗꯕꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯗꯨꯅ ꯑꯌꯤꯡꯕꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯁꯤꯟꯖꯩ ꯑꯗꯨꯒ ꯆꯥꯛ ꯑꯗꯨ ꯊꯣꯡꯒꯠꯇꯨꯅ ꯃꯅꯦꯝꯒꯤ ꯆꯥꯛꯂꯨꯞ ꯑꯃ ꯐꯖꯅ ꯁꯦꯝꯕꯤꯔꯒ ꯎꯞꯁꯤꯜꯂꯒ ꯊꯅꯝꯃꯤ ꯂꯩꯃꯗꯤ ꯍꯧꯒꯠꯄꯤꯕꯒ ꯅꯠꯇꯦ ꯑꯗꯨꯃꯛ ꯇꯨꯝꯂꯤ ꯃꯥꯒꯤ ꯊꯕꯛ ꯂꯩꯔꯕ ꯀꯥꯟꯗ ꯈꯛꯇꯅꯤ ꯃꯥꯅ ꯌꯥꯍꯧ ꯉꯜꯂꯤꯕ ꯑꯗꯨꯒ ꯃꯥꯅ ꯇꯨꯝꯂꯤꯉꯩ ꯃꯥꯕꯨ ꯍꯧꯗꯣꯛꯂꯨꯕꯁꯨ ꯌꯥꯗꯦ ꯍꯦꯛꯇ ꯏꯁꯧ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯅ ꯑꯌꯤꯡꯕꯤꯁꯨ ꯃꯗꯨ ꯇꯟꯕꯒꯤ ꯍꯧꯗꯣꯛꯂꯨꯗ꯭ꯔꯦ ꯑꯌꯤꯡꯕꯤ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯈꯔ ꯆꯥꯁꯤꯟꯗꯨꯅ ꯀꯣꯜꯂꯤꯛ ꯑꯗꯨ ꯐꯦꯡꯗꯣꯛꯂꯝꯂꯒ ꯃꯥꯒꯤ ꯏꯪꯈꯣꯜ ꯀꯣꯏꯔꯤꯕ ꯃꯌꯨꯝ ꯃꯄꯥꯝ ꯂꯝꯗꯝ ꯑꯁꯤꯗ ꯂꯥꯛꯂꯝꯃꯤ ꯑꯌꯤꯡꯕꯤꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯀꯩꯊꯦꯜ ꯀꯥꯕꯤꯁꯤꯡꯅ ꯂꯧꯗꯨꯅ ꯌꯣꯟꯕꯅꯤ ꯃꯥꯅꯁꯨ ꯍꯣꯡꯅ ꯑꯗꯨꯃꯛ ꯊꯥꯗꯣꯛꯂꯝꯃꯤ ꯃꯥꯗꯤ ꯁꯦꯟꯗꯣꯡꯒꯤ ꯈꯜꯂꯒ ꯇꯧꯕ ꯊꯕꯛꯁꯨ ꯅꯠꯇꯦ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯊꯝꯕꯤꯔꯝꯕ ꯑꯁꯦꯡꯕ ꯃꯔꯜꯗꯤ ꯌꯨꯝꯐꯝ ꯑꯁꯤꯅ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯌꯨꯝꯐꯝ ꯑꯁꯤ ꯑꯔꯦꯝꯕꯗ ꯌꯦꯡꯁꯤꯟꯗꯅ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕ ꯃꯥꯅ ꯄꯥꯝꯂꯝꯗꯦ ꯑꯗꯨꯅ ꯏꯪꯈꯣꯜ ꯑꯁꯤ ꯀꯣꯏꯔꯤꯕꯅꯤ ꯌꯨꯝ ꯑꯁꯤ ꯃꯤ ꯂꯩꯅꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯤ ꯑꯃ ꯂꯩꯅꯕ ꯌꯨꯝꯗꯒꯤ ꯍꯦꯟꯅ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯃꯤ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯁꯤꯠ ꯅꯥꯟꯅ ꯂꯩ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯌꯤꯡꯕꯤ ꯃꯥꯅ ꯌꯨꯝ ꯑꯁꯤꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯩ ꯇꯥꯛꯄꯅꯤ ꯍꯥꯟꯅꯒꯨꯝ ꯀꯩꯊꯦꯜ ꯀꯥꯕꯤ ꯈꯔ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯧꯕ ꯂꯥꯛꯂꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯑꯌꯤꯡꯕꯤ ꯏꯅꯦ ꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯦ ꯂꯧꯈ꯭ꯔꯒꯦ ꯍꯣꯏ ꯏꯅꯦ ꯑꯃꯅ ꯑꯃꯨꯛ ꯑꯩꯒꯤꯁꯨꯅꯦ ꯁꯣꯝꯅ ꯈꯥꯏꯗꯣꯛꯇꯨꯅ ꯊꯝꯂꯤꯕ ꯀꯩꯁꯤ ꯂꯧꯔꯒꯦꯀꯣ ꯅꯨꯄꯤ ꯑꯃꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯌꯤꯡꯕꯤ ꯀꯌꯥ ꯊꯣꯛꯑꯦ ꯏꯅꯦꯒꯤꯁꯦ ꯏꯅꯦ ꯂꯨꯄꯥ 10 ꯊꯣꯛꯑꯦ ꯑꯗꯨꯒ ꯏꯅꯦꯁꯤꯒꯤꯅ ꯂꯨꯄꯥ 19 ꯇꯥꯔꯦ ꯑꯁꯨꯝꯅ ꯃꯥꯒꯤ ꯂꯧꯅꯗꯨꯅ ꯑꯇꯥꯕ ꯁꯦꯜꯁꯤꯡꯗꯨ ꯄꯤꯔꯝꯂꯒ ꯆꯠꯅꯈ꯭ꯔꯦ ꯑꯌꯤꯡꯕꯤ ꯃꯊꯟꯗ ꯂꯩꯔꯕ ꯀꯥꯟꯗ ꯏꯪꯈꯣꯜ ꯑꯁꯤ ꯑꯃꯨꯛꯇꯪ ꯀꯣꯏꯅ ꯌꯦꯡꯖꯩ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃ ꯅꯧꯍꯧꯅ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯑꯌꯤꯡꯕꯤꯒꯤ ꯃꯃꯥ ꯇꯥꯊꯣꯠ ꯃꯆꯥꯅꯨꯄꯤꯕꯨ ꯇꯥꯅꯕ ꯀꯧꯔꯛꯏ ꯚꯦꯃꯧ ꯏꯁꯤꯡ ꯊꯛꯅꯕ ꯈꯔ ꯄꯨꯊꯣꯔꯛꯑꯣ ꯑꯌꯤꯡꯕꯤ ꯏꯃꯨꯡꯗꯒꯤ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯈꯨꯖꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯃꯃꯥꯒ ꯃꯄꯥꯕꯨꯡꯒꯅ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯑꯌꯤꯡꯕꯤ ꯏꯁꯤꯡ ꯑꯗꯨ ꯃꯃꯥꯗ ꯄꯤ ꯑꯗꯨꯒ ꯃꯥꯁꯨ ꯃꯆꯤ ꯑꯃꯗ ꯐꯝꯊꯩ
Masana puthorokpa ising adu thakpana awaba koksabagum muamba amadi tathotsu sor hondoksei ayingbina ima baba warani to ayimu tawbigi muamba masanupida nushin yengzaduna isa thoibe wadeda namagai gasi isa gidam khonabada thongna handene adu baba pothabu waladi nasadu sokani imaga pabagana wana thabak subada ai yengba ngamdeba Isan hayeng wai isam pung pharaba kanda namagai gegi mateng pangbidori basidi baba ibu leisabi phadri brane momba noktuna phadri isabu leisabi phaning labro phaning bagi nateda aidi saur sidi adugi sum haibane baba phadri isa de angang yamna oiri chahi khragi matungdadi isa su leisabi haibado soidna pharani tathona yarese Napana sa warida mulingai da thabakte amata tawdre ayingbi mamada mon silaktuna ima thabakto yam kai henasu wana suranu haiba sudeda kaisu wadiye napaga gana honariba tansiliba se isagi ninya hayeng wai isana mapung mare pharaklaba kanda isagi pumnama oiga tawribani mangduna wakal amada tawduna leramba ayingbi hojiktada wakal tarakpagum mamitasu mapira thangdu leirami amuktang mayum asibu nushin yengzaramduna halaklami mathangi numitni leima mamong tanaba sumang adudagi hekta laktana kauba huraklami hai maua ayingbi tadabra sibo nate sigra zala haibanida ayingbi di tasengna maningna sariba singadu loisinduna leibana manemna kauribdu taramde hanjin kaura phau tadabduda hena saraba leima imungda praruk janglei imungda su leitabaduda amu murum soni nate kadai da bu sakrabadu haibanida ayu angan basidabu leikai koibuga satliba sala maninglomda posai loisimbagi makol tarakpaduda leima maninglomda oina thorei mamong nupina mong hada thabuk loisilaga leirambaduda leima madi mana kauraga khumlakta makai thabuk loisilaga leirambaduda hena sauningladuna hey ai nang asai kauribadu nanadu tadra ha nangbu nanadu paglabro manemna khangai hairakpaduda madi khangprek khangi aduga manemna kini yengzaraktuna ima namong thazahoutre ai kaidawzarogi ma is hausikta thabak phabi saraklibaninya ai nang asai kaubadu tana tasinadriba natro leimadi mamogi waga tada maninglamda leiramba ising batina lawduna hekta haijeni si oirabdi pharabra ha pharabra do nana kanmado hausikti loina taraklamlani tarabra ha hausikti tarabro nana kan khodana sidagi henba kayani aina tarukidoribase leima minusi machet amata yauda ingkhrabaning thamthagi yu angan masida mamang nupi asida ngarang numidang oiram soksilama ising ungumni inglabaduna hekta haijilamduna hana yenglamda imungde sangki ayingbi masadu ingmana singsilabani thak nipu makai mapidu hongdoksei ayingbi manemna suktin otla phau nomta wai haide magi ingkhol koipham thokpa khara koiduna amadi imungi thabai khang pumba loisinduna leijaba sina magi ri mathawni manemna hangana nongmuta wa ngangludi hoi haiduna manembu yanabadu mukchati aduba ayingbi mabuningda khandabudi nate mapureiba sibu karma numita halakani mahanadi aigi awabasi soidina khangbigani khanna wana mapureibana langpai chakhibadu halakpa ngaijarami numidangi matamni chakhumna sagadu thongba loiraduna thiri aduga ayingbi manemu kawba laklami manemgi thongjin leptuna ima chak loire chak sanaba lakpiro ka manungdagi leimana hoi yare chalam ayingbi su kaisu hairuda amuk sakhumna sanglei aduga manemgi safamadu phajana sembi leima laktuna khujam laribaduda makhut adu hamduna chak adu sasile thonglamliba insang aduda leimadi chaka lambaga sauningladuna hey sibu karino ha natte masibu kanana sanama haidan thonglibano ayingbi manemna mungsairakpududa kari soirbuno khanna chakluk aduda yengi leima makha tare sibu nakoigi namanaba sibudun sanaba haidun thonglibro ha nasai yuksu asamba thongi adudi nimidang asidi karino hauna saba yamama thongma kaidauge ha saba yamam thongma kaidauge ba nangbo haijuraga
ꯃꯈꯣꯟ ꯋꯥ ꯃꯤꯛꯊ ꯁꯤꯟꯅꯗꯅ ꯈꯨꯝꯂꯛꯀꯅꯤꯅꯦ ꯅꯆꯤꯟꯗꯤ ꯋꯥꯠꯇꯦꯕ ꯀꯥ ꯍꯦꯟꯕꯅꯦ ꯍꯦꯟꯃꯟꯕ ꯊꯕꯛ ꯌꯥꯝ ꯇꯧꯔꯛꯀꯅꯨ ꯅꯪꯗꯤ ꯂꯥꯏꯔꯕꯤ ꯄꯨꯄꯥꯡ ꯁꯨꯗ ꯃꯆꯥꯅꯤꯅꯅꯦ ꯀꯗꯥꯏꯗꯒꯤ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯆꯥꯔꯅꯤꯒꯦ ꯅꯠꯇ꯭ꯔꯣ 시간 ꯅꯃꯥ ꯅꯄꯥꯗꯨꯅꯁꯨ ꯍꯤꯡꯂꯤꯉꯩꯗꯗꯤ ꯄꯤꯖꯔꯝꯃꯣꯏꯅꯦ ꯅꯣꯡꯃꯗ ꯃꯁꯥꯅ ꯈꯪꯅ ꯑꯍꯥꯎꯕ ꯏꯟꯁꯥꯡꯁꯦ ꯊꯣꯡꯖꯕꯅꯤ ꯏꯁꯧꯁꯦ ꯂꯥꯡꯗ꯭ꯔꯤꯈꯩ ꯍꯦꯛ ꯌꯥꯗꯕ ꯑꯌꯤꯡꯕꯤ ꯇꯞꯅ ꯏꯃꯥ ꯑꯩ ꯍꯌꯦꯡꯗꯒꯤ ꯁꯣꯏꯗꯅ ꯏꯃꯥꯅ ꯄꯥꯝꯖꯕꯗꯣ ꯊꯣꯡꯂꯒꯦ ꯍꯧꯖꯤꯛ ꯆꯥꯅꯤꯡꯕꯗꯣ ꯍꯌꯦꯡ ꯊꯣꯡꯂꯒ ꯌꯥꯕ꯭ꯔꯣ ꯍꯥ ꯃꯤꯃꯥꯟꯅꯗꯕꯤ ꯄꯨꯄꯥꯡ ꯁꯨꯗꯕꯤ ꯂꯝꯖꯥ ꯃꯆꯥ ꯅꯪꯁꯦ ꯅꯨꯡꯁꯤꯗꯦꯅꯦ ꯅꯪꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯁꯦ ꯅꯨꯡꯁꯤꯌꯨ ꯌꯥꯗꯦꯕꯣ ꯅꯁꯛ ꯑꯗꯨ ꯎꯕꯒ ꯂꯩꯃ ꯑꯩꯁꯦ ꯍꯦꯛꯇ ꯁꯥꯎꯅꯤꯡꯕ ꯅꯠꯇꯦ ꯅꯪꯕꯨ ꯅꯃꯥꯏꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯀꯥꯏꯕ ꯃꯆꯦꯠ ꯑꯝꯇ ꯐꯥꯎꯖꯗ꯭ꯔꯣ ꯑꯗꯨꯝ ꯍꯦꯛ ꯂꯩꯁꯤꯟꯗꯨ ꯂꯩꯕ ꯉꯝꯂꯤꯕꯁꯤꯕꯣ 이마 까리기 이마 하 아이씨 낭이 나마 아시브도 어이나 우르라브로 아이나 해와 인자브니 낭 윰시 레이베 야로이 낭세 민나이 파워 어이닝데네 이사누 빠시나 야미 빰자브두다 아이네 까리수 하이자브니 아두가 마두다 낭나 까미 헬락바디 칵 야로이 이사두수 낭나 모이템 떠우드나 파비레 나트로 이마이 싹칵 레링아이다디 노무게 얌바 얌다바 수르가두막 ලියම්පාන ꯀꯣꯟꯅ ꯆꯥꯔꯝꯃꯤꯅꯦ ꯅꯪ ꯍꯦꯛ ꯂꯥꯛꯄꯗꯒꯤꯗꯤ ꯏꯆꯥꯁꯦ ꯌꯨꯝꯗ ꯂꯩꯕ ꯐꯪꯂꯤꯕ꯭ꯔꯣ ꯁꯦꯜ ꯇꯥꯜꯂꯤꯕꯅꯦ ꯍꯥꯏꯗꯅ ꯆꯠꯈꯤꯕꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯅꯦꯅꯥ ꯇꯥꯅ ꯂꯩꯕ ꯐꯪꯂꯤꯕ꯭ꯔꯥꯏꯕ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯕꯨꯅꯦ ꯃꯅꯦꯝ ꯐꯠꯇꯕꯤ ꯇꯥꯍꯜꯂꯛꯀꯅꯨ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯌꯥꯒꯗꯕꯅꯤ ꯑꯩꯕꯨ ꯌꯥꯅꯕ ꯆꯠꯀꯗꯕꯅꯤ ꯅꯁꯥꯁꯦ ꯃꯤꯅꯥꯏ ꯑꯃꯗꯒꯤ ꯍꯦꯟꯅ ꯇꯣꯜꯂꯦ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯒꯅꯨ ꯄꯨꯈꯝ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨ ꯖꯣꯔꯣ ꯖꯣꯔꯣ ꯍꯦꯛꯇ ꯍꯥꯝꯁꯤꯜꯂꯤ ꯑꯗꯨꯒ ꯂꯩꯃ ꯃꯃꯨꯗ ꯃꯃꯤꯠ ꯑꯗꯨ ꯄꯩꯅ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯛ ꯊꯤꯅ ꯆꯩꯔꯝꯂꯤꯕ ꯑꯗꯨ ꯃꯁꯤꯡ ꯈꯣꯡꯒꯦ ꯈꯟꯗꯦ ꯑꯌꯤꯡꯕꯤ ꯃꯅꯦꯝ ꯊꯣꯛꯈ꯭ꯔꯕꯁꯨ ꯃꯁꯤ ꯂꯦꯡꯗꯅ ꯇꯨꯃꯤꯟ ꯐꯝꯂꯤ ꯃꯍꯥꯛ ꯋꯥꯈꯜ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯅꯠꯇ꯭ꯔꯦ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯈꯟꯖꯩ ꯃꯅꯦꯝꯅ ꯃꯥꯕꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯤꯅꯨꯡꯁꯤ ꯎꯠꯂꯛꯀꯅꯤ ꯃꯥꯕꯨ ꯃꯃꯧ ꯑꯃ ꯑꯣꯏꯅ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ ꯈꯟꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗꯤ ꯂꯦꯞꯇꯦ ꯐꯅ ꯊꯕꯛ ꯄꯨꯝꯕ ꯅꯪꯅꯕ ꯇꯧꯔꯕꯁꯨ ꯍꯥꯏꯕ ꯈꯨꯗꯤꯡ ꯏꯟꯗꯨꯅ ꯍꯣꯠꯅꯔꯕꯁꯨ ꯂꯩꯃꯒꯤ ꯏꯁꯧ ꯑꯁꯤꯗꯤ ꯑꯉꯛꯄꯅꯤ ꯀꯥꯂꯦꯐꯨ ꯀꯥꯟꯗ꯭ꯔꯦꯐꯨꯒꯤ ꯐꯤꯕꯝꯗ ꯂꯩꯔꯕꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯃꯥꯒꯤ ꯃꯑꯣꯡ ꯑꯁꯤ ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯉꯣꯟꯗ ꯍꯦꯛ ꯋꯥ ꯉꯥꯡꯂꯨꯕꯗꯨ ꯇꯜꯂꯤ ꯃꯍꯥꯛ ꯀꯣꯟꯁꯤꯟꯅꯅꯤꯡꯕ ꯃꯤꯑꯣꯏ ꯂꯩꯇꯦ ꯃꯆꯤꯟ ꯀꯟꯕꯤꯅꯤ ꯂꯩꯃꯗꯤ ꯂꯩꯃ ꯃꯥꯗꯤ ꯃꯥꯒꯤ ꯂꯝꯕꯥꯕꯨ ꯀꯅꯥ ꯂꯩꯔꯝꯒꯅꯤ ꯃꯍꯥꯛꯀꯤꯗꯤ ꯆꯥꯏꯕꯤ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯕ ꯌꯥꯔꯤꯕꯁꯤꯁꯨ ꯂꯤꯆꯠ ꯃꯥꯟꯅꯕ ꯋꯥꯈꯜꯂꯣꯟ ꯄꯨꯟꯕꯅꯅꯤ ꯑꯌꯤꯡꯕꯤ ꯏꯪꯈꯣꯜꯗ ꯆꯠꯂꯨꯕꯒꯤ ꯋꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯪꯒꯣꯜ ꯗꯥꯏꯔꯤꯗꯨꯗ ꯐꯝꯊꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯩ ꯑꯌꯤꯡꯕꯤ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯤ ꯀꯩꯒꯤꯅꯣ ꯃꯍꯥꯛꯅ ꯍꯧꯖꯤꯛꯐꯥꯎ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯣ ꯃꯥꯒꯤ ꯃꯄꯥꯎ ꯑꯃꯠꯇꯁꯨ ꯇꯥꯍꯜꯂꯛꯇ ꯇꯨꯃꯤꯟ ꯂꯩꯊꯣꯛꯂꯤꯕꯅ ꯀꯔꯤꯒꯤ ꯅꯠꯇ꯭ꯔꯒ ꯃꯥꯕꯨ ꯐꯠꯇ ꯅꯨꯡꯗꯒ ꯊꯣꯛꯄ ꯖꯥꯠꯂꯥ ꯑꯆꯨꯝꯕ ꯋꯥ ꯃꯥꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯈꯪꯂꯕꯗꯤ ꯄꯨꯛꯅꯤꯡ ꯑꯁꯦ ꯇꯌꯥꯡꯅ ꯂꯩꯕꯁꯨ ꯌꯥꯕꯅꯤ ꯀꯨꯏꯔꯦ ꯃꯥꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯈꯤꯗꯕ ꯇꯁꯦꯡꯅ ꯊꯕꯛ ꯁꯨꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯠꯇꯦ ꯑꯩꯅ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯕꯅꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯥꯖꯕ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯒꯨꯝ ꯇꯥꯗ ꯑꯩꯅꯁꯨ ꯊꯥꯖꯩ ꯑꯗꯨꯅ ꯑꯩꯒꯤ ꯊꯥꯖꯕ ꯃꯥꯡꯅꯕ ꯃꯥꯅ ꯀꯩꯗꯧꯅꯨꯡꯗ ꯇꯧꯔꯛꯂꯣꯏ ꯐꯔꯦ ꯑꯩ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯄ ꯃꯇꯝꯗꯣ ꯉꯥꯏꯔꯒꯦ ꯃꯇꯝꯗꯨ ꯌꯧꯗ꯭ꯔꯤꯉꯩ ꯑꯩꯅ ꯑꯩꯒꯤ ꯏꯅꯦꯝ ꯑꯁꯤꯕꯨ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯈꯦꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯤꯕꯁꯤꯕꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯁꯦꯝꯗꯣꯛꯂꯒꯦ ꯑꯌꯤꯡꯕꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯌꯥꯝꯅ ꯋꯥꯔꯕꯅꯤ ꯃꯅꯦꯝꯒꯤ ꯆꯀ꯭ꯔꯤ ꯁꯥꯔꯩ ꯏꯟꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥꯁꯤ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯕ ꯅꯠꯇꯦ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯗꯨ ꯈꯛꯇꯅꯤ ꯃꯍꯥꯛꯀꯤ ꯄꯣꯊꯥꯕꯒꯤ ꯃꯇꯝ ꯍꯥꯏꯕꯕꯨ ꯑꯌꯨꯛ ꯑꯉꯟꯕ ꯃꯝꯂꯤ ꯃꯝꯂꯤꯗꯒꯤ ꯍꯧꯕꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯐꯥꯎ ꯂꯦꯞꯇꯅ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯃꯗꯨꯗꯁꯨ ꯃꯅꯦꯝꯅ ꯃꯑꯣꯠ ꯄꯤꯔꯤꯕꯅꯤ ꯑꯌꯤꯡꯕꯤ ꯋꯥꯈꯜꯗꯁꯨ ꯃꯋꯣꯟ ꯌꯥꯝꯅ ꯈꯜꯂꯝꯃꯤ ꯀꯔꯝꯅ ꯃꯅꯦꯝ ꯑꯁꯤꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯛꯀꯅꯤ ꯈꯟꯅ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯃꯗꯨ ꯇꯧꯔꯒꯦ ꯈꯟꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯤ ꯑꯁꯨꯝꯅ ꯑꯌꯤꯡꯕꯤ ꯃꯥꯅ ꯈꯜꯂꯤꯕꯁꯤꯃꯛ ꯍꯦꯛꯇ ꯇꯧꯔꯒꯦ ꯈꯟꯖꯔꯝꯃꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯃꯍꯥꯛ ꯍꯥꯟꯅꯒꯨꯝ ꯑꯗꯨꯃꯛ ꯃꯅꯦꯝꯒꯤ ꯋꯥ ꯏꯟꯗꯨꯅ ꯂꯣꯏꯅꯃꯛ ꯉꯝꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯂꯩꯃꯗꯨ ꯇꯨꯝ ꯍꯧꯒꯠꯂꯛꯇꯨꯅ ꯃꯪꯒꯣꯜꯗ ꯍꯞꯀꯥꯝꯒꯗꯨ ꯂꯥꯎꯅ ꯆꯜꯂꯒ ꯊꯣꯔꯛꯂꯝꯃꯤ ꯃꯁꯥꯗꯨ ꯇꯤꯡꯂꯤ ꯌꯥꯡꯂꯤꯔꯗꯨꯅ ꯃꯈ꯭ꯋꯥꯡꯒꯗꯨ ꯌꯦꯠꯇ ꯑꯃꯨꯛ ꯑꯣꯏꯗ ꯑꯃꯨꯛ ꯍꯥꯏꯗꯨꯅ ꯇꯧꯏ ꯑꯗꯨꯒ ꯂꯩꯃꯅ ꯁꯨꯃꯥꯡꯗ ꯌꯦꯡꯊꯔꯛꯄꯗꯗꯤ ꯗꯨꯛ ꯊꯥꯔꯝꯗ꯭ꯔꯤꯕꯗꯨꯗ ꯄꯤꯡ ꯍꯦꯛ ꯂꯥꯎꯔꯗꯨꯅ ꯏꯃꯨꯡꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯁꯥꯎꯅ ꯃꯈꯣꯜ ꯑꯗꯨ ꯍꯧꯅ ꯑꯌꯤꯡꯕꯤ ꯅꯪꯕꯨ ꯁꯤꯔꯕ꯭ꯔꯣ ꯅꯠꯇꯦ ꯅꯪꯕꯨ ꯄꯪꯂꯥꯛꯅꯗꯨꯅ ꯁꯤꯔꯕ꯭ꯔꯥ ꯏꯃꯤ ꯑꯌꯤꯡꯕꯤ ꯇꯥꯏ ꯃꯅꯦꯝꯅ ꯀꯧꯔꯤꯕꯗꯨ
ꯑꯗꯨꯕꯨ ꯇꯥꯔꯕꯁꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯏ ꯃꯃꯧꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯕꯗꯨꯗ ꯁꯥꯎꯅ ꯑꯃꯨꯛꯁꯨ ꯍꯩ ꯅꯥꯄꯪꯕꯤ ꯅꯪꯕꯨ ꯇꯁꯦꯡꯅ ꯁꯤꯔꯕ꯭ꯔꯣ ꯃꯁꯦ ꯁꯤꯈ꯭ꯔꯣ ꯍꯥꯏꯔꯕꯁꯨ ꯁꯤꯔꯣꯏꯅꯦ ꯋꯥ ꯌꯥꯝ ꯁꯪꯗꯧꯅꯤ ꯃꯗꯨꯁꯨ ꯁꯤꯔꯣꯏꯌꯦ ꯂꯥꯏꯅ ꯄꯥꯝꯗꯦꯕ ꯑꯁꯤꯒꯨꯝ ꯃꯤꯗꯥꯁꯦ ꯃꯅꯦꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯁꯨꯝ ꯀꯧꯗꯨꯅ ꯂꯩꯕꯗꯨꯗ ꯑꯌꯤꯡꯕꯤ ꯍꯧꯒꯠꯇꯨꯅ ꯊꯣꯔꯛꯏ ꯏꯃꯥ ꯀꯔꯤ ꯇꯧꯔꯒꯦ ꯏ ꯀꯔꯤ ꯇꯧꯔꯒꯦ ꯀꯥꯏꯅ ꯅꯃꯤꯠ ꯑꯗꯨ ꯎꯗ꯭ꯔꯣ ꯃꯇꯝꯁꯤ ꯀꯗꯥꯏ ꯌꯧꯔꯦ ꯍꯥ ꯅꯁꯥꯅ ꯈꯪꯗ꯭ꯔꯣ ꯏꯃꯥ ꯏꯁꯥꯁꯤ ꯉꯝꯗꯕꯗꯨꯗ ꯇꯧꯕꯅꯤ ꯀꯔꯤ ꯉꯝꯗꯕ ꯍꯥ ꯄ꯭ꯔꯞ ꯄ꯭ꯔꯞ ꯁꯨꯃꯥꯡ ꯊꯤꯂꯣꯡꯒꯁꯦ ꯂꯣꯏꯁꯤꯜꯂꯒ ꯗꯨꯛ ꯃꯩꯔꯛꯀꯠꯇꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯇꯧ ꯑꯩ ꯊꯕꯛ ꯆꯠꯇꯧ ꯂꯩ ꯏꯃꯥ ꯑꯩ ꯉꯁꯤꯗꯤ ꯏꯁꯥꯁꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯏꯃꯥꯅ ꯑꯣꯏꯅ ꯇꯧꯕꯤꯔꯣ ꯑꯩꯅ ꯏꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯀꯥꯟꯗꯗꯤ ꯑꯩ ꯑꯃꯨꯛ ꯇꯧꯒꯦ ꯂꯩꯃ ꯃꯃꯤꯠꯇꯨ ꯀꯟꯅ ꯂꯥꯎꯊꯣꯛꯇꯨꯅ ꯀꯔꯤꯕꯅ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯌꯥꯝ ꯉꯝꯃꯦꯗ ꯑꯩꯉꯣꯟꯗꯕꯨ ꯏꯃꯥꯅ ꯑꯣꯏꯅ ꯇꯧꯕꯤꯔꯣ ꯀꯥꯏꯗꯅ ꯍꯔꯦ ꯅꯃꯧꯁꯦ ꯇꯁꯦꯡꯅ ꯏꯁꯥ ꯉꯝꯗꯗꯨꯅ ꯇꯧꯖꯕꯅꯤ ꯏꯃꯥ ꯍꯩ ꯇꯥꯅꯤꯡꯗꯦ ꯀꯣ ꯊꯕꯛ ꯇꯧꯅꯤꯡꯗꯕꯒꯤ ꯁꯨꯅꯤꯡꯗꯕꯒꯤ ꯂꯩꯅꯥꯗꯣ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯅꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯅ ꯊꯕꯛ ꯆꯠꯄ ꯅꯪꯅꯅꯕ ꯆꯥꯛ ꯊꯣꯡꯒꯗꯕꯅꯤ ꯍꯥꯟꯅ ꯆꯥꯔꯤꯕꯁꯤꯡ ꯑꯁꯦ ꯂꯣꯏꯁꯤꯜꯂꯨ ꯅꯨꯃꯤꯠ ꯑꯁꯤ ꯌꯧꯔꯦ ꯂꯥꯏꯗꯨꯛ ꯊꯥꯅꯕ ꯇꯧ ꯂꯩꯃ ꯉꯥꯡꯗꯅ ꯃꯅꯤꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯑꯌꯤꯡꯕꯤ ꯃꯅꯦꯝꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯕꯛ ꯑꯗꯨ ꯇꯧꯒꯦ ꯈꯜꯂꯨꯗ꯭ꯔꯤ ꯇꯁꯦꯡꯅ ꯃꯍꯥꯛ ꯃꯀꯣꯛꯁꯨ ꯆꯤꯛꯂꯤꯕꯅꯤ ꯅꯥꯔꯝꯗꯥꯏꯒꯤ ꯃꯁꯥ ꯊꯤꯟꯗꯣꯛꯄꯁꯨ ꯈꯔ ꯍꯧꯔꯛꯂꯕꯅꯤ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯅ ꯃꯥꯅ ꯇꯧꯒꯦ ꯈꯜꯂꯤꯕꯗꯨ ꯄꯥꯡꯊꯣꯛꯂꯒꯦ ꯈꯟꯕꯅ ꯊꯑꯣꯏꯅ ꯇꯧꯔꯤꯕꯅꯤ ꯂꯩꯃꯅ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯃꯃꯧꯅ ꯊꯕꯛ ꯑꯝꯇ ꯇꯧꯗ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯃꯃꯧꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯍꯩ ꯅꯪꯒꯤꯁꯦ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯍꯥ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯏꯕ ꯊꯕꯛ ꯆꯠꯀꯅꯤ ꯅꯪꯅꯕ ꯆꯥꯛ ꯊꯣꯡꯅꯣ ꯍꯥꯏꯕꯗꯨꯕꯨ ꯀꯔꯤ ꯑꯣꯏꯅ ꯇꯥꯔꯒꯦ ꯅꯪꯅ ꯑꯌꯤꯡꯕꯤ ꯑꯗꯨꯃꯛ ꯇꯞꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯉꯝꯗꯕꯒꯤ ꯇꯧꯕꯅꯤ ꯀꯔꯤ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯕꯅꯣ ꯅꯥꯁꯤꯟꯅꯔꯤꯕꯗꯨꯕꯨ ꯋꯥꯗꯕ꯭ꯔꯣ ꯏꯃꯥ ꯀꯣꯛꯁꯤ ꯌꯥꯝ ꯂꯨꯝꯃꯦ ꯑꯗꯨꯒꯤꯅꯤ ꯉꯁꯥꯏꯗꯒꯤ ꯇꯧꯁꯤꯟꯅꯔꯤꯕꯁꯤꯗꯤ ꯅꯥꯀꯣꯛ ꯑꯗꯨ ꯂꯨꯝꯕꯈꯛꯀꯤ ꯑꯣꯏꯔꯦ ꯇꯧꯁꯤꯟꯅꯔ ꯆꯠꯂꯨ ꯀꯥꯟꯅꯔꯣꯏꯌꯦ ꯊꯨꯅ ꯊꯣꯡꯕ ꯆꯥꯛꯇꯣ ꯏꯃꯥ ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤ ꯏꯁꯥꯁꯤꯁꯨ ꯂꯣꯏꯅ ꯊꯤꯟꯗꯣꯛꯏ ꯅꯥꯔꯛꯀꯗꯕ ꯃꯥꯜꯂꯤ ꯑꯅꯥꯕ ꯊꯦꯝꯂꯤꯕ꯭ꯔꯣ ꯅꯪꯒꯤꯗꯨꯕꯣ ꯍꯥ ꯀꯔꯤ ꯊꯕꯛ ꯍꯦꯟꯕ ꯁꯨꯗꯅ ꯅꯁꯥꯗꯣ ꯊꯤꯟꯗꯣꯛꯇꯧꯔꯤꯕ ꯍꯥ ꯁꯨꯅꯤꯡꯗꯕꯒꯤ ꯍꯧꯔꯛꯂꯕ꯭ꯔꯣ ꯀꯥꯟꯅꯔꯣꯏ ꯃꯗꯨꯅꯒꯅꯦ ꯑꯩꯉꯣꯟꯗ ꯆꯟꯅꯒꯗꯕ ꯅꯠꯇꯦ ꯏꯃꯥ ꯇꯁꯦꯡꯅ ꯅꯃꯧ ꯏꯁꯥꯁꯤ ꯉꯝꯗꯕꯒꯤ ꯇꯧꯕꯅꯤ ꯉꯝꯂꯕꯗꯤ ꯑꯩꯁꯨ ꯑꯗꯨꯛ ꯇꯧꯔꯤꯕꯗꯨꯅꯤ ꯆꯤꯟꯒꯤ ꯈꯨꯝꯂꯤꯕ ꯍꯥꯏꯗ꯭ꯔꯣ ꯅꯪꯒꯤꯁꯤꯕꯣ ꯑꯩꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯊꯗ꯭ꯔꯤꯉꯩꯅꯦ ꯊꯨꯅ ꯀꯨꯝꯊꯔꯛꯎ ꯃꯅꯦꯡꯒꯤ ꯃꯑꯣꯡ ꯑꯗꯨꯅ ꯃꯥꯅ ꯉꯥꯡꯂꯤꯕꯁꯤ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯁꯣꯔ ꯑꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯗꯨꯅ ꯈꯜꯂꯛꯏ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯃꯁꯦ ꯇꯞꯅ ꯏꯪꯅ ꯍꯥꯏꯕꯗ ꯆꯜꯂꯔꯣꯏ ꯑꯗꯨꯅ ꯍꯦꯛꯇ ꯍꯧꯔꯒꯦ ꯃꯁꯤ ꯂꯩꯃ ꯍꯟꯖꯤꯟꯅ ꯍꯥꯏꯔꯛꯏ ꯍꯩ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯕꯅꯦ ꯁꯤꯕꯣ ꯄꯨꯡꯁꯤ ꯀꯗꯥꯏ ꯌꯧꯔꯦ ꯅꯁꯥꯅ ꯈꯪꯗ꯭ꯔꯣ ꯅꯌꯨꯝ ꯄꯥꯅꯤꯇꯃꯛ ꯈꯪꯕ꯭ꯔꯣ ꯃꯧ ꯑꯣꯏꯔꯕꯗꯤ ꯀꯔꯤ ꯇꯧꯒꯅꯤ ꯈꯪꯗꯕ꯭ꯔꯣ ꯃꯗꯨꯁꯨ ꯑꯩꯅ ꯑꯃꯨꯛ ꯇꯥꯛꯈꯣ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯑꯌꯤꯡꯕꯤ ꯍꯟꯗꯛꯇꯤ ꯃꯈꯣꯜ ꯑꯗꯨ ꯈꯔ ꯀꯟꯅ ꯈꯨꯝꯂꯛꯏ ꯍꯣ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯗꯅ ꯂꯩꯔꯤꯕ ꯅꯠꯇꯦ ꯏꯃꯥ ꯑꯁꯨꯛ ꯌꯥꯝꯅ ꯏꯁꯥꯁꯦ ꯋꯥꯔꯕ ꯉꯝꯗ꯭ꯔꯕꯁꯤꯗ ꯑꯃꯨꯛ ꯊꯕꯛ ꯇꯧꯈꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯀꯣꯛ ꯑꯁꯤꯅ ꯍꯩꯒꯠꯄ ꯄꯥꯎ ꯍꯦꯛ ꯉꯝꯗꯅ ꯂꯩꯔꯤ ꯑꯗꯨꯒ ꯏꯃꯥꯅ ꯌꯦꯅꯥꯁꯤꯗ ꯆꯨꯡꯁꯤꯟꯗꯅ ꯏꯁꯧ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯂꯩꯃ ꯅꯣꯡꯃꯇ ꯃꯃꯧ ꯑꯁꯤꯅ ꯑꯁꯨꯝꯅ ꯃꯉꯣꯟꯗ ꯉꯥꯡꯂꯛꯇ꯭ꯔꯤ ꯑꯗꯨꯅ ꯉꯁꯤ ꯈꯣꯟ ꯈꯔ ꯀꯟꯅ ꯍꯥꯏꯔꯛꯄꯁꯤꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯎꯁꯤꯠꯇꯕꯅꯤ ꯈꯟꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯍꯦ ꯂꯝꯖꯥ ꯃꯆꯥ ꯅꯪꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯑꯌꯤꯡꯕꯤ ꯃꯣꯡꯍꯥꯗ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ ꯏꯃꯥꯕꯨ ꯀꯌꯥꯝ ꯅꯥꯇꯩ ꯆꯥꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯣ ꯏꯃꯥꯅ ꯑꯩꯒꯤ ꯍꯧꯔꯛꯐꯝ ꯑꯃꯗꯤ ꯑꯩꯒꯤ ꯂꯥꯏꯔꯤꯛꯈ꯭ꯔꯕ ꯏꯃꯥ ꯏꯄꯥꯕꯨ ꯄꯨꯊꯣꯛꯇꯨꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯏꯃꯥꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯕꯅꯅꯣ ꯂꯩꯃ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯍꯔꯦ ꯇꯧꯅꯁꯨ ꯉꯝꯈ꯭ꯔꯦꯗꯀꯣ ꯅꯍꯥꯟ ꯃꯈꯩ ꯅꯪꯒꯤ ꯑꯔꯣꯏꯕ ꯄꯨꯝꯅꯃꯛꯁꯦ ꯂꯣꯠꯁꯤꯟꯗꯨꯅ ꯍꯩꯅ ꯁꯤꯡꯅ ꯊꯝꯖꯤꯜꯂꯤꯕ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯪꯂꯦꯗꯅ ꯏꯪ ꯇꯞꯄ ꯁꯥꯔꯒ ꯃꯣꯟꯅ ꯁꯦꯡꯒꯧ ꯂꯥꯛꯄ ꯑꯣꯏꯔꯝꯃꯦꯗꯅ ꯃꯁꯤꯗꯤ ꯏꯃꯥ ꯃꯇꯥꯡ ꯃꯇꯝꯅꯅꯤ ꯃꯁꯤ ꯌꯥꯝ ꯍꯦꯟꯖꯜꯂꯛꯀꯗꯧꯔꯤ ꯃꯁꯤ ꯀꯩꯁꯨ ꯂꯩꯇꯕ ꯃꯥꯅꯁꯨ ꯃꯆꯤꯟꯒꯁꯦ ꯍꯪꯒꯠꯅ ꯈꯨꯝꯕ ꯁꯥꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃ ꯃꯃꯧ ꯅꯨꯄꯤꯗ ꯃꯁꯝꯗ ꯐꯣꯏꯔꯝꯃꯤ ꯃꯗꯨ ꯈꯪꯕ꯭ꯔꯥ ꯍꯥ ꯈꯪꯕ꯭ꯔꯥꯗꯣ ꯑꯉꯥꯡꯅ ꯅꯆꯤꯟꯅꯗꯣ ꯀꯜꯂꯕꯗꯤ ꯃꯗꯨ ꯈꯪꯉꯨ ꯑꯌꯤꯡꯕꯤ ꯃꯀꯣꯛ ꯈꯔ ꯆꯤꯛꯇꯨꯅ ꯂꯩꯕꯒ
ꯃꯥꯗꯤ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯕꯁꯨ ꯐꯥꯎꯔꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯁꯤꯗ ꯇꯞꯊꯗꯨꯅ ꯂꯩꯔꯕꯗꯤ ꯃꯥꯅ ꯅꯤꯡꯂꯤꯕ ꯇꯧꯒꯦ ꯈꯜꯂꯤꯕ ꯃꯅꯦꯝꯕꯨ ꯁꯦꯝꯗꯣꯛꯀꯦ ꯈꯜꯂꯤꯕꯁꯤ ꯑꯣꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯐꯠꯇꯕ ꯃꯧ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯈ꯭ꯔꯦ꯫ ꯑꯌꯤꯡꯕꯤ ꯃꯅꯦꯝꯒꯤ ꯃꯁꯝ ꯑꯗꯨ ꯍꯦꯛꯇ ꯐꯣꯏꯔꯛꯏ꯫ ꯃꯃꯧ ꯅꯨꯄꯤꯅ ꯁꯨꯝ ꯂꯥꯛꯆꯕ ꯍꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯅ ꯂꯩꯃ ꯃꯍꯥꯛ ꯈꯠꯅꯕꯁꯤ ꯂꯦꯞꯂꯒꯦ ꯈꯜꯂꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯈꯔ ꯊꯥꯗꯣꯛꯏ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯂꯩꯃꯒ ꯃꯧꯅꯍꯥ ꯑꯌꯤꯡꯕꯤꯒ ꯀꯔꯝꯗꯤ ꯂꯝꯕꯥ ꯌꯥꯔꯅꯤ? ꯎꯄꯥꯏ ꯂꯩꯇ ꯂꯩꯃ ꯃꯥꯅ ꯑꯣꯏꯅ ꯊꯕꯩꯈꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯃ ꯃꯃꯧꯅ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯂꯩꯈꯤꯕꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯕꯅꯤ꯫ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯃꯥꯅ ꯑꯃꯠꯇ ꯈꯥꯛꯇꯅ ꯇꯧꯕꯗꯨꯗ ꯃꯇꯝ ꯀꯣꯟꯅꯔꯝꯗꯦ ꯑꯗꯨꯅ ꯌꯥꯝꯅꯁꯨ ꯋꯥꯔꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯣꯝꯕ ꯂꯥꯡꯐꯩ ꯆꯠꯂꯨꯕꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯃꯥꯅ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ "ꯏꯃꯥ, ꯅꯃꯧꯗꯤ?" ꯃꯆꯥꯅꯨꯄꯥ ꯂꯥꯛꯂꯤꯕꯗꯨ ꯃꯥꯗꯤ ꯎꯔꯝꯗꯦ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯣꯟꯊꯣꯔꯛꯂꯗꯨꯅ "ꯍꯩꯃꯥ, ꯏꯕꯨꯡꯉꯣ ꯍꯜꯂꯛꯂꯕꯔꯣ? ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯏꯃꯥꯅꯦ ꯃꯩ ꯑꯣꯛꯊꯣꯛꯅꯅꯕ ꯑꯃꯨꯛꯇ ꯇꯧꯒꯦ." ꯂꯩꯃꯅ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯃꯩ ꯑꯣꯛꯊꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯄꯨꯟꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯀꯥꯔꯛꯇꯨꯅ ꯊꯣꯝꯕ ꯃꯣꯔꯥ ꯑꯃꯗ ꯐꯝꯊꯩ꯫ ꯊꯣꯝꯕ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯥ, ꯑꯌꯤꯡꯕꯤꯗꯤ?" ꯂꯩꯃ ꯈꯔ ꯁꯥꯎꯅꯤꯡꯅ ꯈꯣꯟꯗꯨ ꯀꯟꯇꯛꯅ ꯍꯥꯏꯔꯛꯏ, "ꯐꯃꯨꯡꯗ ꯂꯩꯕꯅꯤ." "ꯑꯦ, ꯀꯔꯤꯒꯤ?" "ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯅꯤ." ꯊꯣꯝꯕ ꯄꯥꯈꯠꯆꯅ, "ꯃꯥꯏꯕ ꯀꯧꯗꯨꯅ ꯌꯦꯡꯍꯟꯗ꯭ꯔꯕꯣ? ꯃꯥ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯥꯔꯤꯁꯤꯕꯣ?" "ꯃꯥꯏꯕꯒ ꯀꯧꯗꯦ, ꯆꯌꯣꯜ ꯑꯃ ꯐꯔꯛꯇꯧꯔꯕꯅꯤ꯫ ꯃꯀꯣꯛ ꯆꯤꯛꯄꯒꯤ ꯀꯔꯤꯅꯣ ꯃꯊꯪ ꯃꯊꯪ ꯆꯦꯟꯊꯔꯛꯇꯅꯅꯦ ꯀꯔꯤ ꯀꯔꯤꯅꯣ ꯍꯦꯛꯇ ꯅꯥꯁꯤꯟꯅꯔꯛꯂꯤꯕꯁꯤꯅꯤ." "ꯏꯃꯥ, ꯐꯅꯣꯏꯗꯨꯅꯁꯨ ꯃꯥꯏꯕ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯕꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯁꯤꯖꯤꯟꯅꯔꯕꯗꯤ ꯊꯨꯅ ꯐꯔꯣꯏꯗ꯭ꯔꯣ?" "ꯏꯕꯨꯡꯉꯣ, ꯏꯃꯥ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ꯫ ꯀꯣꯟꯅ ꯇꯞꯅꯅꯦ ꯏꯪꯅ ꯋꯥꯔꯤ ꯁꯥꯁꯤ꯫ ꯅꯁꯥꯗꯣ ꯍꯥꯟꯅ ꯆꯥꯏꯊꯗꯨꯅ ꯄꯣꯊꯥꯎꯔꯣ, ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯂꯅꯤ." ꯊꯣꯝꯕ ꯃꯃꯥꯗ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯁꯤꯗ ꯐꯝꯊꯗꯨꯅ ꯇꯞꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯛꯏ, "ꯑꯌꯤꯡꯕꯤ, ꯑꯌꯤꯡꯕꯤ." ꯑꯌꯤꯡꯕꯤ ꯇꯨꯝꯂꯝꯕꯗꯒꯤ ꯃꯃꯤꯠ ꯑꯗꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯑꯣꯟꯊꯣꯔꯛꯄꯗ ꯃꯄꯨꯔꯣꯏꯕꯅ ꯃꯅꯥꯛꯇ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯇꯨꯝꯂꯨꯕꯒ ꯃꯪꯂꯥ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯤ꯫ "ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯅꯪ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯁꯦ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯕꯅꯣ? ꯑꯩ ꯍꯧꯖꯤꯛ ꯃꯥꯏꯕ ꯀꯧꯔꯨꯒꯦ." "ꯃꯣꯏꯗ, ꯅꯪꯕꯨ ꯂꯥꯡꯐꯩꯗꯒꯤ ꯍꯜꯂꯛꯂꯕ꯭ꯔꯣ?" "ꯍꯜꯂꯛꯏ." ꯑꯌꯤꯡꯕꯤ ꯍꯧꯖꯤꯛꯇꯗ ꯏꯂꯨꯗꯒꯤ ꯄꯤꯔꯥꯡ ꯇꯞꯅ ꯁꯤꯟꯊꯔꯛꯏ꯫ ꯊꯣꯝꯕꯗꯤ ꯑꯌꯤꯡꯕꯤꯅ ꯃꯁꯥ ꯉꯝꯗꯕꯗꯨꯗ ꯃꯥ ꯂꯩꯇꯕꯒ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯂꯛꯄꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯌꯤꯡꯕꯤ ꯃꯥꯅ ꯀꯞꯄꯗꯤ ꯃꯥꯒꯤ ꯀꯨꯏꯅꯗꯒꯤ ꯅꯤꯡꯖꯔꯛꯄ ꯃꯪꯂꯥꯟ ꯑꯗꯨ ꯃꯪꯐꯥꯎꯅꯔꯅꯤ, ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯤꯗꯃꯛ ꯃꯥꯅ ꯄꯥꯝꯖꯔꯤꯕꯗꯨꯒꯤꯗꯃꯛ ꯁꯣꯏꯗꯅ ꯈꯪꯕꯤꯔꯛꯀꯅꯤ ꯈꯟꯕꯅꯅꯤ꯫ "ꯑꯩ ꯂꯩꯇꯕꯒꯤꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ? ꯏꯃꯥꯁꯨ ꯂꯩꯔꯤ, ꯅꯍꯥꯟꯅ ꯃꯥꯏꯕ ꯀꯧꯔꯕꯗꯤ ꯐꯔꯣꯏꯗ꯭ꯔꯁꯦ? ꯑꯗꯣ ꯅꯁꯥꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯔꯣ? ꯑꯩ ꯃꯥꯏꯕ ꯀꯧꯔꯨꯒꯦ." "ꯀꯩꯁꯨ ꯇꯧꯔꯔꯣꯏ, ꯑꯗꯨꯅꯅꯤ." "ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯥꯒꯟꯗꯕꯤ ꯅꯪꯅ ꯅꯥꯔꯛꯂꯤꯕꯁꯦ ꯃꯔꯝ ꯑꯃꯗꯤ ꯂꯩꯇ꯭ꯔꯣ? ꯃꯗꯨ ꯀꯔꯤꯅꯣ ꯌꯦꯡꯊꯣꯛꯂꯕꯗꯤ ꯐꯩꯗꯅ, ꯋꯥꯈꯜꯁꯨ ꯌꯥꯡꯕ." "ꯃꯣꯏꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯒꯦ." "ꯍꯥꯏꯌꯨ, ꯀꯩꯗꯧꯒꯦ? ꯑꯃꯨꯛ ꯀꯣꯏꯊꯣꯛꯑ ꯂꯩꯇ꯭ꯔꯁꯨ." "ꯑꯩ ꯍꯥꯟꯅ ꯀꯣꯛꯄꯨꯗꯤ ꯆꯤꯛꯑꯝꯃꯤ, ꯏꯁꯥꯁꯦ ꯑꯔꯨꯝ ꯍꯧꯔꯝꯗꯥꯏꯒꯤ ꯊꯤꯟꯗꯣꯛꯄꯁꯨ ꯇꯧꯔꯝꯃꯤ, ꯑꯗꯣ ꯍꯧꯖꯤꯛꯄꯨꯗꯤ ꯂꯣꯏꯅ ꯐꯈ꯭ꯔꯦꯗ." "ꯑꯦ, ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯪꯗꯤ ꯑꯁꯨꯝ ꯇꯨꯝꯁꯤꯜꯂꯒ ꯂꯩꯔꯤꯕ?" "ꯑꯩꯁꯨꯅꯦ, ꯇꯨꯝꯁꯤꯟꯗꯨꯅ ꯁꯨꯝ ꯂꯩꯁꯤꯜꯂꯤꯁꯦ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ, ꯋꯥꯏ꯫ ꯑꯗꯨꯗ ꯃꯣꯏꯗ ꯑꯩꯗꯣ..." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤ ꯃꯅꯦꯝꯅ ꯃꯉꯣꯟꯗ ꯇꯧꯕ ꯈꯨꯗꯤꯡ ꯃꯄꯨꯔꯣꯏꯕꯗ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯇꯧ ꯈꯪꯕ ꯊꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯖꯤꯛ ꯍꯥꯏꯔꯛꯄꯗ ꯑꯗꯨꯃꯛ ꯈꯪꯂꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯁꯨ ꯃꯃꯥꯁꯤꯕꯨ ꯈꯖꯤꯛ ꯋꯥꯈꯜ ꯇꯥꯅꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯧꯔꯤꯕꯁꯤꯗ ꯀꯩꯁꯨ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯂꯩꯃꯗꯤ ꯇꯁꯦꯡꯅ ꯋꯥꯔꯕꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯂꯩꯕꯒ ꯏꯁꯧ ꯇꯧꯕꯁꯨ ꯉꯝꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯦꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥꯈꯜ ꯑꯃꯗꯤ ꯈꯜꯂꯛꯂꯝꯃꯤ, "ꯑꯩꯅ ꯏꯊꯟꯇ ꯊꯕꯛ ꯄꯨꯝꯕ ꯇꯧꯕꯁꯦ ꯃꯁꯤ ꯀꯌꯥꯗ ꯋꯥꯔꯤꯕꯅꯣ? ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯅꯦ? ꯑꯌꯤꯡꯕꯤꯁꯤꯗꯤ ꯅꯣꯡꯃꯇꯁꯨ ꯑꯩꯒꯤ ꯏꯊꯛꯇ ꯋꯥ ꯉꯥꯡꯗꯦ, ꯑꯩꯅꯗ ꯆꯩꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯍꯟꯗꯛ ꯃꯥꯅ ꯃꯁꯥ ꯉꯝꯗ꯭ꯔꯤꯕꯁꯤꯕꯨ ꯑꯩꯅ ꯀꯔꯤꯃꯠꯇ ꯍꯦꯛ ꯌꯦꯡꯁꯤꯟꯗꯦ꯫ ꯑꯁ, ꯑꯩꯅ ꯇꯧꯔꯤꯁꯦ ꯆꯨꯝꯂꯤꯕ꯭ꯔꯥ ꯂꯥꯜꯂꯤꯕ꯭ꯔꯥ ꯈꯪꯂꯛꯇ꯭ꯔꯦꯗ꯫ ꯇꯧꯕꯩꯗꯤ ꯑꯩꯒꯤ ꯏꯃꯧꯁꯦ ꯌꯥꯝ ꯋꯥꯖꯔꯕꯅꯤꯀꯣ꯫ ꯑꯩꯁꯨ ꯍꯟꯅꯨꯊꯪ ꯑꯁꯤ ꯇꯧꯔꯤꯕꯁꯦ ꯐꯔꯦ, ꯑꯩ ꯃꯅꯦꯝ ꯑꯐꯕꯤ, ꯃꯃꯧꯕꯨ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤ ꯃꯅꯦꯝꯗꯣ ꯑꯣꯏꯔꯒꯦ꯫ ꯀꯩꯗꯧꯔꯨꯅꯤ ꯄꯨꯛꯆꯦꯜ ꯄꯤꯛꯂꯒ? ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯃꯅꯦꯝꯗꯣ ꯄꯨꯛꯐꯠꯇꯕꯤꯗꯣꯅ ꯍꯥꯏꯅꯔꯤꯕꯁꯦ ꯍꯥꯏꯅꯍꯜꯂꯔꯣꯏ." ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨ ꯂꯩꯃꯅ ꯊꯣꯡꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯂꯩꯃ
ꯀꯣꯂꯤꯛ ꯑꯗꯨ ꯐꯦꯡꯂꯕ ꯃꯇꯨꯡ ꯃꯃꯧꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯕꯨꯡꯉꯣ, ꯅꯈꯣꯏꯕꯨ ꯇꯨꯝꯂꯕ꯭ꯔꯣ? ꯇꯨꯝꯗ꯭ꯔꯤꯃ, ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯏꯃꯧꯁꯤꯕꯨ ꯃꯁꯥ ꯈꯔ ꯐꯔꯕ꯭ꯔꯣ? ꯈꯔꯕꯨꯗꯤ ꯐꯔꯕꯅꯤ꯫ ꯂꯩꯃ, ꯃꯃꯧꯅ ꯉꯥꯊꯗꯨꯅ ꯐꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯃꯃꯧꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯛꯏ꯫ ꯕꯦꯝꯃ, ꯑꯌꯤꯡꯕꯤ, ꯏꯃꯧꯗ ꯏꯃꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯁꯨꯛ ꯐꯕ ꯌꯨꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯔꯤꯕ ꯅꯉꯣꯟꯗ ꯏꯃꯥꯅ ꯇꯧꯔꯤꯕ ꯄꯨꯝꯕ ꯂꯥꯜꯂꯦ ꯍꯥꯏꯕ ꯏꯃꯥ ꯉꯁꯤꯗꯤ ꯈꯪꯂꯦ꯫ ꯅꯪꯕꯨ ꯏꯃꯥꯗ ꯋꯥꯔꯧꯕ꯭ꯔꯅꯦ? ꯏꯃꯥ, ꯅꯃꯧꯅ ꯏꯃꯥꯗ ꯀꯔꯤꯒꯤ ꯋꯥꯔꯧꯒꯅꯤ? ꯏꯃꯥꯅ ꯑꯈꯪ ꯈꯪꯗ ꯇꯥꯛꯄꯤꯕꯅꯤ, ꯃꯗꯨꯗ ꯀꯔꯤꯒꯤ ꯑꯩꯅ ꯁꯥꯎꯗꯣꯏꯅꯣ? ꯏꯃꯧꯗꯤ ꯃꯤꯡꯗ ꯈꯛ ꯅꯠꯇꯦ, ꯏꯪ ꯇꯞꯆꯕꯤꯅꯤ꯫ ꯏꯃꯧꯅ ꯏꯪ ꯇꯞꯃꯟꯕꯒꯤ ꯅꯅꯦꯝ ꯐꯠꯇꯕꯤ ꯑꯩꯁꯦ ꯋꯥꯈꯜ ꯇꯥꯔꯦ꯫ ꯉꯁꯤꯗꯒꯤꯗꯤ ꯏꯃꯧꯕꯨ ꯑꯃꯨꯛ ꯍꯟꯅ ꯅꯅꯦꯝꯅ ꯆꯩ ꯊꯥꯡꯂꯔꯣꯏ꯫ ꯅꯪꯕꯨ ꯋꯥꯍꯟꯕꯁꯦ ꯏꯃꯥ ꯇꯣꯛꯂꯒꯦ꯫ ꯉꯁꯤꯗꯒꯤꯗꯤ ꯅꯨꯡꯁꯤꯅꯅ ꯄꯨꯟꯅ ꯂꯩꯔꯁꯤ꯫ ꯏꯃꯥ, ꯅꯃꯧꯅꯁꯨ ꯏꯃꯥꯗ ꯍꯥꯏꯔꯣꯏꯗꯕ ꯀꯌꯥ ꯍꯥꯏꯈ꯭ꯔꯦ, ꯃꯗꯨ ꯄꯨꯝꯕ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯀꯔꯤꯗ ꯏꯃꯧꯅ ꯂꯥꯟꯒꯦꯅꯦ? ꯑꯩꯅ ꯂꯥꯟꯕꯅꯤ, ꯄꯨꯝꯅꯃꯛ ꯑꯩꯅ ꯐꯠꯇꯕꯒꯤꯅꯤ꯫ ꯏꯆꯦ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯏꯪꯅ ꯆꯤꯛꯅꯅꯦ ꯌꯨꯝ ꯄꯥꯜꯂꯁꯤ꯫ ꯂꯩꯃ ꯑꯃꯨꯛ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ, ꯕꯨꯡꯉꯣ, ꯅꯪꯁꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯒ ꯁꯨꯕ ꯌꯥꯕ ꯊꯕꯛ ꯊꯤꯔꯁꯤ, ꯑꯗꯨꯒꯅꯦ ꯏꯃꯧ ꯑꯁꯤꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯏꯪꯈꯣꯜ ꯀꯣꯏꯔꯤꯕꯁꯤ ꯅꯪꯅ ꯀꯣꯏꯔꯣ, ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯅꯕ ꯍꯣꯠꯅꯔꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯋꯥꯠꯀꯦꯅꯦ? ꯏꯃꯧꯒꯤ ꯏꯆꯥꯒ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯏꯃꯥꯅ꯫ ꯑꯌꯤꯡꯕꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯖꯔꯛꯄ ꯃꯤꯀꯨꯞ ꯂꯥꯛꯂꯕꯗ ꯃꯊꯃꯣꯏ ꯑꯗꯨ ꯄꯦꯟꯖꯔꯝꯃꯤ꯫ ꯊꯣꯡꯕꯁꯨ ꯃꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄ ꯎꯕꯗ ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯁꯧꯗ ꯂꯥꯡꯗꯨꯅ ꯂꯩꯔꯝꯕꯤ ꯐꯠꯇꯕꯤ ꯃꯅꯦꯝ ꯂꯩꯃ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯃꯆꯥ ꯃꯃꯧꯕꯨ ꯅꯥꯎꯀꯣꯟꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯄꯨꯟꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯅꯨꯄꯤ ꯑꯃ ꯍꯣꯕꯦ ꯍꯣꯕꯦ ꯆꯠꯂꯤ, ꯃꯅꯝꯗꯁꯨ ꯑꯉꯥꯡ ꯑꯃ ꯄꯨꯔꯤ꯫ ꯃꯈꯨꯠꯇꯅ ꯆꯦꯡ ꯍꯥꯞꯄ ꯈꯥꯎ ꯑꯃ ꯄꯥꯏꯔꯤ꯫ ꯃꯥꯅ ꯁꯨꯝ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯄꯅ ꯃꯌꯨꯝꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨ ꯀꯥꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯏꯕꯦꯝꯆꯥꯅ, ꯑꯣ, ꯍꯟꯗꯤ ꯍꯟꯕꯤꯔꯛꯂꯦꯗꯅ ꯁꯣꯝꯒꯤ ꯁꯛ ꯐꯖꯕꯤ ꯕꯦꯝꯃꯁꯦ꯫ ꯍꯥꯏ, ꯆꯥꯛꯇꯣ ꯁꯠ ꯁꯠ ꯊꯣꯡꯅꯕ ꯇꯧꯔꯨꯁꯣ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯤ ꯂꯥꯛꯂꯅꯤ꯫ ꯍꯣꯏ ꯏꯗꯣꯝꯆꯥ꯫ ꯑꯁꯤ ꯍꯥꯏꯅ ꯂꯨꯆꯤꯡ ꯍꯦꯟꯕꯤꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯊꯥꯗꯣꯛꯇꯨꯅ ꯁꯥꯟꯅꯍꯜꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯤꯁꯅꯥ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯣꯏ, ꯏꯟꯁꯥꯡꯗꯣ ꯍꯥꯎꯍꯜꯂꯨ, ꯃꯤ ꯂꯥꯛꯀꯅꯤ ꯍꯥꯏꯗꯣ꯫ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯏꯟꯁꯥꯡꯗꯣ ꯍꯧꯔꯝꯗ꯭ꯔꯕ ꯅꯃꯥꯏꯗꯨꯗ ꯍꯥꯏꯖꯤꯟꯒꯗꯕꯅꯤ ꯌꯦꯡꯉꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯤꯁꯅꯥꯗꯨ ꯊꯣꯛꯈꯤ꯫ ꯃꯤꯁꯅꯥ ꯑꯁꯤ ꯏꯕꯦꯝꯆꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯤ, ꯂꯨꯆꯤꯡ ꯍꯦꯟꯕꯤꯒꯤꯅ ꯃꯈꯨꯔꯥꯒꯤ ꯃꯆꯥꯅꯤ꯫ ꯂꯨꯆꯤꯡ ꯍꯦꯟꯕꯤꯁꯤ ꯅꯧꯅ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯄꯥꯝꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯍꯜꯂꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯅꯤ ꯇꯣꯝꯄꯣꯛ ꯑꯗꯨ ꯏꯕꯦꯝꯆꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯩꯃꯥ, ꯇꯣꯝꯄꯣꯛ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯅꯪꯒꯤ ꯅꯆꯟ ꯂꯨꯆꯤꯡ ꯍꯦꯟꯕꯤꯅꯅꯦ ꯆꯥꯛꯀ ꯊꯣꯡꯂꯤ꯫ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯁꯤ ꯂꯥꯛꯑꯣ꯫ ꯍꯣꯏ ꯏꯗꯣꯝꯆꯥ, ꯁꯤ ꯑꯩꯅ ꯑꯆꯥ ꯑꯊꯛ ꯈꯔ ꯂꯩꯔꯛꯄꯅꯤ, ꯂꯧꯁꯤꯟꯕꯤꯌꯨ꯫ ꯍꯩꯃꯥ, ꯑꯣꯟꯊꯣꯛꯅ ꯌꯥꯝꯃꯤꯗ ꯁꯤꯗꯤ꯫ ꯍꯩ ꯃꯤꯁꯅꯥ, ꯅꯪ ꯇꯥ ꯇꯣꯝꯄꯣꯛꯅ ꯂꯩꯔꯛꯂꯤ ꯃꯌꯥꯝꯁꯦ ꯂꯧꯁꯤꯜꯂꯨ ꯂꯥꯎꯅꯦ꯫ ꯏꯗꯣꯝꯆꯥ, ꯏꯁꯤꯡꯒꯤꯗꯤ ꯊꯛꯆꯒꯦꯕ꯫ ꯍꯣꯏ ꯍꯣꯏ꯫ ꯂꯨꯆꯤꯡ ꯍꯦꯟꯕꯤ, ꯍꯩ, ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯇ ꯄꯨꯊꯣꯔꯛꯑꯣ, ꯅꯪ ꯇꯥ ꯇꯣꯝꯄꯣꯛꯁꯦ ꯏꯁꯤꯡ ꯊꯛꯀꯦꯌꯦ꯫ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯃꯈꯨꯠꯇ ꯈꯨꯖꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯇꯣꯝꯄꯣꯛꯇ ꯄꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯒ ꯈꯨꯖꯥꯏ ꯑꯗꯨ ꯂꯨꯆꯤꯡ ꯍꯦꯟꯕꯤꯗꯒꯤ ꯂꯧꯔꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯨꯆꯤꯡ ꯍꯦꯟꯕꯤ, ꯆꯥꯛ ꯂꯣꯏꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯑꯩꯗꯤ ꯅꯪꯅ ꯊꯣꯡꯕ ꯆꯥꯛꯇꯣ ꯌꯥꯝ ꯆꯥꯅꯤꯡꯉꯦꯕꯣ꯫ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯆꯪꯈꯤꯒꯦ ꯇꯧꯏ꯫ ꯃꯗꯨꯗ ꯏꯕꯦꯝꯆꯥꯅ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ, ꯍꯩ, ꯍꯪꯉꯤꯁꯤ ꯈꯨꯝꯕ ꯌꯥꯗ꯭ꯔꯣ? ꯃꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯍꯪꯂꯒ ꯅꯪꯅ ꯈꯨꯝꯗ꯭ꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯏꯗꯣꯝꯆꯥ, ꯆꯥꯛ ꯂꯣꯏꯗꯧꯕ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯍꯧꯔꯤ, ꯑꯗꯨꯒ ꯏꯕꯦꯝꯆꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯗꯣꯝꯆꯥ, ꯀꯔꯝ ꯀꯥꯟꯗ ꯂꯨꯆꯤꯡ ꯍꯦꯟꯕꯤꯁꯦ ꯑꯩꯉꯣꯟꯗ ꯄꯤꯗꯣꯏꯅꯣ? ꯈꯔ ꯊꯨꯅ ꯄꯤꯔꯣ, ꯑꯩ ꯂꯨꯆꯤꯡ ꯍꯦꯟꯕꯤꯁꯦ ꯌꯥꯝ ꯄꯥꯝꯃꯤ꯫ ꯄꯤꯔꯅꯤ ꯄꯤꯔꯅꯤ, ꯀꯨꯏꯔꯔꯣꯏ꯫ ꯅꯪꯅ ꯏꯗꯣꯝꯆꯥꯅꯅꯦ ꯁꯣꯏꯗꯅ ꯄꯤꯔꯗꯧꯅꯤ꯫ ꯁꯤ ꯏꯗꯣꯝꯆꯥ, ꯁꯦꯜꯁꯦ ꯄꯥꯏꯁꯤꯜꯂꯣ, ꯏꯗꯣꯝꯆꯥꯅ ꯂꯩꯅꯤꯡꯕ ꯂꯩꯌꯣ꯫ ꯑꯗꯣ ꯏꯗꯣꯝꯆꯥ, ꯂꯨꯆꯤꯡ ꯍꯦꯟꯕꯤꯁꯦ ꯄꯤꯗꯕꯗꯤ ꯌꯥꯔꯣꯏꯀꯣ? ꯀꯩꯗꯧ ꯄꯤꯔꯣꯏꯗꯣꯏꯅꯣ?
ꯑꯩꯅ ꯄꯤꯅꯤꯗꯤ ꯄꯤꯔꯗꯕꯅꯤ ꯇꯣꯝꯄꯣꯛ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯂꯨꯆꯤꯡꯍꯦꯟꯕꯤꯁꯨ ꯇꯥꯔꯝꯃꯤ ꯃꯍꯥꯛ ꯄꯤꯛꯂꯤ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯇꯨꯃꯤꯟꯅ ꯀꯞꯆꯔꯝꯃꯤ 이마기 털비 이마이 자세 행보도 통나 와더리다 보이 바빠 그이기도 낭나 이부 다동도나 짤크리바 낭나 이름나버디 그시 이사가이가 나 두손 마손에 행리바세 행람로이고 에이솔 낭수판만디 가리기노 낭나 애기 보레바보 이밤덕에 세뚜나 꾸미크리바 ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯤ ꯄꯤꯛꯂꯤ ꯃꯆꯥ ꯑꯗꯨꯅ ꯃꯃꯥꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨꯕꯨ ꯇꯩꯊꯣꯛꯄꯤꯔꯝꯃꯤ ꯇꯣꯝꯄꯣꯛ ꯑꯁꯤ ꯅꯨꯄꯤꯗꯤ ꯌꯥꯝꯅ ꯆꯣꯞꯄ ꯅꯨꯄꯥ ꯑꯃꯅꯤ ꯃꯥꯅ ꯂꯨꯆꯤꯡꯍꯦꯟꯕꯤꯕꯨ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯂꯨꯆꯤꯡꯍꯦꯟꯕꯤꯕꯨ ꯐꯪꯅꯕ ꯏꯕꯦꯝꯆꯥꯗ ꯁꯦꯜ ꯀꯌꯥ ꯑꯃ ꯄꯤꯔꯝꯃꯤ ꯏꯕꯦꯝꯆꯥꯁꯨ ꯇꯣꯝꯄꯣꯛꯇꯒꯤ ꯑꯣꯏꯖ ꯑꯣꯏꯊ ꯈꯔ ꯐꯪꯕꯅ ꯂꯨꯆꯤꯡꯍꯦꯟꯕꯤꯕꯨ ꯇꯣꯝꯄꯣꯛꯇ ꯄꯤꯅꯕ ꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯤꯁꯅꯥꯅ ꯏꯆꯦ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯃꯗꯨꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯍꯜꯂꯛꯄꯤꯗꯣ ꯍꯣꯏ ꯏꯆꯦ ꯀꯩ ꯍꯥꯏꯒꯦ ꯃꯤꯁꯅꯥ ꯑꯣ ꯂꯩꯗꯤ ꯂꯩꯕꯣꯌꯦ ꯉꯁꯥꯏꯗꯩ ꯀꯧꯏꯗꯣ ꯈꯨꯝꯕ ꯌꯥꯗ꯭ꯔꯣ ꯍꯥ ꯊꯣꯏꯕꯤꯗꯣ ꯇꯨꯝꯕ ꯁꯨꯝꯕ ꯑꯗꯨꯗ ꯑꯩꯅ ꯈꯨꯝꯂꯨꯔꯕꯗꯤ ꯑꯉꯥꯡꯗꯣ ꯍꯧꯒꯠꯂꯛꯂꯅꯤꯅ ꯈꯨꯝꯗ꯭ꯔꯕ ꯑꯗꯣ ꯀꯔꯤ ꯍꯥꯏꯒꯦ ꯅꯪꯅ ꯏꯆꯦ ꯀꯧꯕꯕꯣ ꯄꯣꯠꯐꯝ ꯊꯣꯛꯑꯁꯣ ꯑꯗꯨꯒ ꯁꯤꯡꯖꯨꯒꯅꯦ ꯄꯥꯛꯅꯝꯒ ꯂꯩꯔꯨꯁꯣ ꯑꯗꯣ ꯁꯤꯡꯖꯨꯗꯣ ꯃꯣꯔꯣꯛ ꯈꯔ ꯁꯥꯍꯜꯂꯣ ꯈꯔ ꯊꯨꯅ ꯆꯠꯂꯣ ꯑꯁꯤ ꯍꯥꯏꯅ ꯃꯤꯁꯅ ꯃꯥꯒꯤ ꯃꯆꯦ ꯂꯨꯆꯤꯡꯍꯦꯟꯕꯤꯕꯨ ꯃꯥꯒꯤ ꯃꯈꯥ ꯇꯥꯕ ꯃꯅꯥꯎꯒꯨꯝꯅ ꯄꯥꯈꯣꯟ ꯁꯤꯖꯤꯟꯅꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯂꯨꯆꯤꯡꯍꯦꯟꯕꯤ ꯄꯣꯠꯐꯝꯗ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯁꯤꯡꯖꯨ ꯄꯥꯛꯅꯝ ꯂꯩꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯄꯥꯏꯈꯣꯝꯕꯅ ꯂꯨꯆꯤꯡꯍꯦꯟꯕꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯁꯤꯡꯖꯨ ꯂꯩꯔꯨꯕꯅꯤ ꯅꯪꯗꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯑꯩꯔꯣ ꯈꯨꯔꯥ ꯄꯥꯃꯦꯜ ꯎꯅꯔꯨꯕꯅꯤ ꯅꯪꯅ ꯁꯤꯡꯖꯨ ꯍꯥꯏꯔꯒ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯆꯥꯕ ꯁꯤꯡꯖꯨ ꯃꯌꯥꯝꯗꯣ ꯑꯩ ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯂꯛꯏ ꯊꯥꯏꯅ ꯇꯣꯔꯣꯅ ꯅꯪꯒꯤ ꯁꯤꯡꯖꯨ ꯁꯔꯨꯛꯇ ꯃꯣꯔꯣꯛ ꯅꯣꯏꯁꯤꯜꯂꯒ ꯄꯤꯖꯕꯗꯣ ꯅꯪꯅ ꯃꯣꯔꯣꯛ ꯁꯥꯗꯅ ꯃꯗꯨꯗ ꯇꯧꯕꯗꯣ ꯃꯤꯠꯇ ꯁꯪ ꯎꯔꯛꯏ ꯑꯁ ꯑꯩꯅ ꯁꯥꯎꯅꯤꯡꯕꯁꯤꯗꯤ ꯑꯗꯨꯏ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨ ꯍꯥꯏꯔꯒ ꯇꯣꯔꯣꯗꯣ ꯍꯟꯗꯛ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯈ꯭ꯔꯦ ꯍꯥꯏꯅꯦ ꯐꯔꯦ ꯃꯆꯥ ꯑꯃ ꯌꯥꯎꯖꯔꯤꯗꯣ ꯑꯗꯣ ꯅꯪꯅ ꯀꯔꯝ ꯀꯥꯟꯗ ꯅꯨꯄꯤ ꯊꯤꯗꯣꯏꯅꯣ ꯅꯪꯁꯨ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯜꯂꯣꯗꯅ ꯑꯁ ꯂꯩꯕꯥꯛ ꯂꯩꯅ ꯆꯦꯟꯁꯤꯌꯥꯗ ꯂꯩꯔꯦ ꯁꯦꯜ ꯈꯔ ꯇꯥꯟꯁꯤꯟꯈꯣꯏ ꯑꯩꯅ ꯏ ꯀꯥꯔꯛꯇꯅ ꯃꯥꯅꯦ ꯐꯥꯔ ꯀꯣꯛ ꯂꯧꯗꯣꯏꯅꯤ ꯑꯗꯨꯝ ꯍꯦꯛ ꯇꯧꯔꯣ ꯑꯁꯨꯝꯅ ꯂꯨꯆꯤꯡꯍꯦꯟꯕꯤ ꯃꯥꯒꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯔꯨꯞ ꯄꯥꯏꯈꯣꯝꯕꯕꯨ ꯅꯣꯛ ꯅꯣꯛꯇꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯂꯨꯆꯤꯡꯍꯦꯟꯕꯤꯒꯤ ꯃꯗꯣꯝꯆꯥꯗꯨ ꯃꯈꯣꯏ ꯂꯩꯔꯤꯕꯗꯣꯝ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ ꯍꯣꯏ ꯏꯕꯦꯝꯃ ꯂꯝꯕꯤ ꯁꯣꯔꯣꯛ ꯑꯁꯤꯗ ꯅꯨꯄꯥ ꯅꯍꯥꯒ ꯅꯣꯛꯇꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯏꯀꯥꯏꯕꯒ ꯀꯔꯤꯃꯠꯇ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯣ ꯅꯪꯕꯣ ꯏꯟꯗꯣꯝꯆꯥ ꯄꯥꯏꯈꯣꯝꯕꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯕꯅꯤ ꯏꯃꯥꯏ ꯄꯦꯝꯃ ꯍꯦ ꯅꯪꯁꯤ ꯂꯨꯈ꯭ꯔꯥꯕꯤꯅꯤ ꯍꯥꯏꯕ ꯀꯥꯎꯔꯕ꯭ꯔꯣ ꯍꯥ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯅꯤ ꯃꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯅꯨꯄꯥ ꯅꯍꯥꯒꯣꯟ ꯁꯤꯟꯅꯕ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ ꯅꯪ ꯅꯨꯄꯥ ꯅꯍꯥꯒꯣꯟ ꯁꯤꯟꯅꯕ ꯌꯥꯝ ꯄꯥꯝꯕꯩ ꯋꯥꯔꯕ ꯏꯗꯣꯝꯆꯥ ꯑꯇꯣꯞꯄ ꯃꯤꯒꯣꯟ ꯁꯤꯟꯅꯕꯁꯨ ꯅꯠꯇꯕꯁꯤꯕꯨ ꯀꯩꯗꯧꯒꯦ ꯃꯔꯨꯞ ꯑꯃ ꯑꯣꯏꯕꯒꯤ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯇꯧꯕꯅꯤ ꯏꯁ 이붕어 바이콤바 ꯍꯧꯖꯤꯛꯇꯤ ꯂꯨꯆꯤꯡꯍꯦꯟꯕꯤꯁꯦ ꯂꯨꯈ꯭ꯔꯥꯕꯤ ꯍꯜꯂꯛꯄꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤꯅ ꯅꯣꯏꯒꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯕꯁꯨꯅꯦ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯇꯧꯕꯗꯣ ꯇꯧꯕꯤꯔꯅꯨ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯐꯠꯇꯅ ꯎꯈꯤꯅꯤꯌꯦ ꯏꯅꯦꯅ ꯍꯥꯏꯔꯤꯁꯦ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯦꯝꯆꯥꯅ ꯂꯨꯆꯤꯡꯍꯦꯟꯕꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ ꯃꯤꯁꯅꯥ ꯁꯥꯎꯅ ꯃꯆꯦꯗ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯏ ꯁꯤꯡꯖꯨ ꯂꯩꯕ ꯆꯠꯄꯕꯨ ꯑꯗꯨ ꯌꯥꯝ ꯀꯨꯏꯕ꯭ꯔꯣ ꯍꯥ ꯀꯩꯗꯧꯔ ꯂꯩꯔꯛꯀꯦ ꯑꯣ ꯃꯥꯒꯤ ꯄꯥꯏꯈꯣꯝꯕ ꯍꯥꯏꯕ ꯄꯥꯈꯪ ꯁꯥꯔꯤꯗꯨꯒꯅꯦ ꯃꯌꯥꯁꯤ ꯍꯤꯒꯠꯇꯅ ꯂꯩꯔꯝꯕꯗꯒꯤ ꯑꯩꯅ ꯐꯥꯔ ꯄꯨꯔꯛꯏꯁꯤꯅꯤ ꯇꯧꯅꯤ ꯃꯁꯤ ꯅꯨꯄꯤꯁꯤ ꯅꯨꯄꯥꯒꯣꯟ ꯁꯤꯟꯅꯕ ꯌꯥꯝ ꯄꯥꯝꯕꯅꯤ ꯃꯥꯒꯤ ꯄꯥꯏꯈꯣꯝꯕ ꯍꯥꯏꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯍꯜꯂꯛꯄꯤꯁꯦ ꯂꯨꯝꯃꯤꯔ ꯈꯪꯗꯦꯅꯦ ꯃꯤꯠꯁꯦ ꯅꯥꯔꯕꯅꯤ ꯑꯩꯗꯤ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯏꯗꯣꯝꯆꯥ ꯃꯥꯗꯤ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯣ ꯃꯇꯨꯡꯗꯗꯤ ꯍꯥꯏꯕꯤꯒꯅꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦ ꯏꯁ ꯃꯔꯨꯞꯅꯤ ꯀꯀꯥꯏꯗꯅ ꯍꯩꯔꯦꯅꯦ ꯋꯥ ꯉꯥꯡꯕꯗꯤ ꯍꯣꯏ ꯏꯕꯦꯝꯃ ꯅꯨꯄꯥꯒ ꯅꯨꯄꯤꯒꯕꯨ ꯃꯔꯨꯞ ꯑꯣꯏꯕ ꯌꯥꯕ꯭ꯔꯣ ꯍꯦ ꯃꯇꯨꯡ ꯃꯅꯥꯎ ꯅꯪ ꯄꯥꯏꯈꯣꯝꯕ ꯍꯥꯏꯗꯨꯒ ꯍꯦꯛ ꯑꯣꯟꯁꯤꯟꯅꯔꯝꯂꯕ ꯅꯪ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣꯏꯅ ꯑꯁꯤ ꯍꯥꯏꯅ ꯂꯨꯆꯤꯡꯍꯦꯟꯕꯤꯕꯨ ꯉꯥꯡꯕꯤꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯏꯕꯦꯝꯆꯥ ꯇꯣꯝꯄꯣꯛꯀ ꯎꯅꯔꯝꯃꯤ ꯏꯗꯣꯝꯆꯥ ꯂꯨꯆꯤꯡꯍꯦꯟꯕꯤꯗꯣ ꯀꯔꯝ ꯀꯥꯟꯗ ꯑꯩꯉꯣꯟꯗ ꯄꯤꯗꯣꯏꯅꯣ ꯄꯤꯅꯤꯗ ꯍꯥꯏ ꯁꯨꯛꯄꯤꯗꯤ ꯄꯤꯗꯦ
ꯄꯤꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯅꯪꯁꯤ ꯃꯉꯥꯏ ꯉꯝꯈꯤꯗ꯭ꯔꯦꯍꯦ ꯑꯣꯏꯕ ꯑꯩꯅꯁꯨ ꯂꯨꯆꯤꯡ ꯍꯦꯟꯕꯤꯗ ꯅꯪꯒꯤ ꯋꯥꯐꯝ ꯍꯧꯗꯣꯛꯂꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯀꯌꯥ ꯌꯥꯅꯤꯡꯕ ꯃꯥꯟꯗꯦꯅꯦ ꯏ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯨꯄꯤ ꯃꯁꯥꯅ ꯌꯥꯅꯤꯡꯗ꯭ꯔꯒ ꯏꯗꯣꯝꯆꯥꯅ ꯀꯃꯥꯏꯅ ꯄꯤꯗꯣꯏꯅꯣ ꯍꯩ ꯃꯥꯅ ꯌꯥꯕ ꯌꯥꯗꯕ ꯗꯔꯀꯥꯔ ꯇꯥꯗꯦ ꯅꯪꯅ ꯏꯗꯣꯝꯆꯥꯅꯅꯦ ꯐꯥꯔꯒ ꯄꯤꯔꯁꯨ ꯄꯤꯅꯤ ꯑꯗꯨꯕꯨ ꯅꯪ ꯁꯦꯜꯗꯤ ꯈꯔ ꯌꯥꯝꯅ ꯄꯤꯗꯕ ꯌꯥꯔꯣꯏꯀꯣ ꯁꯦꯜꯒꯤ ꯋꯥꯕꯨ 이놈ꯆꯥꯅ ꯄꯤꯌꯨ ꯍꯥꯏꯔꯒ ꯄꯤꯅꯤ ꯑꯗꯨ 이놈ꯆꯥ ꯑꯩꯅ ꯂꯨꯆꯤꯡ ꯍꯦꯟꯕꯤꯒꯤꯅꯤ ꯍꯥꯏꯅ ꯁꯅꯥꯒꯤ ꯄꯥꯝꯕꯣꯝ ꯐꯥꯕꯤ ꯑꯃ ꯁꯥꯕꯤꯕꯅꯤ ꯁꯤ ꯃꯉꯣꯟꯗ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯁꯤꯒꯤ ꯁꯦꯜꯁꯤꯡꯁꯤꯅ 이놈ꯆꯥꯒꯤ ꯋꯥꯃꯟꯅꯤ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯇꯧꯔꯤ ꯁꯣꯝꯅ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯃꯥꯒꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯄꯣꯔꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤ ꯇꯥꯟꯖꯥꯗꯨꯗ ꯃꯤꯁꯅꯥ ꯆꯪꯂꯛꯂꯒ ꯍꯣꯏ ꯑꯩꯒꯤ ꯀꯥꯗꯣ ꯋꯥꯏ ꯇꯩꯊꯣꯛꯑꯣ ꯑꯗꯨꯒꯅꯦ ꯐꯤꯔꯣꯜꯁꯨ ꯈꯔ ꯊꯨꯞꯆꯤꯜꯂꯨ ꯂꯥꯎ ꯍꯣꯏ ꯏꯁꯤꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯧꯔꯒꯦ ꯏꯃꯨꯡꯒꯤ ꯆꯥꯏꯔꯤꯕꯁꯦ ꯍꯥꯟꯅ ꯑꯝꯇ ꯂꯣꯏꯁꯤꯟꯈꯤꯒꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯅꯤ ꯏꯕꯦꯝꯆꯥ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯉꯁꯥꯏ ꯇꯣꯝꯄꯣꯛꯅ ꯂꯨꯆꯤꯡ ꯍꯦꯟꯕꯤꯒꯤꯅꯤ ꯍꯥꯏꯅ ꯄꯤꯔꯛꯄ ꯄꯥꯝꯕꯣꯝ ꯐꯥꯕꯤꯗꯨ ꯃꯤꯁꯅꯥꯗ ꯄꯤꯔꯝꯃꯤ ꯍꯩꯃꯥ ꯌꯥꯝ ꯐꯖꯩꯅꯦ ꯁꯤꯒꯤ ꯄꯥꯝꯕꯣꯝ ꯐꯥꯕꯤꯁꯤꯗꯤ ꯀꯥꯏꯗꯩꯅꯣ ꯏꯃꯥ ꯑꯃꯁꯤꯒꯤꯅꯤ ꯍꯥꯏꯗꯅ ꯇꯣꯝꯄꯣꯛꯅ ꯄꯤꯔꯛꯄꯅꯤ ꯑꯗꯣ ꯅꯪꯒꯤ ꯑꯣꯏꯊꯣꯛꯑꯣ ꯇꯣꯝꯄꯣꯛꯁꯦ ꯅꯨꯄꯤ ꯈꯔ ꯆꯣꯞꯆꯩ ꯍꯥꯏꯔꯁꯨꯅꯦ ꯁꯦꯜꯗꯤ ꯌꯥꯝ ꯄꯥꯏꯕꯖꯥꯠꯅꯤ ꯑꯗꯨꯅ ꯑꯁꯤꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯍꯜꯂꯛꯄꯤꯁꯦ ꯇꯣꯝꯄꯣꯛꯇ ꯄꯤꯗꯕ ꯌꯥꯗꯕꯅꯤ ꯄꯤꯒꯗꯕꯅꯤ ꯑꯗꯣ ꯑꯁꯤꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯍꯜꯂꯛꯄꯤꯁꯦ ꯇꯣꯝꯄꯣꯛꯇ ꯂꯩꯔꯗꯤ ꯀꯩꯁꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯉꯣꯏꯕꯣ ꯀꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯐꯪꯗꯣꯏꯅꯣ ꯇꯣꯝꯄꯣꯛꯀꯤ ꯅꯨꯄꯤ ꯀꯌꯥꯗꯤ ꯁꯨꯔꯦ ꯈꯥꯏꯅꯈ꯭ꯔꯤꯁꯦ ꯂꯨꯆꯤꯡ ꯍꯦꯟꯕꯤꯗ ꯁꯦꯜ ꯊꯥꯗꯔꯛꯏꯁꯤꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯗ꯭ꯔꯤꯕꯒꯤꯅꯤ ꯍꯌꯦꯡꯋꯥꯏꯅꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯀꯥꯟꯗꯗꯤ ꯊꯤꯅ ꯇꯧꯗꯣꯔꯤ ꯄꯣꯠꯅꯤꯗ ꯑꯗꯣ ꯍꯌꯦꯡꯋꯥꯏ ꯇꯣꯝꯄꯣꯛꯇ ꯃꯌꯨꯝ ꯄꯥꯜꯂꯨꯔꯒ ꯑꯃꯨꯛ ꯍꯜꯂꯛꯑꯗꯤ ꯑꯗꯨꯒꯤꯕꯨ ꯇꯣꯝꯄꯣꯛꯀꯨꯝꯅ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯤꯗ ꯆꯣꯞꯄ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ ꯑꯗꯨꯗ ꯀꯣꯛ ꯑꯃꯨꯛ ꯌꯣꯟꯊꯣꯛꯂꯒ ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯅ ꯃꯃꯥ ꯃꯆꯥꯗꯨ ꯅꯣꯛꯃꯤꯟꯅꯔꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯂꯨꯆꯤꯡ ꯍꯦꯟꯕꯤꯁꯨ ꯇꯥꯔꯝꯃꯤ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯃꯤꯟꯅ ꯀꯞꯆꯔꯝꯃꯤ ꯅꯈꯣꯏꯁꯨ ꯑꯩꯒꯨꯝꯕ ꯅꯨꯄꯤꯅꯤꯀꯣ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯃꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯏꯃꯥ ꯕꯥꯕꯥ ꯅꯈꯣꯏꯒꯅꯤ ꯂꯩꯔꯝꯂꯕꯗꯤ ꯃꯤꯅꯁꯨ ꯎꯁꯤꯠꯇ꯭ꯔꯤꯕꯁꯦ ꯑꯁꯨꯝꯅ ꯈꯛ ꯇꯧꯔꯝꯂꯣꯏꯀꯣ ꯃꯣꯏ ꯃꯄꯥ ꯑꯩꯁꯨ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒꯦ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯄꯤꯛꯂꯤꯕ ꯏꯆꯥꯁꯤ ꯄꯨꯗꯨꯅ ꯑꯩꯁꯨ ꯂꯩꯔꯝꯂꯦꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒꯦ ꯑꯩ ꯋꯥꯔꯦ ꯑꯩ ꯍꯤꯡꯕ ꯄꯥꯝꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯅ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯆꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ ꯅꯠꯇꯦ ꯑꯩ ꯏꯆꯥ ꯊꯣꯏꯕꯤꯒꯤꯗꯃꯛ ꯍꯤꯡꯈꯤꯅꯤ ꯑꯩ ꯏꯁꯥꯒꯤ ꯀꯨꯝꯍꯩ ꯌꯦꯡꯈꯤꯗꯧ ꯋꯥꯠꯂꯤ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯅꯪꯕꯨ ꯈꯔ ꯊꯨꯅ ꯆꯥꯎꯔꯣ ꯀꯩꯗꯧꯕꯒꯦ ꯏꯃꯥ ꯌꯥꯝꯅ ꯋꯥꯔꯦ ꯊꯣꯏꯕꯤ ꯃꯃꯥꯒꯤ ꯃꯇꯧ ꯎꯕꯗ ꯄꯤꯛꯂꯤꯕꯤ ꯃꯆꯥ ꯆꯍꯤ 1.5ꯇ ꯉꯥꯏꯔꯤꯕꯤ ꯑꯉꯥꯡ ꯑꯗꯨꯅ ꯃꯃꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯤ ꯑꯗꯨꯒ ꯀꯞꯀꯅꯣ ꯍꯥꯏꯕꯒꯨꯝ ꯃꯃꯥꯒꯤ ꯃꯤꯂꯨ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯄꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯏꯕꯦꯝꯆꯥ ꯑꯃꯗꯤ ꯇꯣꯝꯄꯣꯛꯅ ꯂꯨꯆꯤꯡ ꯍꯦꯟꯕꯤꯕꯨ ꯐꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯏꯕꯦꯝꯆꯥꯅ ꯍꯩ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯑꯩ ꯅꯅꯥꯎ ꯅꯨꯄꯤꯒ ꯅꯅꯦ ꯊꯣꯏꯁꯅꯥ ꯍꯣꯏꯗꯅꯦ ꯆꯠꯂꯨꯒꯦ ꯆꯥꯛꯇꯣ ꯁꯠ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ ꯍꯣꯏ ꯏꯗꯣꯝꯆꯥ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥꯗꯨ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯛꯂꯛꯄꯗ ꯇꯣꯝꯄꯣꯛ ꯑꯗꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯂꯩꯔꯝꯃꯤ ꯍꯩ ꯇꯣꯝꯄꯣꯛ ꯉꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯃꯥꯡꯍꯟꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯏꯗꯣꯝꯆꯥ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯄꯣꯛꯅ ꯏꯕꯦꯝꯆꯥꯗ ꯁꯦꯜ ꯉꯥꯛꯇ ꯌꯥꯎꯔꯕ ꯈꯥꯎꯖꯥꯎ ꯑꯃ ꯄꯤꯔꯝꯃꯤ ꯁꯣꯝꯅ ꯂꯨꯆꯤꯡ ꯍꯦꯟꯕꯤꯁꯨ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯒ ꯁꯥꯟꯅꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯄꯣꯛ ꯑꯗꯨ ꯂꯨꯆꯤꯡ ꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯆꯥꯛ ꯊꯣꯡꯉꯤꯔꯣ ꯂꯨꯆꯤꯡ ꯍꯦꯟꯕꯤ ꯏꯄꯥ ꯄꯥꯈꯠꯅ ꯇꯥ ꯇꯣꯝꯄꯣꯛ ꯏꯗꯣꯝꯆꯥ ꯂꯩꯇꯦ ꯈꯪꯉꯤ ꯅꯣꯏꯒꯤ ꯏꯗꯣꯝꯆꯥ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯣ ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯉꯝꯃꯤꯔꯣ ꯑꯗꯣ ꯏꯗꯣꯝꯆꯥꯁꯨ ꯂꯩꯇꯕꯅꯤꯅ ꯇꯥ ꯇꯣꯝꯄꯣꯛ ꯆꯠꯄꯤꯈ꯭ꯔꯣ ꯑꯩ ꯍꯣꯔꯦꯟ ꯏꯗꯣꯝꯆꯥ ꯂꯥꯛꯂꯒ ꯇꯥ ꯇꯣꯝꯄꯣꯛ ꯂꯥꯛꯑꯝꯃꯦꯅ ꯑꯩ ꯇꯝꯖꯒꯦ ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯕꯁꯦ ꯅꯪ ꯌꯥꯝ ꯍꯩꯅꯗ꯭ꯔꯕꯣ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯄꯣꯛ ꯑꯗꯨ ꯂꯨꯆꯤꯡ ꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯇꯥ ꯇꯣꯝꯄꯣꯛ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯨ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯏꯕꯦꯝꯆꯥꯅ
ꯃꯥꯒ ꯆꯥꯟꯅꯖꯕꯤ ꯅꯨꯄꯤ ꯈꯔ ꯁꯦꯜ ꯄꯤꯗꯨꯅ ꯅꯦꯛꯂꯒ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯑꯣꯛꯇꯕꯤ ꯐꯥꯔꯦ ꯑꯣꯛꯇꯕꯤ ꯐꯥꯔꯦ ꯍꯦ ꯑꯣꯛꯇꯕꯤ ꯅꯪ ꯀꯩꯗꯧꯔꯤꯅꯣ ꯍꯥ ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯇ꯭ꯔꯤꯉꯩ ꯅꯨꯄꯥꯒ ꯄꯨꯁꯤꯜꯂꯗꯅ ꯍꯦ ꯑꯣꯛꯇꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯣꯟꯊꯣꯛꯅ ꯉꯝꯈ꯭ꯔꯦꯗꯀꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯆꯝꯕꯔ ꯈꯟꯕꯅꯤ ꯑꯗꯨꯒ ꯃꯁꯤꯗꯤ ꯌꯥꯝ ꯇꯧꯉꯝꯕꯤ ꯑꯣꯏꯔꯝꯂꯦꯗꯅ ꯇꯣꯝꯄꯣꯛꯅ ꯏꯟꯗꯣꯝꯆꯥ ꯑꯩꯗꯤ ꯏꯟꯗꯣꯝꯆꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯕ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯑꯩꯉꯣꯟꯗ ꯏꯔꯥꯡ ꯇꯧꯁꯤꯜꯂꯛꯄꯅꯤ ꯏꯕꯦꯝꯆꯥꯅ ꯇꯧꯅꯤꯌꯦ ꯃꯁꯦ ꯇꯧꯅꯤꯌꯦ ꯅꯨꯄꯥ ꯎꯕ ꯌꯥꯗꯕꯅꯦ ꯏꯃꯥꯏ ꯏꯃꯥꯏ ꯉꯝꯈ꯭ꯔꯦꯗꯀꯣ ꯃꯤꯌꯥꯝꯃꯥꯡꯗ ꯑꯩꯒꯤ ꯏꯖꯠꯁꯦ ꯌꯣꯜꯂꯕ ꯃꯁꯤꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯍꯜꯂꯛꯄꯤꯁꯦ ꯃꯁꯦ ꯃꯤꯌꯥꯝꯃꯥꯡꯁꯤꯗ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯑꯩꯗꯤ ꯅꯨꯄꯤ ꯑꯃꯅ ꯑꯣꯛꯇꯕꯤꯁꯦ ꯃꯔꯨ ꯀꯣꯛꯂꯒ ꯁꯨꯅꯨ ꯌꯥꯡꯒꯪ ꯇꯩꯔꯒꯅꯦ ꯃꯤꯌꯥꯝꯃꯥꯡꯗ ꯈꯣꯡꯒꯣꯏꯅꯒꯗꯕꯅꯤ ꯂꯨꯆꯤꯡꯍꯦꯟꯕꯤ ꯀꯞꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯂꯝꯃꯤ ꯅꯠꯇꯦ ꯃꯌꯥꯝꯅ ꯈꯜꯂꯤꯕꯗꯨ ꯂꯥꯜꯂꯦ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯅꯠꯇꯤꯌꯦ ꯇꯥ ꯇꯣꯝꯄꯣꯛꯅ ꯑꯩ ꯏꯊꯟꯇ ꯂꯩꯕꯒꯤ ꯂꯨꯆꯤꯡꯍꯦꯟꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯂꯣꯏꯁꯤꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯤꯁꯅꯥꯅ ꯃꯔꯛ ꯐꯠꯊꯠꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯦ ꯑꯣꯛꯇꯕꯤ ꯅꯪꯅ ꯑꯄꯪꯕ ꯇꯥ ꯇꯣꯝꯄꯣꯛꯁꯤꯁꯨ ꯅꯪꯒꯤ ꯂꯥꯡꯗ ꯊꯨꯍꯜꯂꯒ ꯍꯧꯖꯤꯛꯅ ꯂꯦꯝꯖꯕꯤꯃꯨꯛ ꯁꯥꯔꯤꯅꯤꯅꯦ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ ꯐꯥꯒꯦ ꯇꯧꯕꯤꯁꯦ ꯃꯁꯤ ꯄꯥꯔꯥ ꯑꯃ ꯇꯝꯕꯤꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯇꯨꯡꯗ ꯍꯧꯒꯠꯂꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯦ ꯃꯥꯒꯤ ꯃꯇꯧ ꯂꯣꯏꯅ ꯇꯝꯕ ꯇꯥꯔꯦ ꯇꯥꯟꯖꯥꯗꯨꯗ ꯂꯨꯆꯤꯡꯍꯦꯟꯕꯤꯒꯤ ꯃꯆꯥꯗꯨꯁꯨ ꯀꯟꯅ ꯀꯞꯂꯛꯂꯝꯃꯤ ꯇꯣꯝꯄꯣꯛꯅ ꯐꯕ ꯁꯥꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯤꯟꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯈꯔꯗ ꯍꯥꯏꯖꯒꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯂꯨꯆꯤꯡꯍꯦꯟꯕꯤꯁꯦ ꯅꯨꯄꯤꯅꯤ ꯑꯗꯨꯅ ꯃꯥꯕꯨ ꯃꯤꯌꯥꯝꯅ ꯈꯣꯡꯒꯣꯏꯅꯕꯤꯒꯅꯨ ꯑꯩ ꯂꯨꯆꯤꯡꯍꯦꯟꯕꯤꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯆꯈ꯭ꯔꯒꯦ ꯅꯨꯄꯤ ꯑꯃꯅ ꯑꯣꯟꯊꯣꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯈ꯭ꯔꯦꯗ ꯅꯨꯄꯥ ꯃꯆꯥꯁꯦ ꯐꯠꯇꯕꯤ ꯏꯔꯥꯡ ꯇꯧꯕꯤ ꯅꯨꯄꯤꯁꯤꯒꯤꯗꯃꯛ ꯄꯥꯝꯕꯣꯝꯒ ꯇꯤꯡꯕꯤꯔꯤꯅꯦ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯗꯤ ꯑꯅꯤꯁꯦ ꯍꯧꯖꯤꯛ ꯀꯩꯅꯥ ꯀꯠꯂꯁꯦ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯑꯗꯨꯅ ꯐꯔꯅꯤ ꯍꯧꯖꯤꯛꯃꯛ ꯀꯟꯅꯕ ꯇꯧꯁꯦ ꯃꯌꯥꯝ ꯀꯩꯅꯥ ꯀꯠꯂꯁꯦ ꯇꯣꯝꯄꯣꯛ ꯑꯃꯗꯤ ꯏꯕꯦꯝꯆꯥ ꯑꯅꯤꯗꯨ ꯌꯦꯡꯅꯔꯒ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯕꯒꯨꯝ ꯃꯤꯠꯆꯤ ꯈꯠꯅꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯂꯨꯆꯤꯡꯍꯦꯟꯕꯤꯅ ꯃꯅꯥꯛꯇ ꯇꯥꯔꯒ ꯂꯩꯔꯤꯕ ꯍꯩꯖꯔꯥꯡ ꯑꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯦ ꯅꯈꯣꯏ ꯀꯅꯥꯝꯇ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯨ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄ ꯃꯤꯗꯣ ꯑꯩꯅ ꯊꯥꯡꯅ ꯁꯤꯗ ꯊꯤꯟꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯄꯝꯈꯠꯂꯝꯃꯤ ꯅꯣꯏ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯨ ꯏꯔꯥꯜꯁꯨ ꯂꯩꯇꯕꯤ ꯑꯩꯕꯨ ꯑꯣꯛꯇꯕꯤꯅ ꯍꯥꯏꯅ ꯄꯥꯎꯊꯣꯛꯄ ꯑꯩꯅ ꯀꯅꯥꯗ ꯐꯠꯇꯕ ꯂꯤꯆꯠ ꯆꯠꯈ꯭ꯔꯒꯦ ꯏꯗꯣꯝꯆꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯤꯕꯁꯤꯕꯣ ꯍꯩ ꯂꯨꯆꯤꯡꯍꯦꯟꯕꯤ ꯊꯥꯡꯗꯨ ꯊꯥꯗꯣꯛꯎ ꯏꯗꯣꯝꯆꯥ ꯋꯥꯍꯩꯒꯤ ꯊꯥꯡꯗꯨ ꯃꯈꯥꯗ ꯊꯝꯃꯣ ꯑꯁꯤ ꯍꯥꯏꯅ ꯏꯕꯦꯝꯆꯥꯗꯨ ꯂꯨꯆꯤꯡꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯒꯦ ꯇꯧꯏ ꯆꯪꯁꯤꯜꯂꯛꯀꯅꯨ ꯊꯥꯡ ꯑꯁꯤꯅ ꯊꯤꯟꯕ ꯄꯥꯝꯗ꯭ꯔꯕꯗꯤ ꯆꯪꯁꯤꯜꯂꯛꯀꯅꯨ ꯑꯁꯤ ꯍꯥꯏꯅ ꯂꯨꯆꯤꯡꯍꯦꯟꯕꯤ ꯑꯗꯨ ꯃꯃꯥꯡ ꯊꯣꯡ ꯑꯗꯨꯝꯅ ꯊꯣꯛꯂꯛꯇꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯃꯄꯥꯟꯂꯣꯝꯗ ꯂꯣꯟꯁꯤꯜꯂꯝꯂꯒ ꯑꯃꯝꯕ ꯑꯗꯨꯗ ꯀꯞꯇꯅ ꯆꯦꯟꯈꯤꯔꯝꯃꯤ ꯏꯕꯦꯝꯆꯥꯅ ꯍꯩꯃꯥ ꯆꯦꯟꯈ꯭ꯔꯦꯅꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯇꯣꯝꯄꯣꯛꯅ ꯑꯩ ꯇꯥꯟꯅꯔꯨꯒꯦ ꯑꯃꯨꯛꯇ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯄꯣꯛꯁꯨ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯊꯣꯛꯂꯛꯇꯨꯅ ꯂꯨꯆꯤꯡꯍꯦꯟꯕꯤꯒꯤ ꯇꯨꯡ ꯏꯟꯈꯤ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛ ꯂꯨꯆꯤꯡꯍꯦꯟꯕꯤꯗꯨ ꯀꯗꯣꯝꯗ ꯆꯦꯟꯈꯤ ꯍꯥꯏꯕꯗꯨ ꯈꯪꯍꯧꯗ꯭ꯔꯦ ꯅꯨꯄꯤ ꯑꯃꯅ ꯏꯕꯦꯝꯆꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯅꯣꯏꯒꯤ ꯊꯕꯛꯁꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕꯨ ꯈꯨꯜꯂꯥꯛꯄꯅ ꯈꯪꯂꯛꯂꯕꯗꯤꯅꯦ ꯑꯩꯈꯣꯏ ꯄꯨꯂꯞ ꯁꯤꯟꯃꯤꯟꯅꯕ ꯇꯥꯔꯦ ꯅꯨꯄꯤ ꯑꯃꯅ ꯂꯨꯆꯤꯡꯍꯦꯟꯕꯤꯗꯣ ꯑꯃꯨꯛ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯝꯗꯅ ꯑꯩꯈꯣꯏ ꯁꯦꯜ ꯄꯥꯝꯕ꯭ꯔꯕꯨ ꯆꯩꯔꯥꯛ ꯑꯣꯏꯅ ꯐꯪꯕ꯭ꯔꯥ ꯈꯪꯄꯣꯟꯇꯦꯀꯣ ꯇꯧꯔꯤꯁꯦ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯤꯁꯤꯡꯗꯨ ꯆꯠꯈꯤꯔꯝꯃꯤ ꯃꯤꯁꯅꯥꯅ ꯏꯃꯥ ꯇꯥ ꯇꯣꯝꯄꯣꯛꯅ ꯏꯆꯦꯗꯣ ꯇꯥꯟꯅꯕ ꯐꯪꯗ꯭ꯔꯗꯤ ꯀꯝꯗꯧꯅꯤ ꯑꯁ ꯑꯗꯨꯒꯤꯕꯨ ꯀꯩꯅꯣ ꯐꯪꯒꯦꯔꯥ ꯐꯪꯉꯣꯏꯔꯥ ꯃꯣꯏ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤꯗꯤ ꯁꯦꯜ ꯐꯪꯍꯧꯔꯦ ꯌꯥꯔꯦ ꯁꯣꯝꯅ ꯂꯨꯆꯤꯡꯍꯦꯟꯕꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥ ꯑꯗꯨꯕꯨ ꯄꯝꯗꯨꯅ ꯑꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯜꯂꯛꯄꯅ ꯃꯈꯣꯏꯒꯤ ꯈꯨꯜꯒ ꯊꯪꯅꯕ ꯈꯨꯜ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯀꯗꯣꯝꯗꯅꯣ ꯑꯩꯈꯣꯏꯅꯤꯅ ꯆꯠꯀꯗꯕ ꯏꯃꯥꯅ ꯏꯆꯥꯕꯨ ꯀꯗꯥꯏꯗꯅꯣ ꯄꯨꯒꯗꯧꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯆꯥꯎꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯃꯥꯒꯤ ꯁꯟꯕꯤ ꯃꯃꯥ ꯃꯆꯥ ꯑꯃ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯅ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯅ ꯂꯨꯆꯤꯡꯍꯦꯟꯕꯤꯅ ꯀꯞꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯛꯂꯝꯃꯤ ꯏꯕꯦꯝꯃ ꯀꯔꯤ ꯇꯧꯔꯒꯦ ꯅꯪꯅ ꯅꯥꯗꯨꯝ ꯑꯃꯝꯕꯁꯤꯗ ꯀꯞꯂꯒ ꯂꯩꯔꯝꯂꯤꯕꯁꯤꯕꯣ ꯏꯃꯥ ꯒꯨꯝꯂꯕꯤ
ꯅꯆꯥꯒꯤ ꯁꯪꯁꯥꯐꯝ ꯑꯃꯨꯛꯇ ꯄꯤꯕꯤꯌꯨ ꯅꯆꯥꯒꯤ ꯄꯨꯟꯁꯤ ꯑꯋꯥꯐꯝꯗ ꯇꯥꯔꯦ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯁꯤ ꯍꯥꯏꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯂꯝꯃꯤ ꯂꯥꯎ ꯂꯥꯎ ꯏꯃꯥꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯦ ꯂꯥꯎ ꯆꯪꯁꯤ ꯂꯥꯎꯑꯣ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯕꯤꯅ ꯂꯨꯆꯤꯡꯍꯦꯟꯕꯤꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯂꯨꯆꯤꯡꯍꯦꯟꯕꯤꯕꯨ ꯀꯥ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯐꯝꯍꯜꯂꯝꯃꯤ ꯇꯟꯖꯥꯗꯨꯗ ꯅꯨꯄꯥ ꯑꯃ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯝꯃꯤ ꯑꯩ ꯆꯥꯎꯕꯤ ꯑꯩꯈꯣꯏꯒꯤ ꯁꯟꯕꯤ ꯃꯃꯥ ꯃꯆꯥꯗꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦꯅꯦ ꯀꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ ꯃꯗꯨꯒꯤ ꯁꯟꯕꯤ ꯃꯃꯥ ꯃꯆꯥꯗꯨꯅ ꯃꯤꯅꯒ ꯍꯨꯔꯥꯟꯕꯤꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦꯗ ꯑꯗꯣ ꯃꯣꯏ ꯃꯄꯥ ꯑꯝꯇ ꯂꯥꯎꯅꯦ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯀꯔꯤꯅꯣ ꯀꯩꯗꯧꯔꯒꯦ ꯁꯣꯝꯗ ꯑꯃꯨꯛꯇ ꯆꯪꯉꯛꯑꯣ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯕꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯆꯧꯕꯨ ꯂꯨꯆꯤꯡꯍꯦꯟꯕꯤꯅ ꯂꯩꯔꯤꯕ ꯀꯥꯗꯣꯝꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯀꯅꯥꯅꯣ ꯃꯥꯗꯤ ꯅꯨꯄꯤ ꯑꯩꯁꯨ ꯈꯪꯗꯦꯌꯦ ꯂꯝꯕꯤꯗ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯄꯨꯁꯤꯟꯕꯤꯔꯛꯄꯅꯤ ꯕꯦꯝꯃ ꯅꯪꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯀꯔꯤ ꯈꯨꯜꯗꯒꯤꯅꯣ ꯏꯆꯥꯕꯨ ꯕꯥꯕꯥ ꯑꯩꯒꯤ ꯃꯤꯡ ꯂꯨꯆꯤꯡꯍꯦꯟꯕꯤ ꯀꯧꯖꯩ ꯑꯩ ꯃꯈꯥ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ ꯑꯁꯤ ꯍꯥꯏꯅ ꯂꯨꯆꯤꯡꯍꯦꯟꯕꯤ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕꯗꯨ ꯂꯤꯔꯝꯃꯤ ꯏꯃꯥ ꯕꯥꯕꯥ ꯑꯩꯒꯤ ꯁꯪꯁꯥꯐꯝ ꯄꯤꯕꯤꯌꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯄꯤꯛꯂꯤꯕ ꯏꯆꯥꯁꯤꯒꯤ ꯈꯜꯂꯒ ꯅꯆꯥꯕꯨ ꯑꯃꯨꯛꯇꯗꯤ ꯁꯪꯁꯥꯐꯝ ꯄꯤꯕꯤꯌꯨ ꯑꯁꯤ ꯍꯥꯏꯅ ꯀꯞꯄꯤ ꯆꯥꯎꯕꯤ ꯂꯨꯆꯤꯡꯍꯦꯟꯕꯤꯒꯤ ꯋꯥꯔꯤ ꯇꯥꯔꯨꯕꯗꯒꯤ ꯂꯨꯆꯤꯡꯍꯦꯟꯕꯤꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ ꯀꯞꯀꯅꯨꯁꯤ ꯏꯆꯥꯁꯤꯗꯤ ꯏꯃꯥꯒꯤ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯎ ꯐꯠꯇꯕ ꯃꯣꯏꯁꯨꯅꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯀꯞꯀꯅꯨ ꯏꯕꯦꯝꯃ ꯂꯥꯏꯒꯤ ꯋꯥꯌꯦꯜꯗꯤ ꯇꯞꯄꯅꯤ ꯇꯞꯄꯁꯨ ꯇꯞꯅ ꯃꯣꯏꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯒꯤ ꯆꯩꯔꯥꯛꯇꯤꯅꯦ ꯂꯥꯏꯅ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ ꯍꯥꯏ ꯅꯨꯄꯤ ꯆꯥꯛ ꯂꯩꯔꯤꯕ꯭ꯔꯥ ꯏꯆꯥ ꯅꯨꯄꯤꯁꯦ ꯆꯥꯛ ꯈꯔ ꯄꯤꯖꯧꯅꯦ ꯇꯟꯖꯥꯗꯨꯗ ꯆꯥꯎꯕꯤꯒꯤ ꯃꯆꯥ ꯌꯣꯍꯦꯟꯕꯗꯨ ꯃꯃꯥ ꯃꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯕꯗꯨꯗ ꯏꯪꯉꯪꯉꯛꯈ꯭ꯔꯦ ꯀꯅꯥꯅꯣ ꯃꯥꯅ ꯃꯥꯁꯦ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯏꯃꯥ ꯀꯣꯟꯅ ꯋꯥꯔꯤꯗꯨ ꯂꯤꯔꯒꯦ ꯑꯗꯨ ꯅꯪꯕꯨ ꯁꯟꯕꯤ ꯃꯃꯥ ꯃꯆꯥꯗꯣ ꯊꯤꯕ ꯑꯗꯨꯝ ꯐꯪꯗ꯭ꯔꯕ꯭ꯔꯥ ꯏꯃꯦ ꯐꯪꯉꯤ ꯏꯄꯨ ꯁꯅꯥꯃꯆꯥ ꯍꯣꯏꯒꯤ ꯁꯪꯒꯣꯟꯗ ꯂꯩꯔꯝꯃꯤ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯑꯩꯈꯣꯏ ꯁꯪꯒꯣꯟꯗ ꯄꯨꯟꯁꯤꯜꯂꯝꯂꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯌꯣꯍꯦꯟꯕꯁꯨ ꯃꯃꯥꯅ ꯇꯝꯕꯗꯒꯤ ꯂꯨꯆꯤꯡꯍꯦꯟꯕꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯏꯕꯦꯝꯆꯥꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯂꯨꯆꯤꯡꯍꯦꯟꯕꯤꯗꯨ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯅ ꯁꯟꯗꯣꯛꯄꯤꯔꯝꯃꯤ ꯁꯣꯝꯗ ꯂꯨꯆꯤꯡꯍꯦꯟꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯗꯤ ꯑꯆꯧ ꯑꯃꯗꯤ ꯆꯥꯎꯕꯤꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ ꯌꯣꯍꯦꯟꯕꯅꯁꯨ ꯊꯣꯏꯕꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯖꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯆꯧꯅ ꯏꯁꯨ ꯊꯣꯏꯕꯤ ꯄꯨꯄꯨꯒ ꯕꯣꯛꯀ ꯀꯅꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯊꯣꯏꯕꯤ ꯃꯈꯨꯠ ꯑꯗꯨ ꯌꯣꯍꯦꯟꯕꯗ ꯊꯤꯜꯂꯒ ꯕꯥꯔꯣꯟ ꯁꯨꯕꯣꯏ ꯁꯨꯗꯕꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯕꯥꯕꯥ ꯆꯥꯎꯕꯤ ꯅꯣꯛꯂꯗꯨꯅ ꯑꯗꯨꯅꯤ ꯍꯦꯛ ꯐꯔꯦ ꯏꯁꯨꯁꯤꯗꯤ ꯑꯁꯤ ꯍꯥꯏꯅ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯗꯨ ꯅꯣꯛꯂꯤ ꯊꯣꯏꯕꯤꯅ ꯌꯣꯍꯦꯟꯕꯕꯨ ꯄꯥꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯏꯆꯥ ꯊꯣꯏꯕꯤ ꯁꯤ ꯉꯥꯃꯨꯛꯁꯤ ꯂꯧꯔꯨ ꯂꯥꯎ ꯑꯉꯥꯡ ꯑꯗꯨ ꯌꯣꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯀꯥꯄꯩ ꯆꯠꯂꯒ ꯉꯥꯃꯨꯛ ꯑꯗꯨꯕꯨ ꯂꯧꯖꯩ ꯕꯨꯕꯣꯛꯁꯨ ꯈꯔ ꯆꯥꯈꯤꯗꯅ ꯏꯁꯨ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯉꯥꯃꯨꯛ ꯑꯗꯨꯕꯨ ꯃꯕꯣꯛꯇ ꯏꯟꯕꯤꯔꯝꯃꯤ ꯍꯥꯎꯏꯗ ꯏꯁꯨꯅ ꯏꯟꯕꯁꯤꯗꯤ ꯇꯥꯟꯖꯥꯗꯨꯗ ꯂꯨꯆꯤꯡꯍꯦꯟꯕꯤ ꯊꯣꯛꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥ ꯕꯥꯕꯥ ꯆꯥꯛ ꯂꯣꯏꯔꯦ ꯇꯥ ꯌꯣꯍꯦꯟꯕ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯅꯕ ꯇꯧꯔꯁꯤ ꯑꯆꯧꯅ ꯍꯣꯏ ꯑꯩꯗꯤ ꯆꯥꯛꯄꯨ ꯂꯥꯝꯂꯕꯅꯤ ꯏꯁꯨ ꯊꯣꯏꯕꯤ ꯏꯄꯨꯒ ꯆꯥꯛ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯅ ꯃꯁꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯁꯝꯗꯨꯅ ꯆꯪꯈꯤ ꯑꯁꯨꯝꯅ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯗꯨꯅ ꯆꯥꯛ ꯆꯥꯔꯝꯃꯤ ꯌꯣꯍꯦꯟꯕ ꯂꯨꯆꯤꯡꯍꯦꯟꯕꯤꯗ ꯂꯣꯟꯅ ꯌꯦꯡꯖꯔꯝꯃꯤ ꯆꯥꯎꯕꯤꯅ ꯆꯥꯛ ꯆꯥꯕꯗ ꯃꯤꯠ ꯂꯩꯀꯥꯏ ꯀꯣꯏꯒꯅꯨꯀꯣ ꯅꯌꯥꯗ ꯍꯨꯛꯇꯧꯗꯣ ꯅꯃꯤꯠꯇꯒ ꯑꯃꯨꯛ ꯍꯨꯛꯆꯤꯟꯈꯤꯅꯤ ꯌꯣꯍꯦꯟꯕ ꯂꯨꯆꯤꯡꯍꯦꯟꯕꯗ ꯌꯦꯡꯂꯝꯕꯗꯨ ꯇꯣꯛꯂꯒ ꯏꯀꯥꯏꯕꯣꯏ ꯀꯔꯤꯕꯣꯏ ꯆꯥꯛꯇꯨ ꯀꯤꯠ ꯅꯝꯗꯨꯅ ꯆꯥꯔꯝꯃꯤ ꯑꯆꯧꯅ ꯍꯩ ꯏꯄꯥꯒꯤꯕꯨ ꯅꯪꯕꯨ ꯇꯞꯅ ꯏꯪꯅ ꯆꯥꯎꯅꯦ ꯐꯨꯟꯕ ꯇꯥꯔꯦꯅꯦ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯌꯣꯍꯦꯟꯕꯅ ꯂꯨꯆꯤꯡꯍꯦꯟꯕꯤꯕꯨ ꯅꯨꯡꯁꯤꯖꯔꯝꯃꯤ ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯂꯝꯗꯦ ꯑꯆꯧꯒ ꯆꯥꯎꯕꯤꯒꯅꯁꯨ ꯂꯨꯆꯤꯡꯍꯦꯟꯕꯤꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯨꯆꯤꯡꯍꯦꯟꯕꯤꯗ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯄꯗꯤ ꯉꯝꯂꯝꯗꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯇꯣꯝꯄꯣꯛ ꯏꯕꯦꯝꯆꯥ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯁꯦꯜ ꯊꯧꯔꯝꯃꯤ ꯏꯗꯣꯝꯆꯥ ꯑꯩꯒꯤ ꯁꯦꯜꯁꯤꯡꯗꯣ ꯂꯣꯏ ꯄꯤꯔꯣ ꯂꯨꯆꯤꯡꯍꯦꯟꯕꯤꯁꯨ ꯄꯤꯅꯤ ꯍꯥꯏꯔꯒ ꯄꯤꯁꯨ ꯄꯤꯗꯦ
ꯂꯨꯁꯤꯡ ꯍꯦꯟꯕꯤꯁꯨ ꯐꯪꯍꯧꯗ ꯁꯦꯜꯁꯨ ꯃꯥꯡꯖꯧ ꯑꯩ ꯉꯝꯃꯔꯣꯏꯀꯣ ꯑꯩꯒꯤ ꯁꯦꯜꯁꯤꯡꯗꯣ ꯂꯣꯏꯁꯤꯟꯕꯤꯔꯣ ꯀꯔꯤꯅꯣꯗ ꯏꯕꯨꯡꯉꯣ ꯇꯣꯝꯄꯣ ꯂꯨꯁꯤꯡ ꯍꯦꯟꯕꯤꯗꯨꯕꯨ ꯑꯩꯅ ꯊꯑꯣꯏꯅ ꯄꯤꯗꯕ꯭ꯔꯣ ꯑꯩꯁꯨ ꯅꯪꯒꯤ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯃꯤ ꯅꯦꯛꯇꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯩꯅꯥ ꯀꯟꯅꯕ ꯁꯤꯟꯕꯤꯔꯤꯕ ꯅꯠꯇ꯭ꯔꯣ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯡꯗꯒꯤ ꯅꯥꯟꯊꯣꯛꯈ꯭ꯔꯒ ꯑꯩꯉꯣꯟꯗ ꯁꯦꯜꯁꯤꯡ ꯍꯥꯏꯔꯤꯁꯤꯕꯨ ꯍꯥꯏꯃꯟꯗ꯭ꯔꯣ ꯑꯩ ꯑꯗꯨꯗ ꯈꯪꯗꯦ ꯍꯟꯗꯛ ꯍꯞꯇꯥꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯒꯤ ꯁꯦꯜꯁꯤꯡꯗꯣ ꯂꯣꯏ ꯁꯤꯡꯗꯣꯛꯄꯤꯔꯣ ꯏꯗꯣꯝꯆꯥꯅ ꯁꯦꯜꯗꯣ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒꯗꯤ ꯅꯆꯥꯅꯨꯄꯤ ꯃꯤꯁꯅꯥꯁꯦ ꯑꯁꯤ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯀꯔꯤ ꯅꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯑꯣꯟ ꯊꯥꯒꯦ ꯂꯥꯎ ꯅꯃꯥꯏꯗꯨꯗ ꯊꯥꯒꯦ ꯑꯩꯒꯤ ꯏꯆꯥꯕꯨ ꯄꯤꯌꯨꯒ ꯀꯥꯏꯗꯅ ꯆꯠꯂꯨ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦꯅꯦ ꯅꯪꯒꯤ ꯁꯦꯜꯁꯨ ꯑꯩ ꯁꯤꯡꯕ ꯉꯝꯃꯣꯏ ꯐꯩ ꯑꯗꯨꯗꯤ ꯑꯩꯅ ꯇꯧꯔꯛꯄꯗꯤ ꯌꯦꯡꯉꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯁꯣꯝꯗ ꯑꯆꯧꯒꯤ ꯌꯨꯝꯗꯅꯤ ꯌꯣꯍꯦꯟꯕꯅ ꯂꯨꯁꯤꯡ ꯍꯦꯟꯕꯤ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯔꯤꯅꯣ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ ꯑꯩꯅ ꯅꯪꯒꯤ ꯀꯅꯥ ꯂꯩꯇ꯭ꯔꯦꯅ ꯎꯁꯤꯠꯇꯕꯁꯨ ꯅꯠꯇꯦ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯤ ꯃꯄꯥꯒꯤ ꯑꯋꯥꯠꯄ ꯂꯩꯔꯕ ꯏꯆꯥ ꯊꯣꯏꯕꯤ ꯑꯃꯗꯤ ꯅꯪꯒꯤ ꯈꯜꯂꯒ ꯑꯩ ꯅꯪꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯕ ꯄꯥꯝꯃꯤ ꯇꯥꯌꯨ ꯍꯦꯟꯕ ꯉꯥꯎꯔꯕ꯭ꯔꯣ ꯅꯪꯕꯣ ꯃꯗꯨ ꯑꯣꯏꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯑꯅꯤꯔꯛ ꯁꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯒꯅꯨ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯕꯅꯤ ꯋꯥꯐꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯋꯥꯐꯝ ꯑꯗꯣ ꯍꯥꯏꯕꯤꯒꯅꯨ ꯏꯃꯥ ꯄꯥꯕꯅ ꯇꯥꯈ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯕꯁꯨ ꯍꯧꯅꯗꯦ ꯏꯃꯥ ꯄꯥꯕꯒꯤꯗꯤ ꯀꯩꯁꯨ ꯈꯟꯒꯅꯨ ꯃꯈꯣꯏꯅꯁꯨ ꯅꯪꯕꯨ ꯃꯃꯥ ꯑꯣꯏꯕ ꯄꯥꯝꯖꯕꯅꯤ ꯋꯥꯐꯝꯁꯦ ꯏꯃꯥ ꯄꯥꯕꯗ ꯑꯩꯅ ꯍꯥꯟꯅ ꯍꯧꯗꯣꯛꯂꯕꯅꯤ ꯃꯈꯣꯏꯅꯁꯨ ꯌꯥꯔꯦ ꯅꯪꯅꯁꯨ ꯌꯥꯕꯤꯔꯣ ꯑꯁꯤ ꯍꯥꯏꯅ ꯌꯣꯍꯦꯟꯕ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥ ꯄꯨꯝꯕ ꯂꯨꯁꯤꯡ ꯍꯦꯟꯕꯤꯗ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯂꯨꯁꯤꯡ ꯍꯦꯟꯕꯤ ꯌꯣꯍꯦꯟꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯌꯣꯍꯦꯟꯕꯅ ꯃꯥꯒꯤꯗꯃꯛ ꯈꯟꯖꯕ ꯋꯥꯖꯕ ꯑꯃꯗꯤ ꯃꯆꯥ ꯊꯣꯏꯕꯤꯕꯨ ꯅꯨꯡꯁꯤꯖꯕꯗꯨ ꯎꯕꯗ ꯂꯨꯁꯤꯡ ꯍꯦꯟꯕꯤꯁꯨ ꯌꯣꯍꯦꯟꯕꯒꯤ ꯋꯥꯐꯝꯗꯨꯗ ꯌꯥꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯌꯣꯍꯦꯟꯕ ꯑꯃꯗꯤ ꯂꯨꯁꯤꯡ ꯍꯦꯟꯕꯤꯁꯨ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯝꯃꯤ ꯅꯣꯡꯃ ꯑꯆꯧꯒꯤ ꯃꯆꯟꯅꯨꯄꯤꯗꯨ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯆꯥꯎꯕꯤꯅ ꯍꯩꯃꯥ ꯊꯥꯔꯤꯛꯊꯥ ꯅꯪ ꯂꯥꯛꯂꯤꯔꯣ ꯀꯩꯅꯣ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯂꯥꯛꯑꯣ ꯐꯝꯁꯤ ꯂꯥꯛꯑꯣ ꯏꯅꯝꯃ ꯑꯩꯁꯦ ꯄꯥꯎ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤ ꯄꯥꯎꯅꯣ ꯑꯩꯈꯣꯏ ꯌꯣꯍꯦꯟꯕꯕꯨ ꯃꯆꯥ ꯂꯩꯔꯤꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ ꯍꯩꯃꯥ ꯑꯗꯨ ꯑꯣꯏꯔꯦ ꯅꯪꯅ ꯄꯥꯎ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯗꯤ ꯍꯣꯡꯂꯅꯤ ꯌꯥꯝ ꯐꯈ꯭ꯔꯖꯥꯅꯤꯗ ꯑꯩꯒꯤ ꯑꯃ ꯑꯣꯏꯗꯣꯏꯗꯣ ꯀꯔꯤꯅꯣ ꯏꯅꯝꯃ ꯅꯆꯥꯅꯨꯄꯥ ꯄꯥꯈꯪꯗꯨꯕꯨ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯔꯤꯗꯨꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯂꯩꯁꯥꯕꯤ ꯐꯖꯕꯤ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯕꯨ ꯑꯃꯠꯇ ꯎꯗ꯭ꯔꯕ꯭ꯔꯣ ꯑꯗꯨꯕꯨ ꯀꯩꯗꯧꯒꯦ ꯂꯨꯈ꯭ꯔꯥꯕꯤꯗꯤ ꯅꯨꯄꯤ ꯅꯠꯇꯕ꯭ꯔꯣ ꯂꯩꯁꯥꯕꯤ ꯐꯖꯕꯤ ꯃꯌꯥꯝꯗꯣ ꯄꯥꯝꯖꯗꯤꯌꯦ ꯑꯩꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯔꯕꯁꯨ ꯏꯆꯥ ꯂꯨꯁꯤꯡ ꯍꯦꯟꯕꯤꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕꯤ ꯃꯥꯕꯨ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯃꯤꯒꯤ ꯅꯨꯄꯥ ꯂꯩꯕ ꯅꯨꯄꯤ ꯂꯧꯔꯨꯕꯗꯤ ꯅꯠꯇꯦꯗꯅ ꯑꯁ ꯅꯣꯏꯗꯤ ꯅꯨꯄꯤꯁꯤꯅ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔꯦꯗꯅ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈꯤꯗ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯅꯨꯄꯤꯁꯤꯅ ꯏꯃꯧ ꯑꯣꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯩꯗꯤ ꯏꯆꯥ ꯅꯨꯄꯥꯒꯅꯦ ꯅꯨꯄꯤ ꯑꯃꯇ ꯊꯤꯍꯟꯖꯔꯣꯏ ꯏꯅꯝꯃ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯨ ꯇꯨꯡꯗ ꯌꯥꯝ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯅ ꯋꯥꯈꯜ ꯈꯔ ꯈꯟꯊꯖꯧ ꯑꯣ ꯀꯔꯤꯁꯨ ꯅꯤꯡꯉꯝꯗꯕ ꯂꯥꯛꯅꯔꯣꯏꯌꯦ ꯑꯩꯅ ꯊꯑꯣꯏꯅꯅꯦ ꯈꯣꯏꯗꯥꯅ ꯈꯜꯂꯕ ꯊꯋꯥꯏꯅ ꯄꯥꯝꯂꯤꯕ ꯏꯃꯧꯅꯤ ꯃꯃꯥ ꯑꯩꯅ ꯌꯥꯔꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯒ ꯑꯝꯇ ꯀꯤꯗ꯭ꯔꯕ꯭ꯔꯣ ꯏꯅꯝꯃ ꯅꯣꯏꯕꯣ ꯀꯔꯤꯒꯤ ꯀꯤꯗꯣꯏꯕ ꯑꯩꯈꯣꯏꯅ ꯀꯔꯤ ꯐꯠꯇꯕ ꯇꯧꯔꯗꯅ ꯀꯤꯗꯣꯏꯕ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕꯤ ꯃꯥꯒꯤꯅꯦ ꯍꯥꯏꯅ ꯍꯟꯅ ꯌꯦꯡꯕꯗ ꯃꯁꯥꯒꯤ ꯃꯃꯤꯗꯒꯤ ꯍꯦꯟꯅ ꯂꯩꯖꯗ꯭ꯔꯕꯤ ꯑꯃꯕꯨ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯕ ꯋꯥꯅꯣ ꯑꯁꯨꯝꯅ ꯊꯥꯔꯤꯛ ꯊꯥꯅ ꯂꯨꯍꯣꯡꯗꯅꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯆꯥꯎꯕꯤꯅ ꯌꯥꯔꯝꯗꯦ ꯀꯥꯏꯗꯪꯗ ꯊꯥꯔꯤꯛ ꯊꯥꯗꯨ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯌꯥꯗꯦ ꯍꯥꯏꯗꯅ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯆꯥꯎꯕꯤ ꯑꯁꯨꯝꯅ ꯃꯗꯨꯝ ꯍꯥꯏꯖꯍꯧꯏ ꯁꯛꯇꯥ ꯑꯁꯤꯒ ꯃꯥꯒꯤ ꯃꯃꯧꯅ ꯀꯌꯥꯝ ꯐꯔꯗꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯅꯨꯄꯥ ꯁꯤꯟꯗꯅ ꯆꯦꯜꯂꯨꯔꯕꯤ ꯑꯃꯅ ꯃꯃꯧ ꯑꯣꯏꯔꯒ ꯃꯤꯒꯤ ꯃꯧ ꯐꯩꯒ ꯐꯠꯇꯦꯒꯁꯨ ꯉꯥꯡꯂꯤꯅꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯄꯣꯛ ꯑꯗꯨ ꯃꯥꯒꯤ ꯃꯔꯨꯞ ꯈꯔꯒ ꯏꯕꯦꯝꯆꯥ ꯍꯣꯏꯗ ꯁꯦꯜ ꯊꯧꯕ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯏꯗꯨꯝꯆꯥ ꯃꯤꯁꯅꯥꯅ ꯇꯥ ꯇꯣꯝꯄꯣꯛ ꯏꯃꯥ ꯂꯩꯇꯦ ꯅꯣꯏꯅ ꯃꯥꯗꯣ ꯑꯩꯒꯤ ꯁꯦꯜ ꯀꯔꯝ ꯀꯥꯟꯗ ꯄꯤꯅꯤ ꯍꯥꯏꯒꯦ ꯃꯤꯒꯤ ꯃꯔꯜꯕꯨ ꯁꯤꯡꯅꯤ ꯈꯪꯗ꯭ꯔꯤꯗꯨꯕꯨ ꯀꯔꯤ ꯀꯣꯛꯅꯣ ꯀꯩꯅꯣꯗ ꯇꯥ ꯇꯣꯝꯄꯣꯛꯇꯒꯤ ꯁꯦꯜꯗꯣ ꯑꯩꯈꯣꯏꯅ ꯑꯔꯦꯝꯕꯗ ꯂꯧꯕꯗꯤ ꯅꯠꯇꯦꯗꯅ ꯏꯆꯦꯕꯨ ꯇꯥ ꯇꯣꯝꯄꯣꯛꯀꯤ ꯑꯣꯏꯅꯕ ꯍꯥꯏꯅꯕꯤꯕꯒꯤ ꯑꯋꯥꯃꯟ ꯑꯣꯏꯅ ꯂꯧꯕꯅꯤ ꯑꯗꯨꯅ ꯇꯥ ꯇꯣꯝꯄꯣꯛꯀꯤ ꯁꯦꯜꯗꯣ ꯁꯤꯡꯐꯝ ꯊꯣꯛꯇꯦ ꯁꯤꯡꯁꯨ ꯁꯤꯡꯉꯣꯏ ꯃꯁꯤꯁꯨ ꯃꯃꯥꯗꯧꯅ ꯃꯆꯤꯟ ꯌꯥꯝ ꯀꯜꯂꯤꯅꯦ ꯑꯗꯨꯏꯗꯤ
ꯁꯦꯜ ꯁꯤꯡꯉꯣꯏ ꯍꯥꯏꯔꯕꯅꯤꯅ ꯁꯦꯜꯒꯤ ꯃꯍꯨꯠ ꯅꯪ ꯑꯣꯏꯅ ꯂꯧꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯄꯣꯛꯅ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯃꯤꯁꯤꯡꯗꯨꯒ ꯇꯧꯔꯒ ꯃꯤꯁꯅꯥꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯖꯤꯟꯈꯤ ꯂꯨꯆꯤꯡꯍꯦꯟꯕꯤ ꯑꯃꯗꯤ ꯌꯣꯍꯦꯟꯕꯁꯨ ꯂꯨꯍꯣꯡꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯌꯣꯍꯦꯟꯕꯅ ꯆꯊꯣꯏꯕꯤ ꯑꯩ ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯑꯉꯥꯡꯗꯣ ꯃꯄꯨꯒ ꯃꯕꯣꯛꯀꯅ ꯀꯩꯊꯦꯜꯗ ꯀꯣꯏꯔꯨꯅꯤ ꯍꯥꯏꯅ ꯄꯨꯔꯒ ꯆꯠꯈꯤꯌꯦ ꯍꯩꯃ ꯑꯩꯅꯗꯤ ꯃꯥꯒꯤ ꯂꯥꯏ ꯐꯗꯤꯕꯤ ꯂꯩꯔꯦꯅ ꯌꯦꯡꯍꯟꯒꯦ ꯇꯧꯔꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒꯕꯨꯗꯤ ꯍꯜꯂꯛꯑꯅꯤꯗ ꯑꯗꯨ ꯅꯪꯕꯨ ꯅꯁꯥ ꯉꯝꯗꯕ꯭ꯔꯣ ꯅꯁꯥꯗꯣ ꯏꯠꯄꯠ ꯄꯩꯊꯅ ꯎꯏꯗ ꯀꯣꯛꯁꯦ ꯉꯥꯎꯐꯤꯡ ꯈꯔ ꯇꯧꯋꯦ ꯀꯣꯛ ꯉꯥꯎꯋꯦꯕ ꯁꯤ ꯑꯝꯇ ꯄꯣꯊꯥꯔꯣ ꯂꯥꯎꯁꯦ ꯅꯁꯥ ꯉꯝꯗ꯭ꯔꯗꯤ ꯉꯁꯥꯏꯅ ꯀꯣꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ ꯑꯃꯥꯏꯕ ꯀꯧꯔꯨꯁꯣꯔꯣ ꯌꯥꯔꯅꯤꯗ ꯃꯣꯏꯕ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯒ ꯑꯗꯨꯝ ꯐꯖꯈ꯭ꯔꯅꯤ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣꯀꯣ ꯑꯩ ꯆꯥꯛꯇꯣ ꯊꯣꯡꯕꯤꯔꯨꯔꯒꯦ ꯌꯥꯔꯦꯗ ꯑꯩ ꯑꯗꯨꯝ ꯊꯣꯡꯒꯦ ꯌꯥꯗꯦ ꯑꯩꯅ ꯊꯣꯡꯕꯤꯗꯣꯏꯅꯤ ꯅꯪ ꯄꯣꯊꯥꯔꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯁꯣꯝꯗ ꯃꯤꯁꯅꯥꯁꯨ ꯇꯣꯝꯄꯣꯛꯀ ꯂꯨꯍꯣꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯤꯁꯅꯥ ꯇꯣꯝꯄꯣꯛꯅ ꯌꯥꯝ ꯑꯣꯠꯄꯤꯔꯝꯃꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯤꯗꯥꯛ ꯉꯥꯎꯔꯒ ꯃꯤꯁꯅꯥꯕꯨ ꯐꯨꯕꯤꯔꯝꯃꯤ ꯉꯁꯤꯁꯨ ꯇꯣꯝꯄꯣꯛ ꯑꯗꯨ ꯍꯤꯗꯥꯛ ꯉꯥꯎꯔꯒ ꯂꯥꯛꯂꯝꯃꯤ ꯍꯦ ꯃꯤꯁꯅꯥ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯅꯪ ꯑꯩꯅ ꯀꯧꯔꯤꯁꯦ ꯀꯩ ꯍꯥꯏꯒꯦ ꯇꯥ ꯇꯣꯝꯄꯣꯛ ꯀꯩ ꯍꯥꯏꯒꯦ ꯇꯥ ꯇꯣꯝꯄꯣꯛ ꯀꯥꯏꯅ ꯁꯤ ꯏꯟꯁꯥꯡꯁꯦ ꯑꯆꯧ ꯍꯥꯎꯇꯅ ꯊꯣꯡꯉꯤꯁꯤ ꯀꯩꯒꯤꯅꯣ ꯉꯁꯤꯒꯤ ꯏꯟꯁꯥꯡꯁꯤꯗꯤ ꯅꯣꯏ ꯅꯄꯥ ꯑꯁꯤꯕꯗꯨ ꯄꯤꯖꯧꯁꯣ ꯑꯁꯤ ꯍꯥꯏꯅ ꯏꯟꯁꯥꯡ ꯑꯗꯨ ꯃꯤꯁꯅꯥꯒꯤ ꯃꯃꯥꯏꯗ ꯍꯩꯖꯤꯜꯂꯤ ꯃꯤꯁꯅꯥ ꯃꯃꯤꯠ ꯑꯗꯨ ꯊꯨꯞꯂꯗꯨꯅ ꯐ꯭ꯔꯤꯡ ꯆꯣꯡꯉꯤ ꯃꯁꯤ ꯅꯨꯄꯤꯁꯤ ꯃꯁꯤ ꯐꯨꯒꯤꯗ ꯃꯁꯤ ꯅꯣꯏ ꯅꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯂꯒ ꯂꯨꯆꯤꯡꯍꯦꯟꯕꯤꯁꯤ ꯄꯤꯗꯕ ꯑꯗꯨꯏꯗꯤ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯇꯩꯅ ꯇꯥꯝꯃꯦ ꯑꯁꯤ ꯍꯥꯏꯅ ꯃꯤꯁꯅꯥꯕꯨ ꯐꯨꯕꯤꯔꯝꯃꯤ ꯃꯤꯁꯅꯥ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯆꯔꯝꯃꯤ ꯀꯧ ꯅꯣꯏ ꯅꯃꯥ ꯁꯦꯜꯗ ꯆꯣꯞꯄꯤꯗꯣ ꯀꯧ ꯑꯩꯒꯤ ꯁꯦꯜꯁꯤꯡꯗꯣ ꯁꯤꯡꯉꯧ ꯍꯥꯏꯌꯣ ꯑꯁꯤ ꯍꯥꯏꯅ ꯃꯤꯁꯅꯥꯕꯨ ꯁꯥꯁꯟ ꯐꯨꯕꯗꯧꯅ ꯐꯨꯕꯤꯔꯝꯃꯤ ꯃꯤꯁꯅꯥ ꯀꯞꯄ ꯅꯠꯇꯅ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯖꯗꯦ ꯍꯦ ꯅꯪ ꯅꯄꯥꯝꯅ ꯆꯠꯈ꯭ꯔꯁꯨ ꯌꯥꯗꯦꯅꯦ ꯅꯁꯛ ꯏꯊꯤꯒꯩ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯅꯪ ꯅꯄꯥꯝꯅ ꯆꯠꯈ꯭ꯔꯣ ꯑꯩ ꯑꯃꯨꯛꯇ ꯅꯨꯡꯉꯥꯏꯅ ꯍꯤꯡꯍꯧꯒꯦ ꯁꯛꯊꯤꯕꯤ ꯏꯄꯥꯝꯗ ꯆꯠꯂꯣ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕꯤꯒꯅꯨ ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯥꯒꯤ ꯃꯃꯥ ꯑꯣꯏꯗꯧꯔꯕꯅꯤ ꯑꯩꯕꯨ ꯏꯄꯥꯝꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯒꯅꯨ ꯍꯥꯏꯅꯤ ꯑꯩꯗꯤ ꯅꯪ ꯅꯄꯥꯝ ꯆꯠꯈ꯭ꯔꯣ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯆꯠꯂꯣ ꯅꯄꯥꯝ ꯆꯠꯂꯣ ꯑꯁꯤ ꯍꯥꯏꯅ ꯑꯃꯨꯛ ꯐꯨꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯃꯤꯁꯅꯥꯁꯨ ꯃꯁꯥ ꯑꯃ ꯐꯪꯖꯔꯝꯃꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯏꯕꯦꯝꯆꯥꯅ ꯂꯨꯆꯤꯡꯍꯦꯟꯕꯤꯗ ꯆꯠꯊꯈꯤꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯨ ꯌꯥꯎꯕ ꯅꯨꯄꯤ ꯑꯃꯅ ꯏꯕꯦꯝꯆꯥꯒ ꯌꯥꯅꯔꯛꯇꯕꯗꯒꯤ ꯈꯨꯂꯥꯛꯄꯗ ꯄꯥꯎꯒꯨꯝꯕ ꯇꯝꯊꯣꯛꯂꯝꯃꯤ ꯈꯨꯂꯥꯛꯄꯅ ꯏꯕꯦꯝꯆꯥ ꯑꯃꯗꯤ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯎꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯀꯧꯈꯠꯂꯝꯃꯤ ꯍꯩ ꯅꯣꯏꯅ ꯀꯔꯤꯒꯤꯅꯣ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯄꯤꯁꯤꯜꯂꯤꯕ ꯏꯕꯦꯝꯆꯥꯅ ꯈꯨꯂꯥꯛꯄ ꯉꯥꯛꯄꯤꯒꯅꯤ ꯑꯩꯒꯤ ꯑꯊꯦꯟꯕ ꯋꯥꯈꯜ ꯑꯁꯤꯅ ꯁꯦꯜꯇꯕꯨ ꯃꯤꯍꯧꯔꯨꯕꯅ ꯑꯩꯅ ꯏꯆꯥ ꯂꯨꯆꯤꯡꯍꯦꯟꯕꯤꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯁꯣꯟꯕ ꯃꯤꯕꯨ ꯇꯨꯍꯠꯄꯤꯕ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯅꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯤ ꯂꯨꯆꯤꯡꯍꯦꯟꯕꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯅꯪꯗꯤ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯅꯪꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪ ꯍꯧꯖꯤꯛ ꯆꯩꯔꯥꯛ ꯐꯪꯕ ꯇꯥꯕꯅꯤ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯈꯨꯂꯥꯛꯄ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯅꯪꯒꯤ ꯅꯔꯥꯜꯒꯤ ꯆꯩꯔꯥꯛ ꯑꯣꯏꯅ ꯅꯪ ꯈꯨꯜ ꯑꯁꯤꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯇ ꯅꯪ ꯌꯥꯎꯕ ꯌꯥꯔꯣꯏ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯈꯨꯜꯒꯤ ꯀꯩꯊꯦꯜꯗꯒꯤꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯄꯣꯠ ꯆꯩ ꯂꯩꯕ ꯑꯃꯠꯇ ꯌꯥꯔꯣꯏ ꯁꯥꯒꯤ ꯋꯥꯈꯜ ꯆꯦꯟꯕꯤ ꯅꯪꯗꯤ ꯅꯗꯣꯝ ꯂꯩꯌꯨ ꯈꯨꯟꯖꯥꯁꯤꯡ ꯑꯣꯟꯁꯤꯟꯅꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯃꯥꯡꯈ꯭ꯔꯕꯤ ꯂꯨꯆꯤꯡꯍꯦꯟꯕꯤꯕꯨ ꯅꯪꯅ ꯐꯪꯅꯕ ꯊꯤꯔꯒ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ ꯑꯗꯨꯒ ꯏꯕꯦꯝꯆꯥꯒꯤ ꯊꯕꯛꯇ ꯌꯥꯎꯔꯨꯕ ꯅꯈꯣꯏꯁꯨ ꯐꯧ ꯕꯣꯔꯥ ꯃꯉꯥ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯒꯤ ꯁꯪꯂꯦꯟꯗ ꯃꯇꯦꯡ ꯇꯧꯒꯗꯧꯕꯅꯤ ꯃꯁꯤꯅ ꯅꯈꯣꯏꯒꯤ ꯆꯩꯔꯥꯛꯅꯤ ꯑꯁꯨꯝꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯕ ꯏꯕꯦꯝꯆꯥ ꯑꯗꯨ ꯉꯁꯤꯗꯤ ꯅꯥꯏꯇꯣꯝ ꯇꯥꯅ ꯃꯗꯣꯝ ꯂꯦꯜꯂꯝꯃꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯇꯣꯝꯄꯣꯛ ꯑꯗꯨ ꯃꯤꯒꯤ ꯈꯨꯜꯗ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯔꯟ ꯇꯥꯔꯨꯕꯒꯤ ꯃꯥꯕꯨ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯨꯕꯗ ꯄꯟꯐꯝ ꯆꯥꯗꯅ ꯄꯥꯟꯕꯗꯒꯤ ꯁꯤꯈꯤꯔꯝꯃꯤ ꯃꯤꯁꯅꯥꯁꯨ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯣꯏꯗꯨꯅ ꯄꯤꯛꯂꯤꯕꯤ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯃꯄꯥꯝꯗ ꯂꯩꯕ ꯂꯥꯛꯂꯝꯃꯤ ꯏꯃꯥ ꯉꯁꯤ ꯑꯩꯅ ꯐꯪꯂꯤꯕ ꯆꯩꯅꯥꯁꯦ ꯑꯗꯨꯉꯩ ꯏꯆꯦꯗ ꯑꯩꯅ ꯇꯧꯈꯤꯕ ꯐꯠꯇꯕꯗꯨꯒꯤ ꯃꯍꯩꯅꯤ ꯏꯃꯥꯒꯤ ꯃꯤꯁꯅꯥ ꯏꯃꯥꯁꯨ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯑꯩꯅ ꯅꯆꯦꯕꯨ ꯂꯨꯈ꯭ꯔꯥꯕꯤ ꯍꯜꯂꯛꯏ ꯍꯥꯏꯗꯅ ꯇꯠꯇꯅ ꯍꯥꯏꯈꯤꯕꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯗ ꯊꯣꯛꯂꯕ ꯀꯥꯟꯗ ꯈꯪꯂꯦ ꯅꯆꯦꯅ ꯐꯥꯎꯔꯝꯒꯗꯧꯕ ꯑꯋꯥꯕꯗꯣ
ꯏꯆꯦꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯋꯥꯔꯧꯔꯝꯒꯅꯤꯀꯣ ꯏꯃꯥ ꯑꯩꯈꯣꯏꯁꯤ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯃꯤꯅꯣ ꯚꯔꯥꯁꯨ ꯂꯩꯖꯗꯕꯤ ꯃꯁꯥꯗ ꯑꯃꯛꯄ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯖꯗꯕꯤ ꯏꯆꯦꯕꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛꯕ ꯀꯥꯂꯤꯛ ꯇꯩꯁꯤꯟꯕꯤꯈꯤꯕꯅꯤ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯐꯠꯇꯕ ꯑꯃꯕꯨ ꯂꯩꯔꯝꯒꯅꯤ ꯊꯥꯖꯗ꯭ꯔꯦ ꯏꯗꯣꯝꯆꯥ ꯍꯥꯏꯕꯗꯒꯤ ꯍꯦꯟꯖꯗꯕꯤ ꯏꯆꯥꯗꯣ ꯑꯩꯅ ꯀꯌꯥꯗ ꯑꯣꯠꯄꯤꯈꯤꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯄꯨ ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯅ ꯁꯟꯗꯣꯛꯄꯤꯕ ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯏꯕꯦꯝꯆꯥ ꯑꯃꯗꯤ ꯃꯤꯁꯅꯥꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯂꯨꯆꯤꯡꯍꯦꯟꯕꯤ ꯑꯃꯗꯤ ꯌꯨꯍꯦꯟꯕꯒꯤꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯌꯥꯎꯖꯔꯝꯃꯤ ꯅꯨꯄꯤ ꯏꯆꯥꯁꯤꯡꯁꯤ ꯀꯌꯥꯗ ꯅꯨꯡꯁꯤꯔꯕꯅꯤ ꯌꯦꯡꯉꯣ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯏꯆꯥ ꯊꯣꯏꯕꯤꯅ ꯃꯄꯥ ꯅꯨꯄꯥꯁꯤꯕꯨ ꯄꯥꯝꯕꯤꯔꯤꯅꯤ ꯍꯥꯏꯅ ꯇꯧꯔꯤꯁꯦ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯅꯪꯕꯣ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯃꯄꯥ ꯅꯨꯄꯥꯁꯤ ꯁꯦꯟꯅꯗꯨꯅꯇ ꯂꯩꯔꯕꯅꯤ ꯑꯗꯣ ꯃꯣꯏ ꯃꯄꯥ ꯅꯪ ꯏꯆꯥ ꯊꯣꯏꯕꯤꯒ ꯏꯆꯥ ꯊꯣꯏꯕꯒꯁꯦ ꯀꯅꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤꯌꯦ ꯑꯅꯤꯃꯛ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯆꯞ ꯃꯥꯟꯅꯩ ꯁꯤꯅ ꯍꯦꯜꯂꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯅꯤꯃꯛ ꯑꯩꯒꯤꯗꯤ ꯊꯋꯥꯏꯅꯤ ꯏꯆꯥ ꯊꯣꯏꯕꯅ ꯑꯌꯨꯛꯀꯤ ꯈꯣꯏꯔꯧꯅꯤ ꯑꯗꯨꯒ ꯏꯆꯥ ꯊꯣꯏꯕꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯊꯥꯖꯅꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯂꯒ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯦꯜꯂꯤꯕꯅꯤ ꯂꯨꯆꯤꯡꯍꯦꯟꯕꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯃꯊꯃꯣꯏ ꯑꯗꯨ ꯄꯦꯟꯖꯔꯝꯃꯤ ꯃꯣꯏ ꯃꯄꯥ ꯅꯪꯁꯦ ꯑꯩꯒꯤꯗꯃꯛ ꯃꯄꯨ ꯃꯥꯅ ꯊꯥꯕꯤꯔꯛꯄꯅꯤ ꯃꯣꯏ ꯃꯄꯥ ꯂꯩꯕꯒꯤ ꯑꯩꯅ ꯃꯣꯃꯣꯟꯅꯣꯛꯅ ꯍꯔꯥꯎꯅ ꯂꯩꯕ ꯐꯪꯖꯕꯅꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯄꯨꯛꯆꯦꯜ ꯑꯣꯏꯅ ꯆꯥꯎꯏ ꯂꯥꯏꯕꯛ ꯊꯤꯔꯤꯕꯤ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯗꯨꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯤꯕ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯋꯥꯕꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯅ ꯏꯆꯥꯁꯤꯡꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯂꯩꯔꯒꯗꯕꯅꯤ ꯑꯁꯨꯝꯅ ꯂꯨꯆꯤꯡꯍꯦꯟꯕꯤ ꯍꯧꯖꯤꯛꯇꯤ ꯃꯅꯦ ꯃꯀꯨꯒꯤ ꯁꯦꯕꯥ ꯐꯪꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯁꯤꯡꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ ꯄꯤꯛꯇꯛ ꯇꯧꯕ ꯐꯖꯔꯕ ꯈꯨꯟ ꯑꯃꯅꯤ ꯅꯤꯡꯊꯤ ꯈꯨꯟ ꯈꯨꯟ ꯑꯁꯤꯗ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯕ ꯆꯥꯎꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯆꯥꯎꯕ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯇꯣꯝꯕꯤꯒ ꯌꯥꯝ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯖꯕ ꯃꯤꯁꯛꯅꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯗꯤ ꯅꯠꯇꯦ ꯂꯧꯎ ꯁꯤꯡꯎ ꯇꯧꯗꯨꯅ ꯏꯪꯈꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯨꯅ ꯌꯥꯝꯅ ꯆꯝꯅ ꯍꯤꯡꯖꯕ ꯃꯤꯇꯥꯅꯤ ꯆꯥꯎꯕꯒꯤ ꯂꯧ ꯏꯪꯈꯣꯜꯁꯨ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯆꯥꯎꯕꯅ ꯃꯃꯥ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯃꯄꯥꯟ ꯑꯁꯤꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ ꯇꯥꯕ꯭ꯔꯣ ꯃꯃꯥ ꯇꯣꯝꯕꯤ ꯏꯃꯨꯡ ꯑꯗꯨꯗꯒꯤ ꯈꯨꯝꯂꯛꯏ ꯍꯣ ꯇꯥꯔꯦ ꯑꯩ ꯂꯥꯛꯑꯦ ꯃꯄꯥ ꯀꯔꯤ ꯍꯥꯏꯕꯅꯣ ꯑꯩꯕꯨ ꯀꯧꯔꯤꯕꯕꯣ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯑꯩ ꯂꯧꯕꯨꯛꯇ ꯑꯃꯨꯛꯇ ꯆꯠꯂꯨꯒꯦ ꯉꯔꯥꯡ ꯊꯨꯝꯂꯝꯕ ꯂꯨꯗꯣ ꯉꯥ ꯆꯪꯂꯝꯂꯕꯗꯤ ꯁꯣꯏꯗꯅ ꯄꯠꯂꯝꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯃꯨꯛꯇ ꯀꯥꯏꯊꯣꯛꯂꯨꯈꯤꯒꯦ ꯏꯍꯦ ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯔꯦꯗꯅ ꯃꯃꯥ ꯆꯠꯂꯣ ꯃꯅꯤꯡꯗ ꯇꯨꯡꯒꯣꯟꯗꯣ ꯊꯝꯂꯝꯃꯦ ꯑꯃꯨꯛꯇ ꯂꯧꯔꯨꯁꯨ ꯆꯠꯂꯣ ꯍꯣꯏ ꯑꯩ ꯑꯃꯨꯛꯇ ꯂꯧꯊꯣꯛꯂꯨꯈꯤꯒꯦ ꯑꯗꯨ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯕꯤ ꯃꯅꯤꯡ ꯑꯗꯨꯗ ꯄꯨꯔꯞ ꯂꯥꯛꯇꯨꯅ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯇꯨꯡꯒꯣꯜ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯄꯤꯔꯤ ꯑꯉꯥꯡ ꯑꯅꯤꯗꯨꯕꯨ ꯀꯗꯥꯏ ꯆꯠꯈꯤꯕꯒꯦ ꯑꯃꯠꯇ ꯎꯗꯕꯁꯤꯕꯨ ꯃꯃꯥ ꯑꯩꯅ ꯉꯔꯥꯡꯗꯣ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯏꯅꯦ ꯃꯥꯟꯕꯤ ꯍꯣꯏꯗ ꯄꯤꯈꯤꯕꯅꯤ ꯑꯗꯨꯒꯤ ꯁꯦꯜꯗꯣ ꯂꯧꯕ ꯆꯠꯍꯟꯈꯤꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯆꯠꯄꯤꯌꯨꯔꯣ ꯑꯩꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯆꯥꯎꯕꯁꯨ ꯊꯣꯡꯒꯥꯜ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯇꯣꯝꯕꯤꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯗꯨꯁꯨ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯛꯂꯤ ꯂꯩꯍꯥꯎꯅ ꯏꯃꯥ ꯏꯅꯦꯅ ꯄꯩꯁꯥꯗꯣ ꯍꯣꯔꯦꯟ ꯃꯥꯅ ꯀꯩꯊꯦꯜ ꯍꯜꯂꯛꯂꯒ ꯄꯤꯒꯦ ꯍꯥꯏꯍꯧꯋꯦ ꯏꯅꯦꯒꯤ ꯄꯣꯠꯇꯣ ꯉꯔꯥꯡꯗꯤ ꯏꯁꯤꯠ ꯁꯤꯠꯇꯦ ꯍꯥꯏꯔꯛꯄꯅꯦ ꯌꯨꯍꯦꯟꯅ ꯑꯩꯗꯤ ꯉꯥꯃꯣꯛ ꯆꯥꯔꯅꯤꯅ ꯍꯔꯥꯎꯅ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯑꯝꯇ ꯄꯤꯔꯛꯇꯦ ꯉꯥꯃꯣꯛ ꯆꯥꯅꯤꯡꯕꯅ ꯀꯩꯅꯣꯝ ꯇꯧꯔꯦ ꯆꯤꯟꯁꯦ ꯏꯃꯥ ꯍꯩꯕꯨꯡꯉꯣ ꯅꯄꯥꯅ ꯉꯔꯥꯡ ꯂꯩꯔꯛꯈꯤꯕ ꯆꯤꯅꯤ ꯍꯩꯉꯥꯟ ꯆꯨꯖꯥꯛ ꯀꯕꯣꯛꯁꯤꯡꯗꯣ ꯑꯗꯨ ꯑꯣꯏꯅ ꯆꯥꯔꯣꯅꯦ ꯅꯪꯅ ꯉꯥꯃꯣꯛꯇ ꯉꯥꯎꯕꯁꯦ ꯉꯥꯎꯏꯗꯀꯣ ꯀꯗꯥꯏꯗꯒꯤ ꯑꯗꯨꯗꯤ ꯉꯔꯥꯡꯅ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯦꯗ ꯑꯩꯈꯣꯏ ꯏꯆꯦꯅ ꯆꯥꯕꯒꯤ ꯂꯩꯍꯥꯎ ꯃꯧꯄꯥꯒꯤ ꯋꯥꯗꯨꯗ ꯁꯧꯔꯞ ꯇꯧꯅ ꯀꯩꯕ ꯍꯧꯖꯤꯛꯀꯤꯗꯣ ꯊꯤꯕꯣꯡꯖꯥꯎ ꯅꯪꯅ ꯆꯥꯈꯩ ꯆꯥꯔꯒ ꯑꯩꯅ ꯆꯥꯕꯗ ꯂꯣꯏꯔꯤꯅꯤ ꯀꯥꯏꯅ ꯀꯌꯥꯗ ꯃꯤꯅꯝ ꯆꯥꯔꯤꯕ ꯑꯉꯥꯡꯅꯣ ꯁꯛꯇꯥꯁꯤꯒ ꯆꯥꯅ ꯆꯥꯔꯤꯕ ꯀꯪꯅ ꯀꯪꯂꯤꯕ ꯆꯤꯟꯊꯤꯕ ꯍꯣ ꯆꯤꯟꯊꯤꯕꯧ ꯆꯥꯏꯕꯨ ꯆꯥꯏ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯆꯥꯗꯕꯒ ꯁꯥꯔꯤꯗꯣ ꯑꯩꯅ ꯑꯃ ꯁꯥꯏꯔꯤꯉꯩ ꯏꯆꯦ ꯑꯅꯤ ꯆꯥꯈꯤꯕꯗꯣ ꯀꯃꯥꯏꯅꯕꯨ ꯌꯣꯠꯄꯅꯣ ꯈꯪꯗꯦꯅꯦ ꯑꯗꯨꯕꯨꯗꯤ ꯄꯨꯛꯂꯥꯎꯕꯤ ꯃꯆꯤꯟꯒ ꯆꯞ ꯃꯥꯟꯅꯩꯌꯦꯕ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯆꯤꯟꯁꯦ ꯊꯤꯕꯣꯡ ꯖꯥꯎꯕꯤ ꯁꯣꯅꯣꯔꯦ ꯍꯥꯏꯁꯤꯅꯤ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯇꯤꯀꯠꯇꯅ ꯆꯦꯟꯈꯤ ꯃꯄꯥꯟꯂꯣꯝꯗ
ꯂꯩꯍꯥꯎꯁꯨ ꯃꯧꯄꯥꯅ ꯆꯦꯟꯈꯤꯕꯗꯣ ꯅꯪ ꯍꯥꯏꯗꯨꯅ ꯇꯥꯟꯅꯈ꯭ꯔꯦ꯫ ꯊꯤꯗ ꯃꯁꯤꯒꯤ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯁꯦ ꯑꯃꯅꯁꯨ ꯍꯦꯟꯗꯦ ꯑꯃꯅꯁꯨ ꯇꯥꯗꯦ ꯍꯥꯏꯗꯨꯅꯤ꯫ ꯁꯣꯝꯗ ꯆꯥꯎꯕ ꯃꯥꯅ ꯊꯝꯂꯝꯕ ꯂꯨ ꯑꯗꯣ ꯀꯥꯏꯕ ꯍꯧꯔꯤ꯫ ꯏꯁ ꯐꯖꯈ꯭ꯔꯦꯗ ꯂꯧꯔꯛꯀꯤ ꯉꯀ꯭ꯔꯥꯁꯤꯡꯁꯤꯗꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯉꯥꯁꯦ ꯐꯥꯔꯕꯗꯤ ꯍꯟꯗꯛ ꯆꯍꯤꯒꯤꯗꯤ ꯉꯥꯁꯦ ꯂꯦꯝ ꯄꯥꯟꯗ ꯀꯣꯟꯅꯔꯅꯤ꯫ ꯍꯟꯗꯛꯇꯤ ꯉꯥ ꯂꯩꯔꯧꯁꯤ ꯉꯥ ꯆꯐꯨ 3ꯗꯪ ꯊꯝꯍꯧꯗꯕ ꯌꯥꯗ꯭ꯔꯦ꯫ ꯍꯌꯦꯡ ꯀꯥꯂꯦꯟ ꯊꯥ ꯃꯇꯝꯗ ꯑꯁꯤꯟꯕꯒ ꯊꯣꯡꯂꯒ ꯆꯥꯅꯕ꯫ ꯑꯁꯨꯝꯅ ꯆꯥꯎꯕꯅ ꯉꯥ ꯉꯥꯡꯗꯨꯅ ꯂꯨꯁꯤꯡ ꯑꯗꯨ ꯀꯥꯏꯔꯤꯉꯩ ꯇꯣꯃꯥꯅ ꯎꯔꯗꯨꯅ ꯀꯧꯔꯛꯂꯤ꯫ ꯑꯣ ꯆꯥꯎꯕ, ꯉꯥ ꯌꯥꯝꯅ ꯆꯪꯕ ꯃꯥꯜꯂꯤꯗ ꯅꯪꯒꯤꯗꯣ ꯏꯕꯣ꯫ ꯑꯩꯒꯤꯗꯤ ꯉꯥꯁꯦ ꯌꯥꯝꯅ ꯆꯪꯂꯝꯗ꯭ꯔꯦ, ꯗꯥꯎꯁꯤ ꯏꯌꯥ ꯌꯥꯗꯦ꯫ ꯆꯥꯎꯕ ꯇꯣꯃꯥꯜꯅ ꯀꯧꯔꯛꯄꯗꯨꯗ ꯃꯁꯥ ꯑꯗꯨ ꯈꯖꯤꯛ ꯅꯣꯡꯈꯠꯂꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯈꯨꯔꯥ, ꯉꯁꯤꯗꯤ ꯂꯨꯁꯤ ꯉꯥ ꯐꯖꯅ ꯆꯪꯂꯝꯃꯤ꯫ ꯅꯪꯕꯨ ꯋꯥꯠꯂꯤꯕ꯭ꯔꯣ? ꯂꯣꯏꯔꯗꯤ ꯈꯨꯔꯥꯒ ꯍꯟꯃꯤꯟꯅꯔꯁꯤꯗꯅ꯫ ꯂꯣꯏꯔꯦ ꯈꯨꯔꯥ, ꯑꯩꯁꯨ ꯀꯥꯔꯛꯂꯒꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯨ꯫ ꯑꯁꯨꯝꯅ ꯆꯥꯎꯕꯅ ꯉꯥ ꯇꯨꯡꯒꯣꯜ ꯑꯗꯨ ꯃꯈ꯭ꯋꯥꯡꯗ ꯑꯃꯨꯛ ꯀꯤꯁꯤꯟꯗꯨꯅ ꯂꯝꯕꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯈꯣꯡꯂꯩ ꯊꯨꯅ ꯄꯔꯞ ꯀꯥꯔꯛꯏ꯫ ꯇꯣꯃꯥꯜ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯉꯥ ꯑꯗꯨ ꯌꯦꯡꯂꯤ꯫ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ ꯆꯥꯎꯕ ꯅꯪꯒꯤ ꯉꯥꯁꯤꯗꯤ꯫ ꯅꯪ ꯈꯨꯔꯥꯗꯤ ꯗꯥꯎꯁꯤ ꯌꯥꯗ꯭ꯔꯦ꯫ ꯑꯍꯟꯒꯤ ꯃꯇꯝ ꯑꯣꯏꯔꯕꯅꯤꯅ ꯗꯥꯎ ꯊꯨꯝ ꯀꯁꯩ ꯂꯣꯏꯅ ꯂꯣꯏꯈ꯭ꯔꯕ ꯃꯥꯜꯂꯦꯅ ꯇꯧꯔꯤꯁꯦ꯫ ꯆꯠꯅꯅꯦ ꯑꯁꯨꯝ ꯁꯥꯔꯁꯤ ꯋꯥꯔꯤꯁꯦ꯫ ꯉꯁꯥꯏꯗꯒꯤ ꯅꯨꯡꯁꯥꯁꯦ ꯌꯥꯝꯅ ꯌꯥꯛꯅ ꯁꯥꯔꯤꯕꯁꯤꯗꯤ ꯅꯣꯡꯁꯤ ꯑꯃꯨꯛ ꯃꯪꯕ ꯍꯧꯔꯛꯂꯦꯗꯅ ꯇꯧꯔꯤꯁꯤꯗꯤ꯫ ꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩ ꯑꯃꯨꯛ ꯍꯩꯊꯔꯛꯄ ꯇꯥꯔꯦ꯫ ꯆꯥꯎꯕ ꯈꯔ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯤ꯫ ꯍꯣꯏ ꯈꯨꯔꯥ, ꯉꯁꯥꯏꯗꯤ ꯀꯔꯤꯁꯨ ꯇꯧꯔꯝꯗꯕꯅꯤ, ꯈꯨꯗꯛ ꯑꯁꯤꯗ ꯀꯌꯥꯗ ꯊꯨꯅ ꯃꯪꯁꯤꯜꯂꯛꯂꯤꯕꯅꯣ ꯅꯣꯡꯁꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯅ ꯇꯣꯃꯥꯜꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯆꯥꯎꯕ ꯑꯩ ꯂꯩꯍꯧꯔꯒꯦ, ꯅꯪꯁꯨ ꯆꯪꯈ꯭ꯔꯣꯀꯣ꯫ ꯆꯪꯕꯤꯍꯧꯔꯣ ꯈꯨꯔꯥ, ꯑꯩꯁꯨ ꯆꯪꯖꯔꯦ꯫ ꯇꯣꯃꯥꯜ ꯆꯥꯎꯕꯅ ꯃꯌꯨꯝ ꯆꯪꯈꯤꯕꯗꯣ ꯃꯃꯤꯠ ꯑꯗꯨꯅ ꯌꯥꯝꯅ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯇꯣꯃꯥꯜ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯑꯃꯥꯏꯕ ꯑꯃꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ, ꯃꯤꯃꯥꯡꯗꯅ ꯑꯐꯕ ꯁꯥꯕ, ꯃꯕꯨꯛ ꯃꯅꯨꯡꯗꯅ ꯍꯨ ꯄꯨꯕ ꯇꯥꯡꯖꯅꯤꯡꯕ ꯄꯥꯡꯈꯛꯅꯤ꯫ ꯃꯍꯥꯛ ꯆꯥꯎꯕꯒ ꯌꯨꯝꯂꯣꯟꯅꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯛꯅ ꯂꯩꯅꯕꯗꯤ ꯅꯠꯇꯦ, ꯈꯔ ꯈꯖꯤꯛ ꯂꯥꯞꯅꯩ꯫ ꯃꯔꯝꯗꯤ ꯈꯨꯟꯁꯤ ꯃꯤꯁꯨ ꯄꯛꯌꯥꯝ ꯌꯥꯝꯕꯗꯤ ꯑꯣꯏꯗꯦ, ꯏꯪꯈꯣꯜ ꯁꯝꯕꯜ ꯆꯥꯎꯅ ꯂꯩꯅꯕ ꯈꯨꯟ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯅꯥ ꯃꯁꯤꯡ ꯑꯅꯧ ꯑꯄꯦꯠ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯏ꯫ ꯇꯣꯃꯥꯜꯗꯨ ꯁꯥꯎꯔꯞ ꯃꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯃꯥꯡꯒꯣꯜ ꯙꯥꯔꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯇꯧꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯍꯥꯏꯕꯤ ꯃꯄꯥꯟꯗ ꯊꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯇꯨꯃꯤꯟ ꯃꯪꯂꯒ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯦ ꯃꯄꯥ? ꯂꯧꯕꯨꯛꯇ ꯆꯠꯄꯤꯔꯨꯔꯒ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯔꯒꯦ? ꯑꯩꯈꯣꯏꯒꯤ ꯐꯧꯗꯣ ꯇꯤꯟꯒ ꯇꯥꯍꯧꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯇꯣꯃꯥꯜꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯇꯞꯅ ꯏꯪꯅ ꯍꯥꯏꯔꯛꯄ ꯌꯥꯗꯕ꯭ꯔꯥ ꯍꯥꯏ ꯋꯥꯅꯤ, ꯂꯋꯥꯏ ꯂꯨꯇꯣꯟ ꯑꯁꯤꯗ ꯍꯦꯛꯇ ꯂꯥꯛꯊꯔꯛꯂꯤꯕꯁꯤꯕꯣ ꯀꯔꯤ ꯅꯨꯄꯤꯅꯣꯅꯦ ꯁꯤꯕꯣ? ꯇꯞꯅ ꯐꯝꯊꯔꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯗꯨ ꯕꯕꯥ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯕ? ꯃꯌꯦꯛꯇꯣ ꯑꯃꯨꯛꯇ ꯁꯦꯡꯅ ꯍꯥꯏꯕꯤꯕꯗꯤ ꯌꯥꯏꯗꯅ ꯑꯗꯣ꯫ ꯑꯩꯅ ꯉꯁꯤ ꯍꯥꯏꯗꯧꯔꯤꯕ ꯋꯥꯁꯦ ꯅꯪ ꯑꯩꯗ ꯈꯪꯅꯒꯗꯕꯅꯤ꯫ ꯌꯦꯡꯉꯨ ꯅꯨꯄꯤ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯣꯟꯅꯗꯨꯅ ꯂꯩꯔꯤꯕ ꯆꯥꯎꯕ ꯍꯣꯏꯒꯤ ꯃꯔꯜ ꯃꯊꯨꯝ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯗꯥꯏ? ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡ ꯑꯁꯤꯗꯤ ꯁꯨꯅꯤꯡꯗꯕ, ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕ ꯉꯥꯛꯇꯅꯤꯅ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯑꯩꯒꯤ ꯂꯩꯖꯔꯝꯕ ꯏꯔꯟ ꯏꯊꯨꯝ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯦꯗꯅ꯫ ꯍꯧꯖꯤꯛꯇꯤ ꯃꯁꯤꯗꯁꯨ ꯅꯠꯇꯦ, ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯑꯁꯤꯁꯨ ꯌꯨꯝꯐꯝ ꯑꯁꯤꯗ ꯃꯉꯥꯏꯔꯦꯗꯅ꯫ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯨꯟꯗꯣꯛꯂꯨꯕꯗꯤ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯆꯥꯎꯕꯒꯤ ꯂꯩꯔꯤꯕ ꯃꯔꯜ ꯃꯊꯨꯝ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯗꯕ ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯑꯁꯤ ꯇꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯏꯆꯥꯁꯤꯡꯁꯤ ꯀꯗꯥꯏꯗ ꯂꯩꯒꯅꯤ, ꯃꯈꯣꯏꯅ ꯍꯌꯦꯡ ꯅꯨꯄꯤ ꯊꯤꯔꯛꯂꯕ ꯀꯥꯟꯗ? ꯑꯗꯨꯕꯨ ꯌꯥꯒꯗ꯭ꯔꯣ ꯍꯥꯏꯁꯦ? ꯏꯆꯥꯁꯤꯡꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯕꯣꯛ ꯃꯄꯨꯒꯤ ꯌꯨꯝꯁꯦ ꯑꯩꯒꯤꯅꯤ ꯀꯔꯤꯅꯣ? ꯑꯩ ꯏꯇꯣꯝꯇꯅꯤ ꯏꯃꯥ ꯄꯥꯕꯒꯤ ꯃꯆꯥꯁꯤ꯫ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯉꯥꯛꯇꯅꯤ ꯀꯩꯅꯣ? ꯀꯅꯥꯒꯤꯕꯨ ꯑꯣꯏꯅꯤ ꯍꯥꯏꯒꯦ? ꯃꯈꯣꯏꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯕꯁꯨ ꯑꯗꯨꯝ ꯂꯩꯖꯕ ꯌꯥꯏ ꯀꯩꯅꯣ? ꯃꯁꯤꯒꯤ ꯅꯨꯄꯤ ꯍꯧꯗꯣꯡ ꯇꯨꯔꯦꯜ ꯀꯨꯝꯗꯕꯤꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗꯤ ꯀꯥꯟꯅꯕ ꯅꯠꯇꯦ꯫ ꯃꯁꯤꯗꯤ ꯑꯗꯨ ꯑꯗꯥ ꯍꯥꯏꯕꯒꯤ ꯃꯇꯝ ꯂꯩꯇꯦ꯫ ꯑꯩꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯇ ꯅꯍꯥꯛꯅ ꯇꯧꯒꯗꯕꯅꯤ, ꯃꯁꯤꯗ ꯋꯥ ꯂꯣꯏꯔꯦꯀꯣ? ꯑꯩꯁꯦ ꯑꯃꯥꯏꯕ ꯇꯣꯃꯥꯜꯅꯤ ꯍꯥꯏꯕꯁꯤ ꯅꯍꯥꯛ ꯀꯥꯎꯔꯕꯣ? ꯍꯣꯏ, ꯇꯨꯡꯒꯣꯟꯗ ꯉꯥ ꯈꯔ ꯌꯥꯎꯕꯅꯤ, ꯑꯗꯨ ꯑꯣꯏꯅ ꯊꯣꯡꯂꯣ ꯅꯨꯃꯤꯗꯥꯡꯒꯤꯗꯣ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯍꯥꯏꯕꯤ ꯇꯨꯡꯒꯣꯜ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯉꯥ ꯑꯗꯨ ꯉꯥꯔꯨꯛ ꯑꯗꯨꯗ ꯍꯩꯗꯣꯛꯂꯒ ꯁꯦꯡꯅ ꯃꯟꯊꯣꯛꯂꯤ ꯐꯠꯇ ꯍꯥꯎꯗꯤꯁꯤꯡ ꯑꯗꯣ꯫ ꯅꯨꯄꯥ ꯑꯃ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯂꯒ, ꯏꯟꯗꯣꯜ ꯈꯨꯔꯥꯕꯨ ꯂꯩꯕꯤꯕ꯭ꯔꯥ?
ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯣ ꯋꯥ ꯑꯝꯇ ꯇꯥꯟꯅꯖꯒꯦ ꯇꯧꯕꯅꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯏꯄꯥ ꯄꯥꯈꯠꯄ ꯃꯑꯣꯡꯗꯨꯗ ꯍꯥꯏꯕꯤꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯇꯣꯝꯕ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯅꯪ ꯑꯗꯨ ꯄꯥꯈꯠꯂꯤꯕꯗꯨꯕꯣ ꯂꯩꯌꯦ ꯅꯪ ꯈꯨꯔꯥꯗꯣ ꯂꯩꯌꯦ ꯏꯟꯗꯣꯟ ꯀꯧꯔꯛꯂꯒꯦꯀꯣ ꯁꯦ ꯐꯤꯗꯥꯁꯤꯗꯅꯦ ꯉꯥꯏꯍꯥꯛꯇ ꯐꯝꯂꯝꯃꯨꯀꯣ ꯍꯥꯊꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯇꯣꯃꯥꯜ ꯃꯄꯥꯟꯗ ꯄꯔꯄ ꯊꯣꯔꯛꯂꯤ ꯍꯥꯏꯇꯣꯝꯕ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕ ꯍꯥꯏꯌꯨ ꯈꯨꯔꯥ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈꯤꯕꯅꯤ ꯐꯅ ꯀꯨꯏꯅ ꯍꯜꯂꯛꯃꯟꯗꯕꯗꯨꯗ ꯑꯩꯒ ꯃꯃꯥꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯆꯠꯂꯨꯕꯗꯗꯤ ꯏꯆꯥꯅꯨꯄꯤꯗ ꯋꯥꯟꯊꯔꯒ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯂꯤꯕꯅꯤ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯨ ꯍꯥꯏꯒꯦ ꯍꯥꯏꯅ ꯂꯥꯛꯆꯕꯅꯤ ꯈꯨꯔꯥ ꯍꯣꯏ ꯆꯠꯁꯤ ꯑꯗꯨꯗꯤ ꯈꯨꯔꯥ ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯆꯪꯂꯨꯈꯤꯒꯦꯀꯣ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯈꯪꯅꯤ ꯅꯨꯡꯉꯥꯏꯔꯦꯗ ꯊꯕꯛꯁꯤ ꯑꯁꯤꯗꯒꯤ ꯍꯦꯛꯇ ꯍꯧꯔꯒꯦ ꯃꯗꯨ ꯈꯟꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯍꯥꯏ ꯃꯃꯥ ꯑꯩ ꯇꯣꯝꯕ ꯍꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦꯀꯣ ꯃꯍꯥꯛꯀꯤꯁꯦ ꯈꯔ ꯂꯨꯒꯗꯕ ꯃꯥꯜꯂꯤ ꯑꯩꯅ ꯈꯟꯕꯗ ꯐꯔꯦ ꯆꯠꯂꯒ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯑꯩ ꯊꯣꯛꯑꯦꯀꯣ ꯇꯣꯝꯕ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯍꯣꯏ ꯈꯨꯔꯥ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯇꯣꯝꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯄꯅ ꯇꯣꯝꯕꯒꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄ꯭ꯔꯄꯞ ꯆꯪꯁꯤꯜꯂꯛꯂꯤ ꯇꯣꯝꯕꯒꯤ ꯃꯌꯨꯝ ꯆꯪꯂꯛꯄꯗ ꯃꯍꯩ ꯇꯥꯟꯅꯔꯗꯨꯅ ꯂꯥꯛꯄꯅ ꯃꯤꯌꯥꯝ ꯑꯃ ꯇꯤꯟꯗꯨꯅ ꯂꯩꯅꯔꯝꯂꯤ ꯑꯍꯜ ꯅꯨꯄꯥ ꯑꯃꯅ ꯏꯕꯨꯡꯉꯣ ꯈꯣꯡꯂꯩ ꯊꯨꯅ ꯑꯃꯨꯛꯇ ꯂꯥꯛꯎꯅꯦ ꯑꯉꯥꯡꯁꯤ ꯋꯥꯈꯜ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯅꯦ ꯇꯣꯃꯥꯜ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯔꯛꯇꯨꯅ ꯍꯤꯞꯇꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯊꯕꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯛ ꯄꯥꯏꯗꯨꯅ ꯃꯤꯍꯨꯟ ꯌꯦꯡꯂꯤ ꯍꯥꯏ ꯁꯤꯗꯤ ꯑꯩꯅ ꯁꯥꯟꯅꯕ ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯈ꯭ꯔꯕ ꯂꯥꯏꯃꯥꯡ ꯐꯠꯇꯕꯗꯨꯅꯤꯅꯦ ꯃꯁꯤꯕꯨ ꯇꯥꯏꯅꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤ ꯇꯣꯝꯕ ꯃꯁꯤꯗꯤ ꯈꯔ ꯂꯨꯗꯧꯔꯤꯅꯦꯍꯦ ꯀꯔꯝ ꯇꯧꯅꯤ ꯁꯤꯗꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯩ ꯑꯃꯨꯛꯇ ꯂꯥꯏꯇꯥꯏꯅꯔꯒ ꯌꯦꯡꯂꯒꯦ ꯇꯣꯝꯕ ꯂꯥꯡꯊ꯭ꯔꯩ ꯃꯇꯣꯟ 3ꯒ ꯏꯁꯤꯡ ꯈꯔꯒ ꯄꯨꯔꯛꯎ ꯈꯔ ꯊꯨꯅ ꯂꯥꯛꯁꯤ ꯊꯕꯛꯁꯦ ꯌꯥꯝ ꯂꯨꯔꯤ ꯈꯨꯔꯥ ꯏꯁꯤꯡꯒ ꯂꯥꯡꯊ꯭ꯔꯩꯒ ꯂꯩꯖꯔꯦ ꯀꯗꯥꯏ ꯁꯤ ꯂꯩꯔꯗꯤ ꯌꯥꯔꯅꯤꯀꯣ ꯑꯁꯨꯝꯅ ꯇꯣꯃꯥꯅ ꯂꯥꯏꯔꯣꯟ ꯇꯤꯔꯣꯟ ꯈꯔ ꯊꯕꯥꯒꯤ ꯂꯋꯥꯏ ꯀꯣꯛꯂꯦꯟ ꯊꯛꯇ ꯀꯥꯝꯊꯔꯤ ꯂꯥꯡꯊ꯭ꯔꯩ ꯑꯗꯨ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯂꯒ ꯊꯕꯥꯒꯤ ꯃꯁꯥ ꯑꯗꯨꯗ ꯆꯥꯏꯁꯤꯜꯂꯤ ꯁꯣꯝꯗ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯆꯥꯎꯕꯤ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯋꯥꯈꯜ ꯂꯥꯛꯅꯕ ꯍꯣꯠꯅꯔꯤ ꯅꯨꯄꯤ ꯑꯃꯅ ꯊꯣꯏꯕꯤ ꯏꯁꯤꯡꯗꯣ ꯈꯔ ꯌꯥꯝꯅ ꯃꯀꯣꯛ ꯑꯁꯤꯗꯅꯦ ꯑꯃꯨꯛꯇ ꯍꯥꯞꯂꯛꯎꯁꯦ ꯍꯣꯏ ꯏꯆꯦ ꯀꯔꯤꯅꯣ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯇꯥꯔꯤꯕ ꯗꯣꯁꯥꯁꯤꯕꯨ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯣꯠꯅꯕꯗꯒꯤ ꯆꯥꯎꯕꯤ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯞꯄꯗꯤ ꯂꯦꯞꯇ꯭ꯔꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯦꯝꯂꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯊꯕꯥꯁꯨ ꯋꯥꯈꯜ ꯈꯖꯤꯛ ꯂꯥꯛꯂꯤ ꯊꯕꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯇꯣꯃꯥꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯄꯨꯁꯤꯜꯂꯨ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯀꯣ ꯅꯨꯄꯤ ꯈꯔ ꯇꯧꯗꯨꯅ ꯊꯕꯥꯕꯨ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯍꯜꯂꯤ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯑꯗꯨꯅ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯒꯦꯀꯣ ꯇꯣꯝꯕ ꯈꯨꯔꯥ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯑꯋꯥꯃꯟꯁꯦ ꯋꯥꯏꯕꯤꯀꯣ ꯌꯥꯝꯃꯜꯂꯦ ꯑꯗꯨꯗꯤ ꯅꯪ ꯈꯨꯔꯥꯁꯨ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯃꯛ ꯋꯥꯈꯜ ꯐꯖꯅ ꯂꯥꯛꯂꯒꯅꯤꯗ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯀꯣ ꯑꯗꯨꯗꯤ ꯈꯨꯔꯥ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦ ꯇꯣꯝꯕ ꯈꯨꯔꯥ ꯆꯠꯂꯦꯀꯣ ꯑꯁꯨꯝꯅ ꯇꯣꯃꯥꯜ ꯌꯥꯝꯅ ꯊꯨꯅ ꯃꯌꯨꯝꯗ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯃꯥꯡꯒꯣꯜꯗ ꯄꯔꯞ ꯀꯥꯈꯠꯂꯛꯂꯒ ꯊꯣꯡꯗꯨ ꯊꯤꯟꯗꯨꯅ ꯀꯧꯔꯛꯂꯤ ꯃꯃꯥ ꯇꯥꯕ꯭ꯔꯥ ꯑꯩ ꯍꯜꯂꯛꯂꯦ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯎꯅꯦ ꯅꯪꯕꯣ ꯇꯥꯔꯦ ꯂꯥꯛꯏꯌꯦ ꯑꯁꯨꯛ ꯊꯦꯡꯂꯛꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯄꯥ ꯆꯥꯛ ꯑꯃꯨꯛꯇ ꯍꯥꯟꯅ ꯆꯥꯈꯤꯒꯦꯀꯣ ꯀꯣꯟꯅ ꯇꯝꯂꯒꯦ ꯂꯥꯛꯑꯣ ꯅꯪꯗꯤ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯆꯥꯗ꯭ꯔꯤꯌꯦ ꯑꯩꯁꯨ ꯃꯣꯏ ꯃꯄꯥꯒ ꯄꯨꯟꯅ ꯆꯥꯔꯒꯦꯅ ꯆꯥꯗ꯭ꯔꯤꯌꯦ ꯑꯁꯨꯝ ꯇꯧꯅ ꯍꯥꯏꯕꯤ ꯆꯥꯛ ꯑꯗꯨ ꯊꯤꯗꯨꯅ ꯄꯨꯟꯅ ꯆꯥꯛ ꯑꯗꯨ ꯆꯥꯔꯤ ꯆꯥꯕ ꯂꯣꯏꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯂꯒ ꯇꯨꯝꯐꯝ ꯀꯥ ꯑꯗꯨꯗ ꯂꯥꯛꯂꯤ ꯍꯥꯏꯕꯤꯗꯣ ꯇꯣꯃꯥꯜꯁꯨ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯇꯣꯃꯥꯜ ꯍꯥꯏꯕꯤꯕꯨ ꯌꯦꯡꯂꯒ ꯇꯞꯅ ꯋꯥ ꯍꯥꯏꯔꯤ ꯃꯃꯥ ꯂꯥꯎ ꯁꯤꯗ ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯐꯝꯂꯨ ꯂꯥꯎ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯍꯣꯏ ꯃꯄꯥ ꯀꯔꯤꯅꯣ ꯀꯔꯤ ꯂꯩꯔꯕꯒꯦ ꯃꯃꯥ ꯑꯩꯅ ꯉꯁꯥꯏ ꯆꯠꯂꯨꯔꯤꯕ ꯊꯕꯛꯇꯣ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯔꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯄꯨꯝꯕ ꯃꯥꯏ ꯁꯣꯏꯗꯅ ꯄꯥꯛꯂꯒꯅꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯍꯤꯡꯂꯕꯗ ꯅꯨꯃꯤꯠ 9-10 ꯅꯠꯇ꯭ꯔꯒ 5 ꯐꯥꯎꯕꯗꯤ ꯍꯤꯡꯈꯤꯕ ꯌꯥꯏ ꯃꯍꯥꯛ ꯍꯦꯛ ꯁꯤꯕꯒ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯑꯩꯅ ꯐꯥꯖꯤꯜꯂꯒ ꯊꯝꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯕꯨ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯃꯄꯥ ꯑꯩꯗꯤ ꯃꯗꯨ ꯀꯌꯥ ꯄꯥꯝꯗꯦꯀꯣ ꯃꯗꯨꯅ ꯇꯨꯡꯗ ꯑꯀꯥꯏꯕ ꯌꯥꯝ ꯂꯥꯛꯀꯅꯤꯀꯣ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯈꯪꯅꯔꯛꯄ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯍꯤꯡꯈꯤꯗ꯭ꯔꯣ ꯍꯣꯏ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ
ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯅꯍꯥꯛꯁꯨ ꯌꯦꯡꯉꯨ ꯑꯩꯁꯦ ꯇꯣꯃꯥꯅꯤꯅꯦ ꯇꯣꯃꯥꯟ ꯀꯥꯟꯅꯗꯦ ꯃꯇꯝꯁꯦ ꯊꯦꯡꯂꯦ ꯇꯨꯝꯅꯕ ꯇꯧꯁꯤ ꯑꯁꯨꯝ ꯇꯧꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯑꯉꯟꯕ ꯑꯌꯨꯛ ꯑꯃꯨꯛ ꯑꯣꯏꯔꯛꯂꯤ ꯆꯥꯎꯕ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯆꯪꯂꯛꯂꯤ ꯇꯣꯝꯕꯤ ꯃꯥꯡꯒꯣꯜ ꯑꯗꯨ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯤꯉꯩ ꯃꯄꯨꯔꯣꯏꯕꯅ ꯍꯥꯊꯨ ꯂꯥꯛꯄ ꯑꯗꯨꯗ ꯌꯥꯝ ꯄꯥꯈꯠꯅ ꯍꯪꯂꯤ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯃꯄꯥ ꯑꯗꯨꯛ ꯐꯤꯡꯅ ꯂꯥꯛꯂꯤꯕꯗꯨꯕꯣ ꯍꯥ ꯍꯥꯏ ꯃꯃꯥ ꯏꯇꯥꯎ ꯇꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯏꯆꯥ ꯊꯕꯥꯗꯣ ꯉꯔꯥꯡ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯋꯥꯟꯊꯔꯛꯄꯗꯒꯤ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯂꯥꯛꯅꯩ ꯍꯥꯏꯔꯤꯅꯦ ꯑꯩꯁꯨ ꯆꯥ ꯑꯃꯇꯪ ꯊꯛꯀꯦꯅ ꯆꯪꯂꯨꯕꯗ ꯃꯌꯥꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕꯗꯒꯤ ꯇꯥꯔꯛꯄꯅꯤ ꯃꯃꯥ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯆꯠꯂꯨꯁꯤꯀꯣ ꯃꯄꯥꯒ ꯃꯃꯥꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯂꯩꯍꯥꯎꯗꯨ ꯄꯔꯄꯞ ꯆꯦꯟꯊꯣꯔꯛꯂꯒ ꯍꯪꯂꯛꯏ ꯕꯥꯕꯥ ꯏꯇꯥ ꯊꯥꯕꯥꯔꯣ ꯍꯥꯏꯁꯦ ꯃꯥꯅꯤ ꯑꯗꯣ ꯍꯣꯔꯦꯟ ꯅꯇꯥ ꯍꯣꯏꯗ ꯆꯠꯂꯨꯁꯤꯀꯣ ꯏꯆꯥꯁꯨ ꯍꯣꯏ ꯕꯥꯕꯥ ꯑꯁꯨꯝ ꯇꯧꯅ ꯃꯃꯥ ꯇꯣꯝꯕꯤꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯔꯛꯂꯗꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯄꯨꯂꯞ ꯆꯥꯛ ꯑꯗꯨ ꯆꯥꯔꯤ ꯅꯨꯡꯊꯤꯜꯋꯥꯏꯒꯤ ꯃꯇꯝꯅꯤ ꯆꯥꯎꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯇꯣꯝꯕꯤ ꯃꯆꯥꯁꯤꯡ ꯄꯨꯂꯞ ꯄꯨꯔꯒ ꯇꯣꯝꯕ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯛꯂꯤ ꯇꯣꯝꯕ ꯃꯇꯥꯎꯅ ꯂꯥꯛꯄ ꯎꯕꯗ ꯏꯇꯥꯎ ꯂꯦꯡꯁꯤꯟꯕꯤꯔꯣ ꯏꯆꯥꯁꯤꯡꯁꯨ ꯌꯥꯎꯔꯤꯅ ꯏꯄꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥ ꯂꯩꯍꯥꯎ ꯌꯥꯎꯔꯛꯄꯁꯦ ꯍꯣꯏ ꯏꯇꯥꯎ ꯄꯨꯂꯞ ꯍꯦꯛꯇ ꯂꯥꯛꯂꯕꯅꯦ ꯏꯆꯥ ꯊꯕꯥꯕꯨ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯕꯒꯦ ꯍꯧꯖꯤꯛꯄꯣ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯗ꯭ꯔꯦ ꯈꯔꯗꯤ ꯐꯔꯦ ꯇꯣꯝꯕꯤꯅ ꯆꯥꯎꯕꯤꯗꯤ ꯏꯆꯥ ꯊꯕꯥꯒꯤ ꯅꯥꯛꯇ ꯂꯩꯈꯤꯕ꯭ꯔꯥ ꯎꯗꯕꯁꯤꯕꯣ ꯀꯩꯊꯦꯜꯗ ꯆꯠꯈꯤ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯈꯔ ꯂꯩꯔꯨꯅꯦꯅ ꯆꯠꯈꯤꯕꯅꯤ ꯉꯥꯏꯍꯥꯛꯄꯨꯗꯤ ꯑꯣꯏꯔꯦ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯂꯩꯍꯥꯎ ꯃꯇꯥꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯈꯤ ꯊꯕꯥ ꯍꯤꯞꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯤ ꯂꯥꯛꯄꯒꯤ ꯁꯥꯃꯤꯟ ꯐꯪꯂꯛꯄ ꯑꯁꯤꯗ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯝꯃꯤ ꯃꯇꯥꯅ ꯂꯥꯛꯄ ꯎꯕꯗ ꯃꯍꯥꯛ ꯃꯃꯣꯟ ꯅꯣꯛꯂꯛꯏ ꯏꯇꯥ ꯈꯔ ꯐꯔꯕꯣ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯑꯩꯗꯤ ꯁꯨꯛꯇꯥ ꯇꯥꯗꯕꯅꯤ ꯑꯩꯈꯣꯏ ꯄꯥꯕꯅ ꯍꯥꯏꯕꯗꯒꯤ ꯈꯪꯕꯅꯤ ꯏꯇꯥ ꯑꯩ ꯄꯥꯎ ꯇꯝꯕ ꯐꯥꯎꯕ ꯌꯥꯝ ꯀꯤꯖꯩ ꯍꯧꯖꯤꯛꯁꯨ ꯁꯛꯐꯝꯗꯣ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯎꯗꯨꯅꯇ ꯂꯩꯌꯦ ꯑꯩ ꯌꯥꯝ ꯀꯤꯖꯩꯌꯦ ꯏꯇꯥ ꯑꯗꯨ ꯍꯥꯏꯗꯨꯅ ꯃꯇꯥꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯂꯤꯉꯩ ꯂꯩꯍꯥꯎꯒꯤ ꯃꯃꯥ ꯇꯣꯝꯕꯤ ꯆꯪꯂꯛꯂꯒ ꯏꯄꯥ ꯄꯥꯈꯠꯅ ꯀꯩꯗꯧꯔꯦ ꯊꯕꯥ ꯏꯆꯥꯅ ꯀꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯣ ꯁꯦ ꯀꯞꯀꯅꯨꯁꯦ ꯃꯔꯝꯗꯣ ꯏꯃꯥꯗ ꯁꯦꯡꯅ ꯍꯥꯏꯌꯨꯁꯦ ꯊꯕꯥ ꯃꯍꯥꯛꯅ ꯎꯈꯤꯕꯁꯤꯡꯗꯣ ꯃꯁꯥ ꯊꯛ ꯅꯤꯡꯅ ꯇꯝꯂꯤ ꯏꯃꯥ ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯣꯏꯔꯒ ꯀꯥꯔꯛꯄꯗ ꯌꯥꯝꯅ ꯐꯤꯕꯝ ꯀꯥꯏꯔꯕ ꯑꯃ ꯃꯃꯤꯠ ꯑꯅꯤꯅ ꯉꯧꯔꯣꯛ ꯄꯥꯡꯂꯒ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯄꯅꯤ ꯑꯩ ꯐꯤꯕꯝꯗꯨ ꯎꯔꯨꯕꯗꯒꯤ ꯒ꯭ꯌꯥꯟ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯕ ꯃꯥꯜꯂꯦ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯑꯩ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯑꯗꯨꯃꯛ ꯎꯔꯒ ꯂꯩ ꯏꯆꯥꯁꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯏꯄꯨ ꯑꯃꯥꯏꯕꯅ ꯂꯣꯏꯅ ꯂꯩꯇꯥꯏꯅꯔꯝꯂꯦ ꯍꯥꯏꯅꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯕꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯆꯥꯎꯕꯤꯁꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯇꯨꯅ ꯃꯌꯥꯝꯗꯨ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯉꯁꯤꯗꯤ ꯊꯕꯥ ꯃꯁꯥ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ ꯇꯨꯃꯤꯟ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯇꯥꯂꯛ ꯑꯁꯤꯗ ꯃꯃꯥ ꯆꯪꯂꯛꯇꯨꯅ ꯃꯆꯥꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡ ꯃꯆꯤ ꯑꯗꯨꯗ ꯐꯝꯂꯒ ꯃꯆꯥꯕꯨ ꯀꯧꯔꯛꯏ ꯏꯕꯦꯝꯃ ꯅꯪꯕꯨ ꯇꯨꯝꯂꯕꯣ ꯏꯆꯥꯕꯨ ꯅꯁꯥꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯅꯪꯕꯣ ꯏꯁꯥꯁꯦ ꯏꯅꯝ ꯅꯝꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯏ ꯏꯃꯥ ꯏꯍꯩ ꯍꯩꯅꯗꯦ ꯉꯁꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ ꯏꯆꯥꯅ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯏꯅꯝ ꯅꯝꯁꯤꯟꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯅꯨꯃꯤꯠꯁꯨ ꯂꯩꯊꯈ꯭ꯔꯦ ꯏꯃꯥ ꯆꯥꯛ ꯊꯣꯡꯅꯕ ꯑꯃꯨꯛꯇ ꯇꯧꯈꯤꯒꯦꯀꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯆꯥꯛꯈꯨꯝ ꯇꯝꯅ ꯂꯥꯛꯇꯨꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯇꯨꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯇꯟꯖꯥꯅꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯃꯤ ꯆꯠꯄꯒꯤ ꯃꯈꯣꯟꯒꯨꯝꯕ ꯑꯃ ꯇꯥꯔꯛꯄ ꯑꯁꯤꯗ ꯆꯥꯎꯕꯤꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯕ ꯈꯪꯍꯧꯗꯦ ꯀꯔꯤꯅꯣ ꯇꯥꯔꯤꯕ ꯃꯈꯣꯟ ꯑꯁꯤꯕꯣ ꯃꯤ ꯆꯠꯄꯒꯤ ꯃꯈꯣꯟꯅꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯈꯤꯕꯗꯣ ꯑꯩꯒꯤ ꯋꯥꯈꯜꯅꯔꯅꯦ ꯍꯧꯖꯤꯛꯄꯨ ꯀꯅꯥꯅ ꯃꯅꯤꯡ ꯑꯁꯤꯗ ꯂꯥꯛꯇꯣꯏꯅꯣ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯂꯅꯤꯗ ꯑꯁꯨꯝꯅ ꯅꯤꯡꯁꯤꯡ ꯃꯥꯡꯖꯤꯡ ꯇꯧꯗꯨꯅ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗꯅ ꯇꯣꯝꯕ ꯂꯩꯀꯥꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯄꯨꯜꯂꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯇꯟꯖꯥꯅꯤ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯌꯧꯔꯗꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯠꯂꯤꯕ ꯑꯗꯨꯒꯤ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯂꯥꯞꯇꯛ ꯅꯨꯄꯤꯒꯤ ꯁꯕꯥꯜ ꯃꯥꯟꯕꯤ ꯑꯃ ꯆꯠꯂꯤꯕꯗꯣ ꯃꯍꯥꯛꯁꯨ ꯎꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯑꯍꯦꯟꯕꯗꯤ ꯈꯜꯂꯨꯗꯦ ꯃꯈꯣꯏꯒ ꯌꯨꯝꯊꯪꯅꯕꯒꯤ ꯃꯅꯥꯎꯅꯨꯄꯤꯁꯤꯡ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯀꯌꯥ ꯈꯟꯖꯤꯜꯂꯨꯗꯦ ꯑꯁꯨꯝ ꯆꯠꯂꯤꯉꯩ ꯃꯍꯥꯛꯀꯤ ꯇꯨꯡꯂꯣꯝꯗꯒꯤ
ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯊꯕꯥꯒꯤ ꯈꯣꯟꯖꯦꯜꯅ ꯀꯧꯔꯛꯏ꯫ ꯄꯥꯕ, ꯉꯥꯏꯈꯨꯑꯣ, ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯇꯣꯝꯕ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯅꯨꯡꯁꯤꯅ ꯃꯍꯥꯛꯁꯨ ꯈꯨꯝꯒꯦ ꯍꯥꯏꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯇꯣꯝꯕ ꯀꯣꯛꯆꯥꯎꯕꯤ ꯀꯥꯅ ꯀꯣꯏꯂꯤ ꯂꯩꯗꯨꯅ ꯌꯦꯡꯂꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯥꯛꯄꯗꯤ ꯎꯗꯦ꯫ ꯃꯍꯥꯛꯅ ꯃꯥꯡꯗ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯉꯁꯥꯏ ꯃꯥꯒꯤ ꯃꯃꯥꯡꯗ ꯆꯠꯍꯧꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯇꯣꯝꯕ ꯃꯁꯥꯗꯨ ꯌꯥꯝ ꯄꯥꯈꯠꯅ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯆꯪꯂꯛꯂꯤ꯫ ꯇꯣꯝꯕ ꯌꯥꯝ ꯄꯥꯈꯠꯄ ꯁꯛꯐꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯇꯣꯝꯕꯤꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯁꯤꯜꯂꯛꯏ꯫ ꯆꯥꯎꯕꯤ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯅ ꯌꯥꯝ ꯄꯥꯈꯠꯄ ꯁꯛꯐꯝꯗ ꯆꯪꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯌꯥꯝ ꯄꯥꯈꯠꯅ ꯍꯪꯂꯤ, ꯃꯣꯏ ꯃꯄꯥ, ꯀꯔꯤ ꯇꯧꯔꯕꯒꯦ? ꯑꯗꯨ ꯄꯥꯈꯠꯅ ꯎꯔꯤꯕꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯇꯣꯝꯕ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯊꯦꯡꯅꯈꯤꯕ ꯑꯗꯨ ꯇꯝꯂꯕꯗꯤ ꯃꯈꯣꯏ ꯀꯤꯈꯤꯅꯤ ꯈꯟꯗꯨꯅ ꯂꯣꯠꯁꯤꯟꯈ꯭ꯔꯦ꯫ ꯀꯔꯤꯁꯨ ꯇꯧꯗꯦꯗ, ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯑꯗꯨꯗ ꯑꯩꯁꯤ ꯌꯨꯝꯗ ꯄ꯭ꯔꯞ ꯂꯥꯛꯄꯒꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯏꯕꯦꯝꯃꯗꯤ ꯀꯗꯥꯏ ꯂꯩꯈ꯭ꯔꯒꯦ? ꯍꯥ? ꯇꯨꯝꯍꯧꯔꯤꯌꯦ ꯃꯥꯒꯤ ꯀꯥꯗ, ꯃꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅꯦ꯫ ꯍꯌꯦꯡꯗꯤ ꯑꯃꯨꯛꯇ ꯑꯃꯥꯏꯕ ꯇꯣꯃꯥꯜ ꯀꯧꯔꯒ ꯑꯃꯨꯛꯇ ꯌꯦꯡꯍꯟꯁꯤ꯫ ꯏꯆꯥꯁꯦ ꯍꯟꯗꯛ ꯂꯥꯏ ꯑꯣꯛꯅꯔꯨꯕꯗꯒꯤ ꯀꯔꯤꯅꯣ ꯑꯃ ꯏꯇꯧ ꯇꯧꯏ꯫ ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯔꯦ, ꯃꯣꯏ ꯃꯄꯥꯗ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯈꯜꯂꯝꯂꯒ꯫ ꯀꯔꯤꯅꯣ ꯍꯥꯏꯌꯨ꯫ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯁꯤꯗ ꯑꯁꯤꯒꯨꯝꯕ ꯃꯇꯧꯁꯦ ꯅꯣꯡꯃꯇꯁꯨ ꯇꯧꯈꯤꯕ ꯊꯦꯡꯅꯗ꯭ꯔꯤ꯫ ꯉꯁꯤꯒꯤ ꯃꯑꯣꯡꯁꯦ ꯑꯩꯁꯨ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤ ꯇꯧꯔꯤꯁꯦ꯫ ꯑꯇꯩ ꯅꯠꯇꯦ, ꯑꯩꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡ ꯌꯦꯅꯈꯥ ꯑꯁꯤꯗ ꯃꯤꯅ ꯆꯠꯄꯒꯤ ꯃꯈꯣꯟ ꯇꯥꯏꯅꯦ꯫ ꯃꯁꯤꯕꯨ ꯃꯣꯏꯒꯤ ꯄꯣꯠꯁꯦꯝ ꯇꯧꯁꯤꯟꯕꯤ ꯀꯥꯗꯣ ꯑꯣꯏꯔꯖꯥꯠꯂ ꯍꯥꯏꯕꯅꯤ ꯃꯄꯥ꯫ ꯇꯣꯝꯕ ꯃꯥꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯛꯄ ꯑꯁꯤꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯇꯝꯂꯛꯂꯤꯕ ꯋꯥ ꯑꯁꯤꯒ ꯃꯁꯥꯗꯣ ꯌꯥꯝ ꯆꯤꯡꯅꯩ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ, ꯍꯦꯔꯥ, ꯅꯪꯅ ꯄꯥꯡꯈꯟꯗ ꯈꯟꯖꯤꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤ, ꯑꯋꯥꯡꯒꯤ ꯏꯃꯨꯡꯒꯤ ꯍꯨꯏꯖꯥꯎꯗꯣ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯍꯧꯖꯤꯛꯄꯨ ꯑꯁꯨꯛ ꯉꯜꯂꯤꯉꯩꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯂꯥꯏ ꯑꯣꯏꯗꯣꯏꯅꯣ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯅꯪ ꯑꯃ꯫ ꯅꯪꯅ ꯍꯦꯛ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯑꯃꯥꯏꯕꯤ ꯑꯃ ꯇꯥꯟꯅꯔꯒ ꯌꯦꯡꯊꯣꯛꯂꯁꯨ ꯌꯦꯡꯉꯁꯤꯀꯣ꯫ ꯆꯥꯛ ꯂꯣꯏꯔꯗꯤ ꯆꯥꯔꯁꯤ, ꯏꯕꯦꯝꯃꯁꯨ ꯑꯩ ꯀꯧꯕꯤꯔꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯝꯂꯤꯕ ꯑꯗꯨ ꯍꯧꯒꯠꯇꯨꯅ ꯊꯕꯥꯅ ꯍꯤꯞꯂꯤꯕ ꯀꯥ ꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯆꯥꯒꯤ ꯀꯥꯗ ꯍꯦꯛ ꯃꯈꯣꯡ ꯑꯗꯨ ꯀꯥꯟꯁꯤꯟꯕꯗ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯈꯪꯌꯩ ꯌꯩꯁꯤꯜꯂꯛꯄ ꯑꯁꯤꯗ ꯃꯍꯥꯛ ꯃꯁꯥꯗꯣ ꯏꯍꯩ ꯍꯩꯅꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗ ꯃꯍꯥꯛ ꯃꯆꯥꯅꯨꯄꯤꯕꯨ ꯃꯁꯥ ꯄꯥꯏꯗꯨꯅ ꯍꯧꯗꯣꯛꯂꯤ꯫ ꯏꯕꯦꯝꯃ, ꯇꯥꯕ꯭ꯔꯣ? ꯍꯧꯒꯠꯂꯣ, ꯅꯃꯥꯅ ꯆꯥꯛ ꯂꯣꯏꯍꯧꯔꯦ, ꯆꯥꯔꯁꯤ ꯂꯥꯛꯑꯣ꯫ ꯏꯆꯥꯕꯨ ꯅꯁꯥꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯅꯦ? ꯊꯕꯥ ꯃꯄꯥꯅ ꯃꯁꯥ ꯄꯥꯏꯗꯨꯅ ꯍꯧꯗꯣꯔꯛꯄ ꯑꯗꯨꯗ ꯃꯁꯥꯗꯣ ꯏꯇꯥꯎ ꯇꯥꯎꯕꯒꯨꯝ ꯈꯨꯝꯂꯛꯏ꯫ ꯄꯥꯕꯨꯡ, ꯀꯔꯤ ꯍꯥꯏꯕꯅꯣ? ꯏꯄꯥꯅ ꯍꯥꯏꯕꯗꯤ ꯆꯥꯛ ꯆꯥꯔꯨꯔꯁꯦ ꯍꯥꯏꯕꯅꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯔꯨꯔꯁꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯄꯥ ꯃꯃꯥꯒ ꯂꯣꯏꯅꯅ ꯆꯥꯛ ꯑꯗꯨ ꯆꯥꯔꯤ ꯊꯕꯥ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯇꯥꯏꯕꯪ ꯂꯩꯔꯤꯕ ꯖꯤꯕ ꯄꯥꯟꯕ ꯄꯨꯝꯅꯃꯛ ꯑꯁꯤꯕ ꯑꯃꯒꯨꯝ ꯇꯨꯝꯂꯤ, ꯑꯋꯥꯕ ꯑꯃꯠꯇ ꯌꯥꯎꯗꯅ꯫ ꯑꯗꯨꯕꯨ ꯄꯪꯅ ꯄꯥꯟꯕ ꯇꯥꯏꯕꯪꯅꯤ꯫ ꯃꯥꯂꯪ ꯇꯥꯔꯪꯄꯥꯟ ꯇꯥꯏꯕꯪ ꯑꯣꯏꯕ ꯀꯅꯥꯅꯕꯨ ꯏꯟꯗꯕ ꯉꯝꯒꯅꯤ ꯃꯄꯨ ꯃꯥꯒꯤ ꯌꯥꯊꯪꯕꯨ? ꯅꯨꯡꯁꯤꯔꯕ ꯑꯍꯤꯡ ꯑꯁꯤꯅꯁꯨ ꯂꯣꯏꯔꯦ ꯇꯥꯏꯕꯪ ꯈꯣꯡꯆꯠ, ꯃꯄꯨꯡ ꯐꯥꯅ ꯌꯥꯎꯅ ꯇꯝꯕꯤꯔꯝꯂꯦ ꯂꯥꯏꯕꯛ ꯊꯤꯕꯤ ꯊꯕꯥ ꯀꯧꯕꯤ ꯃꯍꯥꯛꯁꯦ꯫ ꯈꯝꯅꯧ ꯀꯦꯀꯣꯏ ꯂꯝꯉꯣꯟꯕꯤꯅ ꯊꯕꯥ ꯃꯥꯒꯤ ꯇꯥꯏꯕꯪ ꯆꯦꯟꯖꯦꯜ ꯂꯣꯏꯔꯗꯨꯅ ꯊꯋꯥꯏ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯂꯦꯗꯣ ꯃꯇꯥ ꯂꯩꯍꯥꯎꯒꯤ ꯁꯛꯇꯝꯗ꯫ ꯊꯕꯥ ꯃꯥꯂꯪ ꯇꯥꯏꯕꯪ ꯑꯅꯤ ꯄꯨꯟꯁꯤꯟꯅ ꯊꯋꯥꯏ ꯆꯦꯛꯂꯥ ꯃꯍꯥꯛꯁꯨ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ꯫ ꯃꯇꯥ ꯂꯩꯍꯥꯎꯅ ꯃꯥꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯃꯄꯥꯟꯂꯥꯡꯗ ꯊꯣꯔꯛꯂꯤ꯫ ꯏꯇꯥ, ꯀꯗꯥꯏ ꯆꯠꯁꯦ ꯍꯥꯏꯔꯤꯅꯣ? ꯏꯇꯥꯅ ꯑꯩꯕꯨ ꯄꯨꯔꯤꯕꯁꯤꯕꯣ? ꯏꯇꯥ, ꯀꯣꯏꯔꯨꯁꯦ ꯍꯥꯏꯕ, ꯑꯍꯥꯎꯕ ꯉꯥꯃꯨꯛ ꯆꯥꯔꯨꯁꯦ꯫ ꯌꯥꯝꯅ ꯐꯖꯔꯕ ꯂꯥꯏꯔꯥꯡ ꯌꯥꯝꯅ ꯁꯥꯠꯄ ꯃꯐꯝ ꯑꯃ ꯂꯩꯌꯦ, ꯑꯗꯨꯗ ꯆꯠꯇꯣꯏꯅꯦ꯫ ꯂꯥꯛꯑꯣ, ꯅꯇꯥꯒꯤ ꯇꯨꯡ ꯏꯜꯂꯛꯑꯣ, ꯊꯦꯡꯈꯤꯕꯅ ꯍꯥꯜꯂꯅꯤꯌꯦ꯫ ꯊꯕꯥ ꯃꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯃꯥꯕꯨ ꯍꯨꯟꯗꯣꯛꯂꯝ ꯊꯋꯥꯏ ꯆꯦꯛꯂꯥ ꯃꯥꯗꯤ ꯆꯠꯈ꯭ꯔꯦ ꯑꯁꯤ ꯂꯩꯕꯥꯛꯇ꯫ ꯑꯁꯨꯝ ꯃꯇꯥ ꯑꯅꯤꯗꯨ ꯂꯥꯛꯄꯅ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯐꯖꯔꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡꯅ ꯄꯤꯛ ꯊꯟꯅ ꯍꯧꯕ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯃꯐꯝ ꯑꯃꯗ ꯌꯧꯔꯛꯂꯦ꯫ ꯊꯕꯥ ꯃꯐꯝ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯄꯨꯝꯕ ꯂꯥꯛꯁꯤꯟꯈ꯭ꯔꯦ ꯃꯐꯝ ꯑꯁꯤꯒꯤ ꯐꯖꯔꯕ ꯃꯁꯛꯅ꯫ ꯊꯕꯥ ꯌꯥꯝ ꯍꯔꯥꯎꯅ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯌꯥꯝ ꯍꯔꯥꯎꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯍꯩꯈꯜ ꯁꯨꯅ ꯖꯨꯝ ꯖꯨꯝ ꯄꯥꯜꯂꯤ꯫ ꯐꯖꯔꯕ ꯂꯩꯔꯥꯡꯁꯤꯡꯅ ꯃꯥꯏꯀꯩ ꯃꯔꯤ ꯁꯨꯡꯗꯥꯏ ꯅꯤꯄꯥꯜ ꯁꯨꯅ ꯍꯧꯔꯤ꯫ ꯊꯕꯥ ꯍꯩꯔꯥꯡ ꯄꯥꯜꯂꯤꯕ ꯑꯗꯨ ꯎꯕꯗ ꯆꯥꯅꯤꯡꯂꯛꯇꯨꯅ ꯃꯇꯥ ꯂꯩꯍꯥꯎꯕꯨ ꯌꯦꯡꯅ ꯍꯥꯏꯔꯤ꯫ ꯏꯇꯥ ꯂꯩꯍꯥꯎ, ꯍꯩꯃꯨꯟ ꯐꯥꯔꯕ ꯍꯩꯔꯥꯡꯁꯤꯡꯁꯦ ꯎꯔꯨꯕꯗ ꯅꯇꯥ ꯑꯩꯗꯤ ꯆꯥꯅꯤꯡꯕꯅ ꯇꯤꯟꯒ ꯆꯨꯝꯃꯦ ꯍꯥꯏꯃꯤ꯫ ꯏꯇꯥ, ꯑꯩꯗꯤ ꯌꯥꯝ ꯆꯥꯅꯤꯡꯂꯦꯕꯣ, ꯀꯃꯥꯏ ꯇꯧꯅꯤ? ꯏꯇꯥ, ꯆꯥꯔꯒ ꯂꯣꯏꯔꯦ, ꯑꯩ ꯍꯦꯛꯂꯛꯀꯦꯀꯣ,
ꯑꯗꯨ ꯍꯥꯏꯔꯒ ꯎꯍꯩ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯆꯪꯁꯤꯜꯂꯒ ꯂꯩꯍꯥꯎ ꯍꯩꯃꯨꯟ ꯐꯥꯔꯕ ꯍꯩꯔꯥꯡꯁꯤꯡꯗꯨ ꯂꯥꯝ ꯂꯥꯝꯗꯨꯅ ꯍꯦꯛꯂꯤ ꯂꯩꯍꯥꯎ ꯍꯩꯔꯥꯡꯁꯤꯡ ꯑꯗꯨ ꯄꯥꯏꯔꯒ ꯃꯇꯥ ꯊꯥꯕꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯩꯔꯥꯡꯁꯤꯡꯗꯨ ꯄꯤꯔꯤ ꯃꯇꯥ ꯊꯥꯕꯥꯒꯤ ꯈꯨꯠꯇ ꯊꯥꯕꯥ ꯅꯪꯍꯧꯔꯦ ꯃꯇꯥꯒꯨꯝ ꯍꯩꯔꯥꯡ ꯑꯃꯨꯟꯕ ꯑꯃꯠꯇ ꯄꯥꯏꯔꯒ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯏꯇꯥ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯎꯍꯩ ꯑꯁꯤꯒꯤ ꯃꯍꯥꯎ ꯑꯁꯤꯕꯣ ꯑꯩꯗꯤ ꯑꯁꯨꯝꯅ ꯍꯥꯎꯕ ꯈꯣꯏꯊꯨꯝꯅꯕ ꯍꯩꯔꯥꯡ ꯑꯁꯤꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯁꯨꯛ ꯍꯥꯎꯕꯗꯤ ꯆꯥꯖꯔꯛꯇ꯭ꯔꯤ ꯏꯇꯥ ꯅꯪꯁꯨ ꯆꯥꯋꯣ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯃꯤ ꯑꯍꯣꯏ ꯈꯣꯏꯅꯧ ꯏꯇꯥ ꯆꯥꯟꯅꯕꯤ ꯅꯇꯥꯁꯨ ꯆꯥꯅꯤꯌꯦ ꯑꯩꯗꯤ ꯏꯇꯥꯅ ꯆꯥꯕꯗꯣ ꯌꯥꯝ ꯍꯥꯎꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯏꯇꯥꯅ ꯆꯥꯕ ꯌꯦꯡꯂꯝꯕꯅꯤ ꯂꯩꯍꯥꯎ ꯃꯥꯁꯨ ꯍꯩꯔꯥꯡ ꯑꯃ ꯄꯥꯏꯔꯒ ꯌꯥꯝ ꯍꯥꯎꯅ ꯃꯍꯥꯛꯁꯨ ꯆꯥꯔꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯊꯥꯕ ꯇꯨꯝꯅꯤꯡꯕꯅ ꯃꯁꯥ ꯑꯗꯨ ꯎꯏꯔꯤ ꯎꯏꯔꯤ ꯇꯧꯔꯤ ꯃꯍꯥꯛ ꯇꯥꯏꯕꯪ ꯋꯥꯈꯟ ꯇꯥꯗ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯑꯍꯤꯡ ꯌꯥꯔꯦꯛꯂꯝꯕ ꯆꯦꯛꯂꯥ ꯀꯌꯥ ꯏꯅꯨꯡ ꯇꯩꯅ ꯉꯥꯜꯂꯛꯄ ꯑꯁꯤꯗ ꯃꯥꯏꯀꯩ ꯇꯔꯥꯗ ꯆꯦꯛꯂꯥ ꯁꯛꯈꯛ ꯄꯥꯡꯈ꯭ꯔꯦ ꯆꯦꯛꯂꯥꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯅ ꯃꯥꯏꯀꯩ ꯇꯔꯥ ꯄꯨꯛꯅꯤꯡ ꯅꯤꯟꯕ ꯃꯈꯩ ꯁꯟꯗꯣꯛꯂꯤ ꯀꯌꯥꯗ ꯄꯨꯛꯅꯤꯡ ꯍꯨꯔꯕ ꯇꯟꯖꯥꯅꯣ ꯃꯔꯤꯡꯒꯤ ꯌꯦꯟꯕ ꯈꯣꯡꯅꯦꯝꯕ ꯍꯧꯔꯣ ꯌꯥꯍꯧꯔꯣ ꯍꯥꯏꯗꯨꯅ ꯇꯥꯏꯕꯪ ꯑꯣꯏꯕ ꯀꯌꯥꯕꯨ ꯍꯧꯗꯣꯛꯂꯤ ꯂꯦꯞꯅꯥꯏꯗꯕ ꯃꯇꯝ ꯃꯥꯕꯨ ꯀꯅꯥꯅꯗꯤ ꯈꯥꯝꯂꯨꯅꯤ ꯇꯛꯁꯤ ꯁꯣꯟꯖꯕ ꯅꯠꯇꯅ ꯉꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯒꯅꯤ ꯈꯪꯗ꯭ꯔꯕ ꯇꯥꯏꯕꯪ ꯈꯣꯡꯆꯠꯇ ꯄꯨꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯃꯄꯨꯡ ꯐꯥꯗ ꯃꯄꯨ ꯃꯥꯒꯤ ꯅꯣꯡꯗꯝ ꯈꯣꯟꯅ ꯀꯟꯈꯤꯕꯅ ꯂꯣꯏꯈ꯭ꯔꯦ ꯇꯥꯏꯕꯪ ꯄꯨꯟꯁꯤ ꯅꯧꯖꯔꯤꯕꯤ ꯅꯨꯖꯥꯎ ꯑꯣꯏꯕꯤ ꯃꯍꯥꯛꯇꯣ ꯊꯋꯥꯏ ꯆꯦꯛꯂꯥ ꯃꯥꯅ ꯄꯥꯏꯈ꯭ꯔꯕꯗ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯂꯦ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯃꯥꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯈꯨꯟ ꯇꯥꯜꯂꯦ ꯇꯥꯏꯕꯪꯒꯤ ꯑꯋꯥ ꯑꯅꯥ ꯌꯥꯎꯗꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯈꯨꯟ ꯂꯩꯀꯥꯏ ꯑꯗꯨ ꯄꯨꯝꯅꯥꯡ ꯂꯥꯡꯂꯦ ꯊꯕꯥ ꯂꯩꯇꯕꯒꯤ ꯄꯥꯎ ꯃꯤꯌꯥꯝ ꯄꯨꯝꯕ ꯑꯃꯠꯇ ꯅꯨꯡꯉꯥꯏꯅꯔꯝꯗꯦ ꯊꯕꯥꯒꯤ ꯃꯇꯧ ꯑꯗꯨ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯇꯤ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯅꯤꯡꯉꯝꯗꯕ ꯀꯌꯥꯅ ꯌꯣꯝꯁꯤꯟ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏꯗꯕ ꯃꯆꯥꯕꯨ ꯀꯧꯔꯤ ꯊꯃꯣꯏ ꯁꯣꯛꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯉꯁꯤ ꯏꯆꯥꯅ ꯇꯧꯔꯝꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯏꯃꯥꯅ ꯀꯧꯔꯤꯕꯁꯤ ꯇꯥꯗꯕ꯭ꯔꯣ ꯍꯧꯒꯠꯂꯣꯁꯦ ꯍꯧꯒꯠꯂꯣ ꯃꯆꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯂꯤ ꯂꯩꯍꯥꯎ ꯃꯇꯥꯒꯤ ꯃꯇꯧ ꯎꯕꯗ ꯀꯞꯁꯤ ꯀꯞꯉꯝꯗ ꯇꯔꯪ ꯃꯂꯪꯄꯥꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤ ꯇꯥꯏꯕꯪ ꯋꯥꯈꯜ ꯏꯆꯣꯏ ꯆꯣꯏꯕꯒꯨꯝ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯊꯕꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯛꯂꯤ ꯁꯣꯝꯗꯅ ꯊꯕꯥ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯤꯠ ꯄꯥꯡꯂꯛꯄꯗꯗꯤ ꯃꯇꯥ ꯂꯩꯍꯥꯎ ꯂꯩꯔꯝꯗ꯭ꯔꯦ ꯃꯐꯝ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯇꯥꯕꯨ ꯀꯧꯗꯨꯅ ꯊꯤꯔꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯦ ꯊꯕꯥ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯤ ꯏꯇꯥ ꯅꯪꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯍꯨꯟꯗꯣꯛꯂꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯥꯍꯩꯕ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯑꯩ ꯀꯞꯇꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯍꯧꯖꯤꯛꯃꯛ ꯑꯩ ꯌꯨꯝ ꯌꯧꯅꯕ ꯆꯠꯇꯕ ꯁꯨꯛꯌꯥ ꯌꯥꯗꯕꯅꯤ ꯑꯗꯨ ꯍꯥꯏꯔꯒ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯆꯦꯟꯗꯨꯅ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯃꯍꯥꯛꯄꯨ ꯀꯅꯥꯅꯁꯨ ꯍꯟꯅ ꯌꯦꯡꯂꯛꯇꯦ ꯃꯍꯥꯛꯅ ꯈꯟꯖꯩ ꯀꯔꯤꯅꯣ ꯃꯁꯤꯁꯤꯕꯣ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯌꯥꯝꯁꯤꯅ ꯑꯩꯉꯣꯟꯗ ꯑꯃꯠꯇ ꯌꯦꯡꯂꯛꯇ꯭ꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯛꯄꯗ ꯎꯔꯦ ꯐꯤꯉꯧ ꯁꯦꯠꯇꯨꯅ ꯄꯔꯦꯡ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯂꯤꯕꯗꯣ ꯊꯕꯥ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯕ ꯈꯪꯍꯧꯗꯦ ꯃꯍꯥꯛ ꯆꯠꯂꯤꯕꯗꯨ ꯈꯖꯤꯛ ꯊꯨꯅ ꯃꯌꯨꯝ ꯑꯁꯤꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯕꯗ ꯎꯔꯦ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡꯅ ꯈꯪꯌꯦꯟꯐꯝ ꯑꯁꯤꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯃꯥ ꯏꯕꯦꯝꯃ ꯆꯥꯎꯕꯤꯅ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯞꯂꯤꯕꯗꯣ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯌꯥꯝ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯄꯤꯔꯥꯡꯅ ꯃꯤꯂꯨ ꯑꯅꯤꯗ ꯅꯤꯛ ꯅꯤꯛ ꯄꯩꯈꯠꯄꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯁꯦꯟ ꯃꯔꯥꯡ ꯎꯔꯤ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯌꯦꯡꯂꯤ ꯊꯥꯖꯗꯕꯅ ꯃꯁꯥꯗꯣ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯃꯇꯧ ꯀꯔꯝꯅ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯑꯣꯏꯔꯝꯂꯤꯕ ꯈꯟꯕꯗ ꯃꯍꯥꯛ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯃꯁꯥ ꯑꯗꯨꯗ ꯍꯤꯞꯆꯤꯜꯂꯤ ꯑꯗꯨꯕꯨ ꯀꯥꯟꯅꯕꯗꯤ ꯃꯔꯩꯇ꯭ꯔꯦ ꯅꯤꯡꯉꯝꯗꯕ ꯃꯩꯆꯥꯛꯅ ꯃꯁꯥ ꯄꯨꯝꯕ ꯌꯣꯝꯁꯤꯟ ꯀꯞꯂꯤ ꯄꯦꯟꯗꯕꯅ ꯃꯁꯥ ꯄꯨꯝꯕ ꯆꯥꯛꯊꯦꯛꯂꯤ ꯊꯕꯥ ꯃꯃꯥꯅ ꯀꯞꯂꯤꯕ ꯑꯁꯤꯗ ꯐꯝꯊꯗꯨꯅ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯃꯐꯝꯗ ꯍꯥꯏꯔꯤ ꯏꯃꯥ ꯅꯆꯥ ꯊꯕꯥꯕꯨ ꯎꯗ꯭ꯔꯕꯣ ꯏꯃꯥ ꯑꯩ ꯁꯤꯅꯤꯡꯗꯤꯌꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯏꯃꯥ ꯅꯆꯥ ꯂꯥꯛꯂꯦ ꯏꯃꯥ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯀꯅꯥꯅꯁꯨ ꯇꯥꯕꯤꯈꯤꯗ꯭ꯔꯦ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯃꯥꯒꯤ ꯇꯦꯡꯊꯥꯈꯣꯜ ꯃꯤꯀꯨꯞ ꯑꯁꯤꯅꯁꯨ ꯑꯣꯏꯈ꯭ꯔꯅꯤ ꯊꯕꯥ ꯃꯥꯒꯤ ꯑꯔꯣꯏꯕ ꯈꯣꯡꯆꯠ ꯍꯥꯏꯕꯗꯣ
ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯨꯊꯣꯔꯛꯂꯤ꯫ ꯊꯕꯥ ꯃꯍꯥꯛ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ, ꯑꯗꯨꯕꯨ ꯆꯦꯟꯖꯩ ꯍꯥꯏꯕꯗ ꯃꯉꯥꯏ ꯀꯅꯥꯅꯁꯨ ꯇꯥꯕꯤꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯃꯥꯒꯤ ꯇꯦꯡꯊꯥꯈꯣꯜ꯫ ꯊꯕꯥ ꯃꯇꯥ ꯂꯩꯍꯥꯎꯅ ꯀꯞꯇꯨꯅ ꯆꯠꯂꯤꯕ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯇꯥ ꯂꯩꯍꯥꯎ, ꯏꯇꯥ ꯂꯩꯍꯥꯎ, ꯑꯩ ꯁꯤꯗ ꯂꯩꯌꯦ꯫ ꯏꯇꯥ, ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯏꯇꯥ, ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ꯫ ꯃꯗꯨ ꯍꯥꯏꯗꯨꯅ ꯃꯇꯥꯕꯨ ꯌꯦꯡꯅ ꯀꯞꯂꯤ꯫ ꯑꯁꯨꯝ ꯀꯞꯅ ꯑꯁꯨꯝ ꯀꯣꯏꯅ ꯌꯦꯡꯉꯛꯄꯗ ꯎꯔꯦ ꯑꯃꯥꯏꯕ ꯇꯣꯃꯥꯅ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯅ ꯆꯠꯂꯤꯕꯗꯣ꯫ ꯃꯗꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯊꯕꯥ ꯃꯃꯤꯠ ꯑꯅꯤꯗꯨ ꯏꯒꯨꯝꯅ ꯉꯥꯡꯁꯤꯟꯈ꯭ꯔꯦ꯫ ꯄꯦꯒꯤ ꯃꯍꯨꯠ ꯏ ꯑꯣꯏꯅ ꯆꯦꯟꯊꯔꯛꯂꯤ꯫ ꯌꯥꯝꯅ ꯑꯀꯤꯕ ꯁꯛꯐꯝꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯤ, ꯍꯦ ꯑꯃꯥꯏꯕ, ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯑꯁꯤ ꯂꯩꯄꯥꯛꯇ ꯆꯠꯄꯅꯤ꯫ ꯅꯍꯥꯛꯅ ꯁꯥꯟꯅꯕ ꯂꯥꯏꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯂꯣꯏꯁꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯍꯥꯛ ꯅꯪꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯆꯪꯕꯕꯨ ꯂꯥꯏꯔꯝꯂꯦꯟꯗ ꯄꯨꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯈꯤꯒꯅꯤ꯫ ꯃꯁꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ, ꯈꯪꯖꯧꯍꯦ ꯑꯃꯥꯏꯕ꯫ ꯑꯗꯨ ꯍꯥꯏꯗꯨꯅ ꯄꯦꯟꯗꯅ ꯀꯞꯂꯤ ꯃꯍꯥꯛ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯕꯥꯒꯤ ꯍꯛꯆꯥꯡ ꯃꯩ ꯆꯨꯈ꯭ꯔꯦ꯫ ꯊꯕꯥ ꯃꯩꯔꯤ ꯊꯧꯅ ꯆꯥꯛꯂꯤꯕ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨꯕꯨ ꯆꯤꯡꯅ ꯌꯦꯡꯗꯨꯅ ꯅꯤꯡꯉꯝꯗꯕ ꯃꯥꯏꯊꯣꯡꯅ ꯌꯦꯡꯂꯤ ꯄꯦꯟꯗꯅ꯫ ꯑꯁꯨꯝ ꯇꯧꯅ ꯊꯕꯥꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯊꯦꯡꯂꯕ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯊꯕꯥ ꯃꯈꯥ ꯄꯥꯡꯅ ꯀꯞꯇꯨꯅ ꯈꯥꯅ ꯆꯥꯎꯕ ꯋꯥꯡꯄꯨꯔꯦꯜ ꯃꯍꯥꯛꯀꯤ ꯃꯀꯥꯏꯗ ꯂꯥꯛꯂꯤ꯫ ꯅꯤꯡꯉꯝꯗꯕ ꯃꯍꯥꯛꯀꯤ ꯃꯤꯀꯞ ꯑꯗꯨ ꯇꯥꯔꯨꯕꯗ ꯏꯕꯨꯙꯧ ꯃꯍꯥꯛꯅ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ, ꯏꯃꯣꯝ ꯑꯣꯏꯕꯤ, ꯅꯍꯥꯛ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯍꯤꯛꯅꯅ ꯀꯞꯂꯤꯕꯅꯣ? ꯏꯃꯣꯝꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯔꯕꯒꯦ? ꯆꯤꯡꯒꯣꯏꯅꯧ ꯌꯥꯋꯥ ꯑꯗꯣ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯇꯥꯏꯕꯪꯒꯤ ꯑꯆꯨꯝ ꯑꯔꯥꯟꯒꯤ ꯋꯥꯌꯦꯜ ꯆꯨꯛꯂꯤ ꯄꯥꯏꯕꯤꯔꯤꯕ ꯅꯃꯣꯝ ꯑꯣꯏꯕꯤ ꯑꯩꯅ ꯀꯔꯤ ꯏꯔꯥꯜ ꯂꯪꯖꯈꯤꯗꯨꯅ ꯇꯥꯏꯕꯪ ꯆꯤꯡꯖꯦꯜ ꯂꯣꯏꯗ꯭ꯔꯤꯉꯩ ꯀꯔꯤꯒꯤ ꯑꯃꯝ ꯌꯥꯏꯊꯣꯡ ꯈꯨꯝꯂꯤꯕꯅꯣ? ꯍꯥꯏꯕꯤꯌꯣ, ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯣ꯫ ꯑꯗꯨ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤ ꯀꯞꯅ, ꯏꯃꯣꯝ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤ꯫ ꯅꯍꯥꯛ ꯑꯁꯦ ꯃꯃꯥꯡꯒꯤ ꯃꯄꯣꯛ ꯑꯃꯗ ꯇꯝꯕ ꯑꯣꯏꯅ ꯄꯣꯛꯈꯤꯗꯣ, ꯑꯗꯨꯒ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯩꯔꯤꯉꯩ ꯑꯐꯕ ꯃꯍꯩ ꯑꯃꯠꯇ ꯇꯧꯈꯤꯗꯦ꯫ ꯃꯗꯨꯒꯤ ꯆꯩꯔꯥꯛꯅ ꯅꯐꯝꯗ ꯈꯨꯌꯨꯝ ꯑꯣꯏꯕ ꯃꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯑꯀꯟꯕ ꯐꯪꯈꯤ꯫ ꯑꯗꯣ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯈꯤꯗꯨꯅ ꯅꯍꯥꯛꯅ ꯇꯥꯏꯕꯪ ꯆꯤꯡꯖꯦꯜ ꯂꯣꯏꯈꯤꯕꯅꯤꯗꯣ ꯏꯃꯣꯝ꯫ ꯏꯃꯣꯝꯒꯤ ꯑꯅꯧꯕ ꯇꯥꯏꯕꯪ ꯃꯄꯣꯛ ꯑꯃꯒꯤꯗꯃꯛ ꯂꯩꯔꯣ ꯃꯐꯝ ꯑꯁꯤꯗ꯫ ꯅꯍꯥꯛꯀꯤ ꯋꯥꯡꯂꯦꯟ ꯄꯨꯡꯖꯥꯅ ꯂꯥꯛꯂꯕ ꯃꯇꯝꯗ ꯇꯥꯏꯕꯪ ꯄꯥꯟꯗ ꯑꯃꯨꯛ ꯇꯥꯏꯕꯪ ꯀꯨꯝꯍꯩ ꯌꯥꯎꯔꯨꯅꯕ꯫ ꯇꯥꯕꯤꯌꯨꯗꯣ, ꯈꯣꯌꯨꯝ ꯂꯩꯌꯥꯝꯂꯛꯇꯒꯤ ꯑꯊꯧꯕ ꯍꯦ ꯏꯕꯨꯙꯧ, ꯅꯃꯣꯝ ꯑꯩꯍꯥꯛ ꯑꯅꯧꯕ ꯃꯄꯣꯛ ꯄꯥꯝꯖꯗꯦ꯫ ꯅꯃꯣꯝꯒꯤ ꯌꯥꯋꯥ ꯑꯁꯤꯗ ꯍꯣꯌꯥꯕꯤꯌꯨ ꯄꯟꯊꯧ ꯑꯣꯏꯕ ꯅꯍꯥꯛꯅ꯫ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯍꯥꯛ ꯑꯃꯝ ꯌꯥꯏꯊꯣꯡ ꯂꯝ ꯑꯁꯤꯗ ꯆꯠꯄ ꯁꯨꯛꯉꯝ ꯉꯝꯖꯔꯣꯏ꯫ ꯑꯩꯒꯤ ꯊꯋꯥꯏ ꯃꯉꯥꯁꯦ ꯃꯤꯔꯥ ꯂꯝꯕꯥ ꯑꯣꯏꯗꯨꯅ ꯂꯩꯖꯈ꯭ꯔꯒꯦ꯫ ꯀꯔꯝꯕ ꯌꯥꯋꯥꯅꯣ ꯍꯥꯏꯔꯣ ꯏꯃꯣꯝ? ꯊꯤꯡꯂꯣꯏ, ꯏꯃꯣꯝꯒꯤ ꯑꯅꯤꯡꯕ ꯑꯁꯤꯗꯗꯤ ꯊꯨꯡꯍꯜꯂꯒꯦ꯫ ꯏꯃꯣꯝꯒꯤ ꯇꯦꯡꯊꯥ ꯅꯋꯥꯏ ꯃꯇꯧꯁꯤ ꯄꯟꯊꯧ ꯑꯩꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯅꯃꯣꯝ ꯑꯣꯏꯕꯤ ꯑꯩꯕꯨ ꯇꯥꯏꯕꯪ ꯄꯥꯟꯗ ꯊꯥꯕꯤꯌꯨ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯔꯣꯏꯕ ꯑꯣꯏꯍꯜꯂꯤꯕ ꯑꯃꯥꯏꯕ ꯑꯁꯤꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯅꯃꯣꯝ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ꯫ ꯃꯍꯥꯛꯀꯤ ꯌꯥꯏꯕꯤ ꯑꯗꯨ ꯂꯧꯔꯒ ꯅꯃꯣꯝ ꯑꯣꯏꯕꯤ ꯑꯩꯅ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛ ꯑꯁꯦ ꯃꯨꯠꯆꯔꯒꯦ꯫ ꯃꯁꯤ ꯃꯇꯪꯗꯤ ꯍꯣꯌꯥꯕꯤꯌꯨ ꯄꯟꯊꯧ ꯏꯄꯥꯅ꯫ ꯄꯟꯊꯧ ꯑꯣꯏꯕ ꯃꯥꯅ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ, ꯐꯔꯦ, ꯏꯃꯣꯝ ꯑꯣꯏꯕꯤ ꯅꯍꯥꯛꯀꯤ ꯊꯤꯡꯂꯧꯅꯤꯡꯕ ꯊꯨꯡꯅꯕ ꯆꯠꯂꯣ꯫ ꯃꯍꯥꯛꯀꯤ ꯌꯥꯏꯕꯤ ꯂꯧꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯗꯕꯅꯤꯀꯣ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯋꯥꯐꯝ ꯑꯃꯇ ꯍꯣꯌꯥꯕꯤꯌꯨ꯫ ꯅꯃꯣꯝ ꯑꯩꯍꯥꯛꯇꯤ ꯑꯁꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯏꯔꯕꯅꯤꯅ ꯑꯃꯥꯏꯕ ꯑꯁꯤꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯊꯝꯅꯕ ꯍꯣꯠꯅꯔꯛꯀꯅꯤ꯫ ꯃꯁꯤ ꯄꯨꯝꯕ ꯏꯄꯥꯅ ꯉꯥꯛꯊꯣꯛꯄꯤꯌꯨ꯫ ꯅꯃꯣꯝꯅ ꯍꯥꯏꯖꯕ ꯌꯥꯋꯥ ꯑꯁꯤꯗꯗꯤ ꯍꯣꯌꯥꯕꯤꯌꯨꯗꯣ ꯄꯟꯊꯧ꯫ ꯏꯄꯥꯅ ꯍꯣꯌꯥꯕꯤꯔꯕꯅꯤ, ꯆꯠꯆꯔꯣ꯫ ꯊꯕꯥ ꯏꯕꯨꯙꯧ ꯃꯥꯅ ꯑꯌꯥꯕ ꯄꯤꯔꯛꯄꯅ ꯌꯥꯝ ꯍꯔꯥꯎꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛꯀꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯂꯝꯅꯨꯡꯁꯤ ꯌꯧꯔꯛꯂꯤ꯫ ꯊꯕꯥ ꯅꯤꯡꯉꯝꯗꯕ ꯃꯥꯏꯊꯣꯡ ꯏꯔꯣꯏꯅꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯁꯣꯝꯗꯅ ꯇꯣꯃꯥ
ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯇꯨꯝꯈꯤꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯇꯨꯝꯁꯤꯟꯅꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯃꯋꯣꯟ ꯈꯜꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯕ ꯄꯨꯝꯕ ꯊꯨꯡꯂꯒꯅꯤ꯫ ꯊꯕꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯥꯟꯅꯗꯧꯔꯤꯅꯦ꯫ ꯅꯨꯡꯉꯥꯏꯔꯦꯗ ꯁꯔꯤꯁꯣ, ꯃꯁꯤꯗ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯁꯤꯜꯂꯤꯕꯅꯤꯅꯦ꯫ ꯑꯩ ꯉꯁꯤꯗꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯔꯒꯦ꯫ ꯊꯤꯟꯊꯕꯗ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯐꯪꯂꯣꯏ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩ ꯀꯅꯥꯅ ꯍꯥꯟꯅ ꯃꯊ꯭ꯋꯥꯏ ꯂꯧꯊꯣꯛꯁꯤꯒꯦ? ꯇꯣꯃꯥꯜ ꯃꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯆꯥꯎꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯑꯣꯏꯅ ꯍꯤꯡꯊꯠꯊꯠꯀꯦ ꯈꯪꯒꯅꯤꯗꯅ꯫ ꯇꯣꯃꯥꯜ ꯃꯍꯥꯛꯅ ꯇꯨꯃꯤꯟ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛꯀꯤ ꯇꯣꯉꯥꯟꯅ ꯊꯝꯂꯤꯕ ꯂꯥꯏ ꯁꯥꯟꯅꯐꯝ ꯀꯥ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯆꯪꯂꯛꯂꯤ꯫ ꯀꯅꯥ ꯎꯈꯤꯅꯤ ꯈꯟ ꯍꯨꯔꯥꯟꯕ ꯑꯃꯒꯨꯝ ꯇꯨꯡꯃꯥꯡ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯆꯪꯂꯛꯂꯒ ꯆꯐꯨ ꯑꯍꯤꯡꯕ ꯑꯃꯗ ꯄꯥꯏꯈꯠꯂꯒ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝ ꯈꯔ ꯍꯥꯞꯇꯨꯅ ꯇꯨꯃꯤꯟꯅ ꯊꯣꯔꯛꯂꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯑꯁꯤꯗ ꯃꯈꯨꯠ ꯈꯨꯕꯥꯛꯇ ꯂꯥꯏꯔꯣꯜ ꯑꯃ ꯁꯣꯟꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯑꯗꯨ ꯅꯥꯟꯊꯖꯩ꯫ ꯃꯍꯥꯛ ꯊꯥꯁꯤꯒꯤ ꯑꯃꯝꯕ ꯑꯍꯤꯡ ꯑꯁꯤꯗ ꯆꯥꯎꯕ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯇꯝꯅ ꯆꯪꯂꯛꯂꯤ꯫ ꯀꯅꯥ ꯇꯥꯈꯤ ꯎꯈꯤꯅꯤ ꯈꯟꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯇꯨꯡꯃꯥꯡ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯇꯞꯅ ꯌꯦꯅꯈꯥ ꯑꯗꯨꯗ ꯂꯥꯛꯂꯒ ꯁꯅꯥꯃꯍꯤ ꯃꯄꯥ ꯑꯁꯤꯗ ꯃꯍꯥꯛꯅ ꯉꯁꯥꯏ ꯄꯨꯔꯛꯄ ꯆꯐꯨ ꯑꯍꯤꯡꯕ ꯑꯗꯨ ꯐꯨꯝꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯉꯁꯥꯏ ꯄꯨꯔꯛꯈꯤꯕ ꯍꯩꯖ꯭ꯔꯥꯡ ꯑꯗꯨꯅ ꯎꯔꯨ ꯎꯔꯨ ꯂꯩꯁꯤꯟꯗꯨꯅ ꯇꯞꯅ ꯇꯞꯅ ꯂꯩꯕꯥꯛ ꯑꯗꯨ ꯂꯧꯊꯣꯛꯂꯤ꯫ ꯉꯥꯏꯍꯥꯛ ꯍꯣꯠꯂꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯄꯤꯛꯇꯛ ꯇꯧꯅ ꯂꯨꯊꯕ ꯀꯣꯝ ꯃꯆꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ꯫ ꯃꯍꯥꯛ ꯄꯟꯊꯕ ꯇꯧꯗꯨꯅ ꯆꯐꯨ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯦ ꯍꯥꯏꯔꯒ ꯂꯩꯕꯥꯛ ꯑꯗꯨ ꯑꯃꯨꯛ ꯄꯔꯞ ꯈꯣꯠꯆꯤꯜꯂꯤ꯫ ꯌꯥꯝ ꯊꯨꯅ ꯃꯤꯅ ꯆꯤꯡꯅꯔꯣꯏꯗꯕ ꯃꯑꯣꯡꯗ ꯂꯩꯕꯥꯛ ꯑꯗꯨ ꯁꯨꯖꯟꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯇꯥꯅ ꯆꯠꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯆꯥꯎꯕ ꯌꯥꯍꯧ ꯉꯟꯅ ꯍꯧꯗꯨꯅ ꯏꯪꯈꯣꯜ ꯑꯗꯨꯗ ꯂꯩꯕꯥꯛ ꯇꯧꯔꯤ ꯌꯥꯝꯅ ꯀꯟꯅ꯫ ꯇꯣꯝꯕꯤ ꯅꯨꯔꯥ ꯆꯐꯨ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨ ꯋꯥꯏ ꯇꯩꯔꯤ꯫ ꯃꯍꯥꯛ ꯋꯥꯏ ꯇꯩꯔꯤꯕ ꯑꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯑꯣꯟꯁꯤꯜꯂꯒ ꯃꯆꯥ ꯑꯅꯤꯗꯨ ꯍꯧꯗꯣꯛꯂꯤ꯫ ꯍꯥꯏ, ꯅꯈꯣꯏ ꯑꯅꯤꯕꯨ ꯍꯧꯒꯠꯂꯨꯅꯦ꯫ ꯏꯆꯥꯁꯥ, ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯅꯤ ꯈꯪꯗꯕꯁꯤꯕꯨ ꯅꯨꯃꯤꯗꯥꯡ ꯍꯨꯔꯥꯟꯕ ꯆꯠꯂꯨꯕ꯭ꯔꯥ ꯍꯥꯏꯕꯅꯤ? ꯅꯆꯤꯟꯅꯥꯎꯄꯥꯕꯣ, ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤ꯫ ꯂꯩꯍꯥꯎ ꯃꯃꯥꯅ ꯃꯄꯥꯟꯗ ꯏꯁꯧ ꯂꯥꯡꯕ ꯑꯗꯨ ꯇꯥꯗꯨꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯃꯄꯥꯟꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯅꯣꯡꯐꯥꯎ ꯉꯥꯟꯗ꯭ꯔꯤ ꯏꯁꯧ ꯍꯥꯟꯅ ꯂꯥꯡꯂꯤꯁꯦ ꯇꯟꯗ꯭ꯔꯥ ꯍꯥꯏꯕꯅꯦ꯫ ꯍꯥꯏ, ꯑꯍꯩ ꯑꯄꯥ ꯑꯃꯨꯛ ꯁꯥꯔꯛꯂꯅꯨ꯫ ꯆꯠꯂꯣ, ꯅꯁꯥ ꯁꯦꯡꯗꯣꯛꯂꯒ ꯏꯔꯨ ꯂꯨꯊꯣꯛꯂꯨꯔꯣ꯫ ꯍꯌꯦꯡꯗꯤ ꯅꯇꯥꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛꯁꯨ ꯉꯥꯏꯍꯥꯛ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗꯣ ꯏꯃꯥꯒ ꯆꯠꯂꯨꯅꯕ꯫ ꯂꯩꯍꯥꯎ ꯃꯇꯥ ꯄꯜꯂꯛꯄ ꯑꯁꯤ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇ ꯃꯥꯏꯊꯣꯡ ꯑꯗꯨ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯨꯝꯊꯔꯛꯂꯒ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯆꯨꯝꯗꯤꯡ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕꯤ ꯃꯆꯥꯒꯤ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯇꯨꯃꯤꯟ ꯃꯆꯥꯕꯨ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯂꯩꯍꯥꯎ ꯃꯅꯤꯡ ꯑꯁꯤꯗ ꯐꯝꯂꯒ ꯀꯞꯂꯤ ꯃꯇꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ꯫ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯈꯨꯗꯤꯡ ꯃꯇꯥꯒ ꯆꯠꯃꯤꯟꯅꯈꯤꯕ, ꯆꯥꯔꯦ ꯆꯥꯃꯤꯟꯅ, ꯀꯣꯏꯔꯦ ꯀꯣꯏꯃꯤꯟꯅ, ꯀꯌꯥꯗ ꯅꯨꯡꯉꯥꯏꯈꯤꯕꯅꯣ ꯃꯇꯝꯗꯣ꯫ ꯑꯗꯨꯕꯨ ꯃꯇꯥꯗꯤ ꯑꯁꯨꯝ ꯎꯅ ꯎꯅ ꯃꯤꯠꯃꯥꯡꯗꯒꯤ ꯈꯪꯍꯧꯗꯅ ꯃꯥꯡꯈꯤꯕ ꯑꯁꯤꯗ ꯄꯦꯟꯗ꯭ꯔꯦ ꯃꯇꯥ ꯑꯣꯏꯕꯤ ꯃꯥꯁꯨ꯫ ꯀꯔꯤꯕꯨ ꯇꯧꯔꯨꯅꯤ, ꯀꯞꯆꯕ ꯅꯠꯇꯅ꯫ ꯂꯩꯍꯥꯎ ꯀꯞꯅ ꯀꯞꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯖꯩ ꯃꯗꯣ꯫ ꯏꯊꯥꯊꯕ, ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝ ꯍꯧꯈꯤꯗ꯭ꯔꯦꯗꯀꯣ꯫ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯒꯅꯤ ꯍꯥꯏꯕ ꯉꯁꯤꯁꯨ ꯅꯇꯥ ꯑꯩꯅ ꯊꯥꯖꯕ ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯀꯞꯂꯤꯉꯩ ꯃꯃꯥꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯏꯈꯪ ꯈꯪꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯌꯨꯝꯗ ꯄꯔꯞ ꯆꯪꯂꯛꯂꯤ꯫ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯗ ꯉꯛꯅ ꯌꯦꯡꯂꯒ, ꯍꯩꯃꯥ, ꯀꯩꯗꯧꯔꯕ? ꯏꯔꯨ ꯂꯨꯔꯒ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯁꯤ ꯍꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯏꯃꯥ, ꯑꯩ ꯏꯁꯥꯁꯦ ꯏꯇꯟ ꯇꯜꯂꯦ ꯉꯁꯤꯗꯤ, ꯑꯗꯨꯅ ꯏꯔꯨꯕꯗꯣ ꯀꯣꯟꯅ ꯂꯨꯖꯔꯒꯦ꯫ ꯏꯃꯥꯅ ꯑꯗꯨꯝ ꯊꯣꯡꯕꯤꯔꯣ ꯆꯥꯛꯇꯣ꯫ ꯑꯗꯨ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯄꯔꯞ ꯆꯪꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯁꯨ ꯑꯣꯏꯔꯔꯣꯏ ꯈꯪꯂꯗꯨꯅ ꯃꯍꯥꯛꯁꯨ ꯆꯥꯛꯈꯨꯝ ꯑꯁꯤꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯊꯣꯡꯒꯠꯄ ꯍꯧꯈ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯃꯃꯥꯅ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯑꯗꯨ ꯆꯥꯔꯤ꯫ ꯂꯩꯍꯥꯎꯗꯨ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯌꯥꯗ꯭ꯔꯗꯨꯅ ꯑꯗꯨꯝ ꯍꯧꯒꯠꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯍꯌꯦꯡꯗꯤ ꯊꯕꯥꯒꯤ ꯂꯥꯟꯅ ꯊꯧꯔꯝ ꯑꯣꯏꯕꯅ ꯃꯌꯥꯝꯗꯨ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯤꯅ ꯄꯤꯛ ꯊꯜꯂꯤ ꯊꯕꯥꯒꯤ ꯌꯨꯝ ꯑꯁꯤ ꯉꯁꯤꯗꯤ꯫ ꯃꯇꯝ ꯃꯥꯅ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯊꯕꯥꯒꯤ ꯂꯥꯟꯅ ꯊꯧꯔꯝꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯥꯕꯨꯝ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯈꯨꯟ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯧꯔꯛꯂꯤ꯫ ꯂꯩꯍꯥꯎ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯃꯧꯄ꯭ꯋꯥ ꯌꯨꯍꯦꯟ ꯃꯆꯦꯕꯨ ꯀꯧꯔꯛꯏ꯫ ꯏꯆꯦ, ꯆꯥꯛ ꯆꯥꯔꯨꯁꯤ ꯂꯥꯎ꯫ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯅꯦ ꯍꯧꯖꯤꯛꯄꯣ? ꯌꯥꯝ ꯉꯜꯂꯤꯗ ꯉꯁꯤꯗꯤ꯫ ꯑꯗꯨ ꯍꯥꯏꯔꯒ ꯇꯨꯡ ꯑꯣꯟꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯌꯨꯍꯦꯟ ꯂꯩꯔꯝꯗ꯭ꯔꯦ꯫
ꯀꯔꯤꯅ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯕꯣ ꯆꯠꯀꯦ ꯈꯣꯠꯀꯦꯒ ꯑꯝꯇ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯤꯁꯤꯅ ꯃꯁꯤꯗꯤꯕ ꯃꯁꯤꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕ ꯑꯗꯨꯗ ꯌꯨꯍꯦꯟꯗꯣ ꯃꯆꯦꯒꯤ ꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯍꯥꯏꯔꯛꯏ ꯏꯆꯦ ꯀꯅꯥꯒꯅꯣ ꯋꯥꯔꯤ ꯁꯥꯏꯗꯨꯅ ꯉꯥꯎꯔꯕꯣ ꯍꯥ ꯆꯥꯛ ꯆꯥꯔꯁꯨ ꯂꯥꯛꯑꯣ ꯂꯩꯍꯥꯎ ꯏꯉꯛꯉꯛꯅ ꯌꯦꯡꯂꯒ ꯏꯕꯨꯡꯉꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯕ ꯑꯗꯨꯒ ꯑꯩꯕꯨ ꯉꯥꯎꯔꯕ꯭ꯔꯥꯅꯦ ꯈꯨꯠꯅꯝꯁꯤꯅ ꯁꯦꯠꯆꯤꯜꯂꯛꯀꯅꯤ ꯑꯉꯥꯡꯅ ꯌꯨꯍꯦꯟꯁꯨ ꯃꯆꯦꯒꯤ ꯋꯥꯗꯨꯗ ꯏꯉꯛꯉꯛꯅ ꯀꯣꯏꯅꯣ ꯏꯆꯦ ꯑꯩꯗꯤ ꯍꯧꯖꯤꯛ ꯂꯥꯛꯄꯗ ꯉꯥꯏꯔꯤꯌꯦ ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯇꯨꯝꯗꯅ ꯉꯥꯎꯔꯤꯅꯤ ꯁꯤꯗꯤ ꯂꯩꯍꯥꯎꯗꯨ ꯌꯥꯝ ꯄꯥꯈꯠꯅ ꯏꯕꯨꯡꯉꯣ ꯑꯁꯦꯡꯕꯒꯤ ꯂꯥꯛꯇꯕ꯭ꯔꯣꯅ ꯍꯣꯏ ꯏꯆꯦ ꯂꯥꯛꯇꯤꯌꯦ ꯑꯁꯦꯡꯕꯒꯤ ꯂꯩꯍꯥꯎ ꯃꯁꯥꯗꯨ ꯀꯤꯕꯅꯁꯨ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯌꯨꯍꯦꯟ ꯀꯤꯈꯤꯅꯤ ꯈꯟꯗꯨꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯗꯤ ꯑꯗꯨ ꯍꯥꯏꯅꯔꯒ ꯃꯆꯦꯟ ꯃꯧꯄꯥ ꯑꯅꯤꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯤ ꯃꯆꯥꯁꯤꯡ ꯂꯥꯛꯄ ꯎꯕꯗ ꯃꯃꯥꯅ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯔꯁꯤ ꯅꯈꯣꯏ ꯑꯅꯤ ꯉꯥꯏꯕ ꯉꯝꯗ꯭ꯔꯦꯅ ꯅꯄꯥꯗꯤ ꯆꯥꯛ ꯇꯣꯛꯈ꯭ꯔꯦ ꯀꯔꯤ ꯇꯧꯔꯒ ꯂꯩꯔꯤꯅꯣ ꯅꯣꯏꯕꯨ ꯑꯁꯨꯝꯅ ꯄꯨꯂꯞ ꯆꯥꯛ ꯑꯗꯨꯁꯨ ꯆꯥꯔꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯅꯕ ꯍꯥꯏꯗꯨꯅ ꯆꯪꯅꯈ꯭ꯔꯦ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛꯀꯤ ꯃꯇꯝꯅꯤ ꯆꯥꯎꯕ ꯃꯕꯨꯛ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯒꯤ ꯃꯍꯥꯛ ꯇꯨꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯒ ꯇꯣꯝꯕꯤꯕꯨ ꯀꯧꯔꯤ ꯃꯃꯥ ꯇꯥꯕ꯭ꯔꯣ ꯑꯩ ꯑꯃꯨꯛꯇ ꯏꯁꯥꯁꯦ ꯁꯦꯡꯗꯣꯛꯂꯨꯈꯤꯒꯦꯀꯣ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯒ ꯃꯄꯥꯟ ꯑꯗꯨꯗ ꯄꯨꯔꯞ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯃꯁꯥ ꯁꯦꯡꯗꯣꯛꯂꯤꯉꯩ ꯃꯄꯥꯟꯗꯒꯤ ꯇꯣꯝꯕꯤꯅ ꯀꯧꯔꯤ ꯃꯣꯏ ꯃꯄꯥ ꯂꯣꯏꯗ꯭ꯔꯤꯕꯣ ꯑꯩ ꯁꯤꯗ ꯂꯩꯒꯦꯀꯣ ꯍꯥꯏ ꯃꯃꯥ ꯅꯪꯕꯨ ꯑꯩꯅ ꯍꯧꯗꯣꯛꯄꯗꯗꯤ ꯇꯥꯍꯧꯗꯕꯅꯤ ꯑꯍꯣ ꯉꯥꯏꯔꯣ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯁꯤ ꯑꯁꯨꯝꯅ ꯉꯥꯡꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯆꯥꯎꯕ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯕ ꯈꯪꯍꯧꯗꯦ ꯀꯣꯔꯤꯅꯣꯗ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯇꯣꯝꯕꯤꯅꯤꯗ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯆꯪꯂꯒꯦꯀ ꯍꯥꯏꯔꯝꯗꯅ ꯆꯪꯈ꯭ꯔ ꯃꯥꯜꯂꯦꯗꯅ ꯃꯁꯤꯗꯤꯕ ꯃꯗꯨ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯎꯔꯦ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯏꯁꯦꯁꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯆꯥꯎꯕ ꯉꯥꯏꯍꯥꯛ ꯇꯔꯪ ꯆꯠꯅ ꯀꯣꯔꯤꯅꯣꯗ ꯑꯣꯟꯊꯣꯛ ꯊꯨꯅ ꯇꯨꯝꯂꯝꯃꯤ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯗꯨ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯑꯁꯨꯃꯛ ꯇꯨꯝꯈ꯭ꯔꯦ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄ ꯃꯇꯝꯅꯤ ꯎꯆꯦꯛ ꯋꯥꯌꯥ ꯀꯌꯥꯁꯨ ꯈꯣꯡꯂꯛꯂꯤ ꯆꯥꯎꯕ ꯃꯍꯥꯛꯀꯤ ꯍꯩꯅꯕꯤꯅꯤ ꯌꯥꯍꯧ ꯉꯟꯅ ꯍꯧꯔꯒ ꯏꯪꯈꯣꯜ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯂꯩꯕꯥꯛ ꯇꯧꯕ ꯑꯁꯤ ꯃꯍꯥꯛ ꯌꯣꯠꯄꯥꯛ ꯑꯃ ꯄꯥꯏꯔꯗꯨꯅ ꯏꯪꯈꯣꯜꯗ ꯆꯪꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯒꯤ ꯁꯕꯥꯜ ꯃꯥꯟꯕꯤ ꯑꯃ ꯈꯔꯥꯗ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛꯅ ꯍꯦꯛ ꯎꯔꯨꯔꯦ ꯑꯗ ꯊꯣꯡꯒ꯭ꯔꯥ ꯑꯁꯤꯗ ꯐꯝꯂꯤꯕꯁꯤꯕꯨ ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯃꯥꯟꯈ꯭ꯔꯦꯗ ꯃꯥꯗꯤ ꯑꯁꯨꯡꯉꯥꯟꯅ ꯏꯔꯨ ꯂꯨꯖꯔꯕ ꯃꯥꯜꯂꯤꯗ ꯅꯥꯔꯛꯄ ꯁꯣꯏꯔꯔꯣꯏ ꯃꯁꯤ ꯃꯍꯥꯛꯁꯨ ꯏꯪꯈꯣꯜ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯗꯨ ꯇꯧꯔꯤ ꯃꯗꯨ ꯍꯥꯏꯔꯒ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯣꯡꯁꯨ ꯃꯄꯨꯡ ꯐꯥꯅ ꯉꯥꯜꯂꯛꯄꯗꯗꯤ ꯉꯁꯥꯏ ꯐꯝꯗꯨꯅ ꯂꯩꯈꯤꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯁꯛꯇꯝꯗꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯆꯥꯎꯕ ꯃꯍꯥꯛ ꯍꯟꯗꯛ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯀꯣꯔꯤꯅꯣ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯁꯤꯗ ꯑꯁꯨꯝꯅ ꯇꯧꯕ ꯅꯣꯡꯃꯇꯁꯨ ꯌꯥꯎꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯍꯟꯗꯛ ꯇꯧꯔꯛꯂꯤꯁꯤꯅ ꯀꯔꯤꯕꯨ ꯑꯣꯏꯔꯤꯒꯕ ꯑꯁꯨꯝꯅ ꯈꯟꯅ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯂꯩꯕꯥꯛ ꯃꯈꯥ ꯑꯗꯨꯗ ꯐꯝꯂꯤ ꯑꯩ ꯄꯥꯎꯁꯦ ꯑꯩꯒꯤ ꯅꯨꯄꯤꯗ ꯇꯝꯗꯨꯅ ꯈꯪꯍꯟꯗꯕ ꯌꯥꯗ꯭ꯔꯦ ꯃꯗꯨ ꯈꯟꯗꯨꯅ ꯐꯝꯂꯤꯕꯗꯨ ꯍꯧꯒꯠꯇꯨꯅ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯆꯪꯂꯛꯄꯅꯤ ꯑꯗꯨꯕꯨ ꯆꯥꯎꯕ ꯃꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯍꯧꯖꯤꯛ ꯃꯥꯅ ꯇꯝꯒꯦ ꯈꯜꯂꯒ ꯂꯥꯛꯄ ꯄꯥꯎꯗꯨ ꯄꯨꯡꯀꯥꯎ ꯀꯥꯎꯈ꯭ꯔꯦ ꯑꯃꯠꯇ ꯅꯤꯡꯁꯤꯡꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯃꯁꯥꯁꯤ ꯑꯅꯝ ꯑꯍꯥ ꯏꯆꯨ ꯆꯨꯕꯒꯨꯝ ꯇꯧꯈ꯭ꯔꯦ ꯆꯥꯎꯕꯒꯤ ꯏꯃꯨꯡꯁꯤ ꯇꯞꯅ ꯑꯁꯨꯝ ꯂꯥꯛꯁꯤꯜꯂꯛꯂꯦ ꯑꯃꯥꯏꯕ ꯇꯣꯃꯥꯜꯅ ꯐꯨꯝꯈꯤꯕ ꯄꯣꯠꯁꯛ ꯑꯗꯨꯅ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯋꯥꯈꯜ ꯊꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯁꯨꯝꯗꯨꯅ ꯊꯝꯈ꯭ꯔꯦ ꯃꯈꯣꯏꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯆꯥꯎꯕ ꯃꯁꯥꯗꯨ ꯏꯅꯝ ꯅꯝꯁꯤꯟ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯒꯨꯝ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯃꯈꯣꯡꯒ ꯌꯥꯟꯊꯔꯒ ꯐꯝꯗꯨꯅ ꯂꯩꯔꯤ ꯇꯣꯝꯕꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ ꯀꯧꯔꯤ ꯃꯄꯥ ꯆꯥꯛ ꯆꯥꯎꯔꯁꯤ ꯌꯥꯝꯅ ꯋꯥꯔꯕꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯒꯦ ꯍꯥꯏꯕ꯭ꯔꯣ ꯋꯥꯗꯦꯗ ꯆꯥꯎꯔꯁꯤ ꯑꯩꯁꯤ ꯀꯔꯤꯅꯣꯃ ꯏꯀꯥꯎ ꯀꯥꯎꯕ ꯑꯗꯨꯒꯤ ꯅꯤꯡꯁꯤꯡꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯁꯨꯝ ꯈꯜꯂꯝꯕꯅꯤ ꯐꯔꯦ ꯆꯥꯛ ꯆꯥꯎꯔꯁꯤ ꯉꯁꯤꯗꯤ ꯑꯩ ꯏꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯏꯁꯥꯁꯦ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏꯅꯦ ꯑꯩꯕꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯅꯤꯗꯨ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ ꯃꯇꯝꯅ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯃꯃꯥ ꯇꯣꯝꯕꯤꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝꯗꯨ ꯆꯥꯅꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯅꯔꯤ ꯊꯥꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯃꯇꯥ ꯂꯩꯍꯥꯎꯒꯤ
yum tamna lakpada mahak angakpada pik thankre mata lehaugi yum asida oiramliba mataw asi ubada mahak ngakpana khamthingli yum asigi akoibada tinmu laimu mayamgi yakabung oiduna leiri thaba changsinbasu mahak ngamdre laining thau sana mahi masu leiba ngamdabana mapan thokre onthokpanida tawramlibasidi ida nakhoi masi pumbase khangdabanina kayada nungaina tumduna leiribano adubu nata aidi leiba ngamdre he amaiba nahangna imung asigi miyoi pamba hatnaba haiduna tawjabasu sari khanganidana aina ngamle nangi thawai mirel puduna asi lebakta chatkani nangna ngamle aibu manghanjo aina ngamle nahakina thwai logani adubu ita ipa ibu mamahakti kanba ngamlaroi ko ita adu haiduna kapli ningamdraba thabagi thawai mirel na pendana chawba asum tumlingai makoi gi thong adu hangduna thokibagi makhol adu mangoi hawe tari mahak mit khangsing singkre isa na pira nupara asuk thengla kana sida mapana thoklibasibo ai amta yengluki asi khandana yumyai asida prap lagli chawba mahakna laglibasi tarang amadani masasina tumliba kasinga sida yenglubasu tawde chumdring laklaga londuna leiriba thong adu hangdoklaga mapanda prap thorakli mangonda leplag akoibadu kuyeng yengli asum koini yenglakpada ure masana pina laptangna leplibado chawba mangol adudagi kumtharaklaga machana pina lepliba asida mahak makhong adu gam thangduna lagli ibema isabu sida kari tawrino ha law nong singangadaba suwatline nang nampan thoke harasu namada habi yadabro haima ipana karise tadabro ibema masidi tumlubagi masase yan tadraba maline madu haraga machabu makuna sokena tawbaga ngasaidagi tungo aduna leiramba lehawi sakta madu mamai sat onselei mamit anina muksuk muna panglaga charage matagu munna yenglagli sakta mase urubadagi chawba wakhan mangkiduna adumak wanthakre nong sunga lagle tongbi mahaki mapure beleramdaba aduda masigi nupase onthokna nganna hawkhreda ngasidi asi khandana mahaksu hawgalaga mapanda thorakpada ngaibani lekai nupa ama changlaktuna yam pakhana sensilakpadada tombi ipa pakhana hangle ibungo nangni ipa pakhana chilakliba kari tawbu yawrage Idondo nakhoi konthong da taraga lehawe mayam changdana yenghauri indon bu kawru haiduna aibu mayam na tharakpani lao indon ha kaino ne haisibo madu hairaga angaubi amagu konthong lomda chengkre tombi mapure bana oiramliba asida manga chap manakre thajadaba namasa pamba mairi thokna chakle mapure bagi thawa yawdraba haksang polangdu konduna yam pendana tingthana waina kapli lehau yuhen mapagi nakta chinsilakduna kapli laikai ahal lamal suna tille asum lertana chakhibana matamgi khongsana thawa yawdraba chawbagi haksangsu aroiba mathau mangam pumba loikre nowmadagi nini dagi homni asum chakhibana lana thoram su loikre tombi mapuroibana laikhidabada mahak machi kaptuna laikre asumna loidang thabum ahum haukre lehau mahak to homkhangdre mapana puramba thaugai mahakna pubada matare mama ibe masu masa ison sonjile apa laikhidabana maram oiraga tanglo leina thengleba ahing asida lehau ge khomlen manglan da laikhidrabi mata thaba laktuna kapna paudamli mata bu nungsina yengladuna ita lehau nang aina haibase munna ta ngasi aina manong matam chadana laidamlen yauribase nakhoi ge yum thangnana leiriba amai batomal magi khojil thorangak masina su loidido nakhoi gi imung asidasu yamna matik mayai kankraba tin mulai mu kaya ama thadotuna thamli nakhoi bu makhoi gi machinja ko helaba matung nakhoi gi leiriba langthum mayamse mahagi khubak nungda tahana bahaiduna sinkraba mahagi thorang thausinni mase kanhana su khangde ude ita
ꯅꯍꯥꯛ ꯍꯧꯖꯤꯛ ꯇꯨꯝꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯍꯧꯒꯠꯂꯣ ꯅꯪꯒꯤ ꯅꯊꯧ ꯄꯥꯡꯊꯣꯛꯅꯕ ꯍꯧꯒꯠꯂꯣ ꯏꯇꯥ ꯍꯧꯒꯠꯂꯣ ꯏꯇꯥ ꯅꯣꯡꯁꯤꯅ ꯉꯥꯟꯕꯒ ꯏꯃꯥ ꯑꯃꯥꯏꯕꯤ ꯊꯔꯣ ꯎꯅꯕ ꯆꯠꯂꯣ ꯍꯧꯒꯠꯂꯣ ꯏꯇꯥ ꯍꯧꯒꯠꯂꯣ ꯏꯇꯥ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯥꯡꯈ꯭ꯔꯦ ꯂꯩꯍꯥꯎ ꯇꯥꯏꯕꯪ ꯑꯁꯤꯗꯁꯨ ꯏꯇꯥ ꯏꯇꯥ ꯍꯥꯏꯗꯨꯅ ꯀꯧꯔꯤ ꯂꯩꯍꯥꯎ ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯃꯁꯥꯗꯨ ꯐꯥꯊꯅꯕ ꯍꯣꯠꯅꯖꯔꯝꯃꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯃꯪꯗꯨꯕꯨ ꯏꯇꯥ ꯅꯍꯥꯛꯅ ꯏꯐꯝꯗ ꯍꯥꯏꯔꯝꯂꯤꯕꯁꯤꯕꯨ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯑꯩ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯊꯥꯖꯗꯕꯅ ꯏꯁꯥꯁꯦ ꯄꯤꯛ ꯊꯟꯈ꯭ꯔꯦ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩ ꯁꯣꯏꯗꯅ ꯑꯃꯥꯏꯕꯤ ꯊꯔꯣꯒꯤ ꯅꯥꯛꯇ ꯆꯠꯇꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ ꯑꯩ ꯃꯈꯥ ꯇꯥꯅ ꯇꯨꯝꯂꯔꯣꯏ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯒꯦ ꯑꯁꯨꯝꯅ ꯋꯥꯈꯜ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯤꯉꯩ ꯅꯣꯡꯁꯨ ꯃꯄꯨꯡ ꯐꯥꯅ ꯉꯥꯜꯂꯛꯂꯤ ꯂꯩꯍꯥꯎ ꯑꯉꯟꯕ ꯑꯌꯨꯛ ꯑꯁꯤꯗ ꯄꯨꯈ꯭ꯔꯤꯗ ꯂꯥꯛꯇꯨꯅ ꯏꯔꯨ ꯂꯨꯊꯣꯛꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯐꯤ ꯍꯣꯡꯂꯤ ꯑꯗꯨꯒ ꯃꯃꯥꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤ ꯏꯃꯥ ꯑꯩ ꯏꯇꯥ ꯊꯕꯥ ꯍꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦꯀꯣ ꯀꯨꯏꯔꯣꯏ ꯏꯇꯥꯗꯣ ꯃꯪꯗ ꯎꯔꯝꯃꯤ ꯃꯈꯣꯏꯗ ꯂꯥꯛꯇꯦꯅ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯉꯥꯏꯍꯥꯛ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥ ꯐꯔꯦ ꯆꯠꯂꯨꯔꯣ ꯏꯆꯥ ꯊꯕꯥꯗꯣ ꯅꯨꯡꯁꯤꯕꯅꯤꯗ ꯑꯣꯟꯊꯣꯛꯅ ꯂꯥꯏꯅꯁꯨ ꯃꯥꯡꯈꯤꯗ ꯏꯃꯥ ꯑꯩ ꯆꯠꯂꯦꯀꯣ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯊꯣꯔꯛꯂꯒ ꯑꯁꯨꯝ ꯆꯠꯈ꯭ꯔꯦ ꯂꯩꯍꯥꯎꯅ ꯆꯠꯈꯤꯕꯗꯣ ꯇꯣꯃꯥ ꯂꯥꯞꯇꯛꯅ ꯃꯃꯤꯠ ꯑꯗꯨꯅ ꯈꯥꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯂꯩꯍꯥꯎ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯃꯥꯏꯕꯤ ꯊꯔꯣꯒꯤ ꯌꯨꯝꯗ ꯆꯪꯂꯛꯂꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ ꯀꯧꯔꯤ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯕꯒꯦ ꯏꯃꯥ ꯑꯃꯥꯏꯕꯤꯕꯨ ꯂꯩꯇꯕ꯭ꯔꯣ ꯀꯅꯥꯅꯣꯅꯦ ꯑꯁꯨꯛ ꯉꯟꯅ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤꯕꯣ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯏꯕꯦꯝꯃ ꯀꯔꯤ ꯂꯩꯔꯦ ꯏꯆꯥꯅ ꯏꯃꯥꯒꯤꯗ ꯂꯥꯛꯄꯕꯣ ꯂꯥꯛꯑꯣ ꯀꯥꯈꯠꯂꯣ ꯐꯤꯗꯥꯁꯤꯗ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯁꯤꯀꯣ ꯏꯃꯥꯒ ꯂꯩꯍꯥꯎ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯔꯛꯇꯨꯅ ꯐꯝꯊꯔꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯆꯥꯅ ꯉꯁꯤ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯆꯕꯗꯤ ꯑꯇꯩ ꯑꯃꯒꯤ ꯅꯠꯆꯗꯦ ꯅꯆꯥꯒꯤ ꯏꯇꯦꯡ ꯑꯃꯠꯇ ꯏꯃꯥꯅ ꯄꯥꯡꯕꯤꯌꯨ ꯍꯥꯏꯒꯦ ꯈꯟꯅ ꯂꯥꯛꯄꯅꯤ ꯅꯆꯥꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤ ꯏꯃꯥ ꯍꯧꯒꯠꯂꯣ ꯏꯆꯥꯒꯤ ꯅꯇꯧꯅ ꯏꯃꯥꯁꯦ ꯅꯍꯥꯛꯀꯤ ꯃꯤꯅꯨꯡꯁꯤꯅ ꯄꯨꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯐꯔꯦ ꯏꯃꯥ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯇꯧꯔꯒꯦ ꯀꯗꯥꯏ ꯅꯈꯨꯠꯇꯨ ꯄꯤꯔꯛꯎ ꯏꯃꯥꯗ ꯂꯩꯍꯥꯎ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯨ ꯄꯤꯔꯤ ꯊꯔꯣ ꯃꯃꯤꯠ ꯆꯦꯖꯦꯠ ꯑꯣꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯍꯥꯛꯅ ꯂꯥꯏꯃꯤꯠ ꯊꯥꯟꯗꯨꯅ ꯌꯦꯡꯂꯛꯄꯗ ꯎꯔꯦ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯄꯨꯝꯕ ꯃꯌꯥꯝꯗꯨ ꯎꯔꯨꯕꯗ ꯊꯔꯣ ꯃꯁꯥꯗꯨ ꯊꯛ ꯅꯤꯛꯂꯒ ꯈꯪꯖꯩ ꯊꯔꯣ ꯁꯣꯔ ꯐꯨꯏꯅ ꯍꯣꯜꯂꯒ ꯂꯩꯍꯥꯎꯗ ꯇꯞꯅ ꯌꯦꯡꯂꯛꯏ ꯊꯔꯣꯗꯣ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯂꯩꯍꯥꯎ ꯌꯦꯡꯅ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯊꯕꯛ ꯑꯁꯤꯗꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯔꯣꯏ ꯑꯃꯥꯏꯕ ꯇꯣꯃꯥꯜ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯁꯦ ꯑꯔꯥꯏꯕ ꯃꯤ ꯅꯠꯇꯦ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯍꯧꯔꯒ ꯉꯁꯤ ꯐꯥꯎ ꯂꯤꯛꯁꯥꯡꯁꯤꯅ ꯆꯠꯊꯔꯛꯇꯨꯅ ꯂꯥꯛꯂꯤ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯂꯨꯅ ꯊꯣꯛꯀꯅꯤ ꯅꯪꯒꯤ ꯏꯃꯨꯡꯁꯦ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯀꯣꯟ ꯑꯣꯏꯔꯤꯅꯤ ꯇꯧꯔꯤꯁꯦ ꯏꯃꯥ ꯑꯃꯥꯏꯕ ꯇꯣꯃꯥꯜꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯤꯅ ꯀꯔꯤ ꯑꯃꯥꯏꯕ ꯑꯁꯤꯅ ꯇꯧꯔꯤꯕꯁꯦ ꯅꯈꯣꯏꯒꯤ ꯅꯔꯜ ꯅꯊꯨꯝ ꯑꯁꯤ ꯄꯥꯝꯕꯒꯤ ꯇꯧꯔꯤꯕꯅꯤ ꯅꯈꯣꯏꯕꯨ ꯇꯥꯛꯅ ꯇꯨꯝꯅ ꯁꯤꯈꯤꯅꯕ ꯇꯧꯔꯤꯕꯅꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯂꯥꯜꯂꯧꯁꯦ ꯀꯅꯥꯅꯁꯨ ꯈꯪꯂꯣꯏ ꯃꯍꯥꯛꯅ ꯇꯧꯕꯅꯤ ꯍꯥꯏꯔꯨꯕꯗ ꯀꯅꯥꯅꯁꯨ ꯊꯥꯖꯕꯤꯔꯣꯏ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯈꯨꯟ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯁꯨꯝꯗꯨꯅ ꯊꯝꯂꯤꯕꯅꯤ ꯃꯌꯥꯝꯒꯤ ꯃꯃꯤꯠꯇꯅ ꯃꯍꯥꯛꯁꯦ ꯈꯨꯟ ꯂꯩꯀꯥꯏꯒꯤ ꯑꯐꯕ ꯇꯧꯕ ꯑꯆꯨꯝꯕ ꯆꯠꯄ ꯑꯃꯥꯏꯕ ꯑꯣꯏꯅ ꯑꯣꯏꯍꯜꯂꯤꯕꯅꯤ ꯅꯪꯅ ꯋꯥꯐꯝꯁꯦ ꯃꯤꯌꯥꯝꯗ ꯍꯥꯏꯔꯨꯕꯗ ꯀꯅꯥꯅꯁꯨ ꯊꯥꯖꯕꯤꯔꯣꯏ ꯋꯥꯐꯝ ꯑꯁꯦ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡ ꯌꯧꯈꯤꯕꯗ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯁꯨ ꯅꯇꯥꯒꯨꯝꯅ ꯂꯣꯏꯈꯤꯒꯅꯤꯀꯣ ꯏꯕꯦꯝꯃ ꯏꯃꯥ ꯃꯍꯥꯛꯄꯨ ꯃꯥꯡꯍꯟꯅꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯔꯣꯏꯗ꯭ꯔꯥ ꯏꯃꯥ ꯂꯩ ꯑꯗꯨꯕꯨ ꯊꯕꯛꯁꯤ ꯈꯖꯤꯛ ꯁꯣꯏꯕꯗ ꯊꯋꯥꯏ ꯃꯥꯡꯗꯨꯅ ꯇꯣꯛꯀꯅꯤ ꯃꯁꯤ ꯈꯟꯕꯗ ꯏꯃꯥꯁꯨ ꯉꯝꯅꯤ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯏꯃꯥ ꯅꯆꯥꯒꯤ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯅꯆꯥꯒꯤ ꯊꯋꯥꯏ ꯃꯉꯥꯁꯦ ꯀꯠꯆꯔꯒꯦ ꯏꯃꯥꯅ ꯎꯄꯥꯏ ꯑꯃꯠꯇꯗꯤ ꯇꯧꯕꯤꯌꯨ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥꯅ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯅꯤ ꯃꯇꯦꯡ ꯄꯥꯡꯍꯜꯂꯒꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯂꯩꯈꯤꯗ꯭ꯔꯕ ꯅꯇꯥ ꯊꯕꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯀꯧꯔꯒꯦ ꯃꯁꯤ ꯅꯠꯇꯅꯗꯤ ꯇꯣꯃꯥꯜꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯈꯔ ꯂꯨꯅ ꯊꯣꯛꯂꯒꯅꯤ ꯑꯗꯨꯗꯤ ꯏꯕꯦꯝꯃ ꯅꯍꯥꯛ ꯌꯨꯝ ꯌꯧꯔꯣ ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ
ꯊꯦꯡꯂꯕ ꯃꯇꯝꯗ ꯃꯤꯅ ꯃꯄꯥꯟꯗ ꯀꯧꯔꯛꯄ ꯇꯥꯔꯕꯁꯨ ꯅꯍꯥꯛ ꯈꯨꯝꯕ ꯌꯥꯗꯦ, ꯊꯣꯛꯄꯁꯨ ꯌꯥꯗꯦꯀꯣ? ꯉꯥꯏꯍꯥꯛ ꯂꯩꯔꯝꯈꯣ, ꯏꯃꯥꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯆꯥꯏꯊꯣꯛꯅꯕ ꯄꯣꯠꯁꯛ ꯈꯔ ꯄꯤꯒꯦꯀꯣ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕꯤ ꯊꯔꯣ ꯃꯄꯥꯟꯗ ꯊꯨꯅ ꯊꯣꯔꯛꯏ꯫ ꯁꯦ, ꯂꯧꯁꯤꯜꯂꯨꯁꯦ, ꯆꯦꯡꯁꯦ ꯍꯣꯔꯦꯟ ꯌꯥꯆꯪꯂꯛꯄꯒꯤ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯄꯒꯤ ꯃꯇꯝ ꯑꯗꯨꯗ ꯆꯦꯡꯁꯦ ꯅꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯅꯃꯥꯗ ꯆꯥꯏꯊꯣꯛꯍꯜꯂꯨꯀꯣ, ꯀꯥꯎꯒꯅꯨꯀꯣ ꯏꯕꯦꯝꯃ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯊꯦꯡꯂꯛꯂꯦ ꯃꯇꯝꯁꯦ꯫ ꯀꯔꯤꯁꯨ ꯍꯦꯟꯅ ꯈꯜꯂꯨꯔꯅꯨ, ꯏꯆꯥꯁꯤꯗꯤ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯃꯤꯒꯤ ꯄꯨꯛꯆꯦꯜ ꯆꯦꯟꯗꯕ ꯃꯍꯥꯛꯁꯦ ꯅꯣꯡꯃꯗꯤ ꯏꯁꯣꯔ ꯃꯥꯅ ꯁꯣꯏꯗꯅ ꯃꯥꯒꯤꯁꯨ ꯁꯔꯨꯛ ꯊꯨꯡꯒꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯂꯁꯤ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯅꯆꯥ ꯑꯃꯨꯛ ꯌꯧꯖꯔꯒꯦꯀꯣ꯫ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯩꯍꯥꯎ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯗꯨꯅ ꯆꯪꯂꯛꯂꯤ꯫ ꯑꯃꯥꯏꯕ ꯇꯣꯃꯥꯁꯨ ꯂꯩꯍꯥꯎꯅ ꯆꯪꯈꯤꯕꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ? ꯍꯣꯔꯦꯟꯗꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯗꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯣꯟꯊꯣꯛꯅ ꯆꯔꯥꯡꯅꯈ꯭ꯔꯦꯗ꯫ ꯂꯩꯍꯥꯎ ꯏꯃꯨꯡꯗ ꯄꯔꯄꯛ ꯆꯪꯂꯛꯏ, ꯑꯗꯨꯒ ꯃꯃꯥꯕꯨ ꯀꯧꯔꯤ꯫ ꯏꯃꯥ, ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯏꯃꯥ? ꯇꯣꯝꯕꯤ ꯃꯆꯥꯅ ꯀꯧꯕ ꯑꯗꯨ ꯇꯥꯔꯗꯨꯅ, ꯏꯕꯦꯝꯃ, ꯏꯃꯥ ꯃꯅꯤꯡꯗ ꯂꯩꯌꯦ, ꯃꯅꯤꯡꯗ ꯂꯥꯛꯑꯣ꯫ ꯏꯃꯥ, ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯆꯪꯁꯦ, ꯅꯆꯥꯒ ꯋꯥꯔꯤ ꯑꯃꯇ ꯇꯥꯟꯅꯁꯤ ꯂꯥꯛꯑꯣ ꯏꯃꯥ꯫ ꯍꯣꯏ ꯍꯣꯏ, ꯃꯥꯡ ꯊꯥꯔꯣ꯫ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯒꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯐꯝꯊꯔꯤ꯫ ꯂꯩꯍꯥꯎ ꯃꯃꯥꯕꯨ ꯌꯦꯡꯂꯒ, ꯏꯃꯥ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯥꯝ ꯂꯨꯗꯧꯔꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯁꯦ ꯃꯇꯝ ꯈꯔ ꯑꯕꯣꯛꯈꯣꯏꯗ ꯊꯝꯈ꯭ꯔꯁꯤ꯫ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯏꯄꯥꯒꯤ ꯄꯨꯟꯁꯤ ꯏꯃꯥ ꯏꯆꯥꯅ ꯀꯟꯕ ꯉꯝꯒꯅꯤ ꯊꯥꯖꯗꯦ ꯏꯃꯥ꯫ ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃ, ꯅꯪꯅ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯏꯃꯥꯕꯨ ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯍꯜꯂꯨ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯉꯁꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯑꯁꯦ ꯃꯤꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯑꯣꯏꯔꯝꯂꯦ꯫ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯁꯦ ꯃꯤꯁꯛ ꯑꯁꯤꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯨ ꯃꯤꯁꯛ ꯑꯁꯤꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯇꯣꯝꯕꯤ ꯏꯉꯛ ꯉꯛꯅ ꯃꯆꯥꯗꯨ ꯌꯦꯡꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯗꯤ ꯃꯤꯁꯛ ꯑꯗꯨ ꯀꯅꯥꯅꯣ? ꯏꯃꯥꯗ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯏꯕꯦꯝꯃ꯫ ꯂꯩꯍꯥꯎ ꯃꯃꯥꯗ ꯃꯄꯤ ꯏꯔꯥ ꯊꯥꯡꯅ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯏꯄꯨ ꯑꯃꯥꯏꯕ ꯇꯣꯃꯥꯜꯅꯤ ꯏꯃꯥ꯫ ꯍꯥ, ꯅꯄꯨ ꯇꯣꯃꯥꯜꯅꯤ ꯍꯥꯏꯕ? ꯀꯔꯝꯅ ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯀꯅꯤ? ꯅꯄꯨꯗꯤ ꯂꯩꯀꯥꯏꯅ ꯌꯥꯕ ꯑꯐꯕ ꯑꯃꯥꯏꯕ ꯑꯃꯅꯤ, ꯃꯗꯣ ꯏꯃꯥ ꯊꯥꯖꯕ ꯁꯨꯡꯉꯝ ꯉꯝꯗꯦ꯫ ꯃꯃꯥꯒꯤ ꯋꯥ ꯑꯗꯨꯗ ꯂꯩꯍꯥꯎꯅ, ꯏꯃꯥ, ꯊꯥꯖꯗꯕ ꯇꯧꯅꯨ꯫ ꯑꯩꯅ ꯉꯁꯥꯏ ꯆꯠꯂꯨꯔꯤꯕꯗꯣ ꯏꯇꯥ ꯊꯕꯥ ꯍꯣꯏꯗ ꯅꯠꯇꯦ, ꯏꯃꯥ ꯑꯃꯥꯏꯕꯤ ꯊꯔꯣ ꯍꯣꯏꯗ ꯆꯠꯂꯨꯕꯅꯤ꯫ ꯃꯍꯥꯛꯅ ꯋꯥꯔꯝ ꯄꯨꯝꯕ ꯍꯥꯏꯔꯛꯂꯕꯅꯤ꯫ ꯁꯦ, ꯌꯦꯡꯉꯨꯇꯣ ꯏꯃꯥ, ꯆꯦꯡꯁꯦ ꯏꯃꯥ ꯑꯃꯥꯏꯕꯤꯅ ꯏꯃꯥꯗ ꯆꯥꯏꯊꯣꯛꯍꯜꯂꯨ ꯍꯥꯏꯔꯛꯏ꯫ ꯋꯥꯔꯝ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯤ꯫ ꯑꯁꯨꯛ ꯐꯠꯇꯕ ꯑꯃꯥꯏꯕ, ꯅꯍꯥꯟ ꯃꯈꯩ ꯃꯍꯥꯛꯅ ꯇꯧꯔꯝꯂꯤꯕꯁꯤꯗꯤ ꯃꯌꯥꯝꯒꯤ ꯃꯤꯠꯇ ꯎꯠ ꯆꯥꯏꯔꯝꯕ ꯑꯣꯏꯔꯦꯀꯣ꯫ ꯏꯕꯦꯝꯃ, ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯅꯨꯄꯥꯁꯦ ꯅꯪꯅ ꯈꯔ ꯅꯕꯣꯛꯈꯣꯏꯗ ꯊꯤꯟꯅꯕ ꯇꯧꯔꯣ꯫ ꯏꯃꯥ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯂꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯗꯥꯏ ꯂꯩꯒꯦ? ꯏꯆꯦꯒ ꯑꯕꯣꯛꯍꯣꯏꯗ ꯆꯠꯂꯨꯁꯦ ꯍꯧꯖꯤꯛ꯫ ꯌꯨꯍꯦꯟ ꯌꯥꯝ ꯍꯔꯥꯎꯅ, ꯑꯁꯦꯡꯕꯒꯤꯔꯣ ꯏꯆꯦ? ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯆꯠꯂꯁꯦ, ꯑꯩ ꯂꯣꯏꯔꯦ꯫ ꯃꯆꯦꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯨꯍꯦꯟꯕꯨ ꯃꯕꯣꯛꯍꯣꯏꯗ ꯊꯝꯕꯤꯔꯝꯂꯦ꯫ ꯂꯩꯍꯥꯎꯅ ꯋꯥꯔꯝ ꯄꯨꯝꯕꯁꯨ ꯃꯕꯣꯛꯇ ꯈꯪꯍꯜꯂꯝꯂꯦ꯫ ꯃꯇꯝ ꯃꯥꯅ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯇꯣꯝꯕꯤ ꯃꯆꯥꯅ ꯄꯨꯔꯛꯄ ꯆꯦꯡ ꯑꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯥꯏꯊꯣꯛꯂꯤ꯫ ꯃꯍꯥꯛ ꯌꯥꯝ ꯄꯥꯈꯠꯅ ꯏꯃꯨꯡ ꯆꯪꯂꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯜꯂꯝꯂꯒ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯇꯣꯃꯥꯜ ꯃꯍꯥꯛ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯁꯤꯗ ꯐꯝꯂꯒ ꯊꯕꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ ꯀꯧꯔꯤ, ꯑꯗꯨꯕꯨ ꯂꯥꯛꯄꯗꯤ ꯃꯔꯩꯗ꯭ꯔꯦ꯫ ꯑꯆꯆꯥ, ꯀꯔꯤꯁꯨ ꯂꯩꯇꯕ ꯊꯋꯥꯏ ꯑꯄꯤꯈꯛ ꯃꯆꯥ ꯅꯪꯒꯨꯝꯕꯅ ꯑꯃꯥꯏꯕ ꯇꯣꯃꯥꯜ ꯑꯩꯅ ꯀꯧꯕꯗ ꯂꯥꯛꯇꯕꯒꯁꯨ ꯁꯥꯔꯤ꯫ ꯈꯪꯒꯅꯤꯗꯅ ꯅꯪ, ꯆꯨꯝꯅ ꯀꯧꯕꯗ ꯂꯥꯛꯇ꯭ꯔꯕꯅꯤꯅ꯫ ꯑꯗꯨ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯂꯥꯏꯔꯣꯟ ꯁꯣꯜꯂꯤ, ꯃꯗꯨꯁꯨ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯎꯗ꯭ꯔꯦ꯫ ꯇꯣꯃꯥꯜ ꯃꯃꯤꯠꯇꯨ ꯏꯒꯨꯝꯅ ꯉꯥꯡꯁꯤꯟ꯫ ꯀꯔꯝꯕ ꯈꯨꯌꯨꯝ ꯂꯥꯏꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ? ꯃꯗꯨ ꯍꯥꯏꯔꯒ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟꯗꯨꯅ ꯑꯃꯨꯛ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯏꯕꯨꯙꯧ ꯃꯥꯅ ꯊꯕꯥꯒꯤ ꯊꯋꯥꯏꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯂꯤꯕꯗꯨ ꯍꯦꯛ ꯎꯕꯗ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯇꯞꯅ ꯄꯥꯡꯊꯣꯛꯂꯒ, ꯍꯤ, ꯀꯔꯤ ꯃꯇꯧꯅꯣ? ꯃꯁꯤꯕꯨ ꯀꯔꯝꯅ ꯑꯣꯏꯊꯣꯛꯂꯤꯕ? ꯑꯁꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯕꯨ
ꯃꯇꯧ ꯀꯔꯝꯅ ꯃꯇꯤꯛ ꯃꯌꯥꯏ ꯀꯜꯂꯕ ꯈꯣꯌꯨꯝ ꯃꯥꯅ ꯉꯥꯛꯇꯨꯅ ꯂꯩꯔꯝꯂꯤꯕ? ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯥꯏꯕꯤ ꯊꯥꯔꯣꯅꯁꯨ ꯂꯩꯍꯥꯎꯒꯤ ꯏꯃꯨꯡꯗ ꯑꯃꯥꯏꯕ ꯇꯣꯃꯥꯜꯅ ꯌꯦꯡꯕꯗ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯐꯤꯖꯪ ꯇꯔꯦꯠꯅ ꯈꯥꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯃꯥꯏꯕꯤ ꯊꯥꯔꯣꯅ ꯊꯕꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ ꯑꯀꯟꯕ ꯂꯥꯏꯔꯣꯜ ꯁꯣꯟꯗꯨꯅ ꯀꯧꯔꯛꯂꯤ꯫ ꯊꯕꯥ ꯌꯥꯝ ꯍꯔꯥꯎꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯑꯃꯥꯏꯕꯤ ꯊꯥꯔꯣꯒꯤ ꯃꯥꯡꯗ ꯂꯦꯞꯄꯤ꯫ ꯊꯥꯔꯣ ꯊꯕꯥ ꯂꯥꯛꯄꯒꯤ ꯁꯥꯃꯤꯟ ꯐꯪꯂꯛꯄ ꯑꯁꯤꯗ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯅꯍꯥꯛ ꯂꯥꯛꯂꯦꯗꯅ, ꯍꯧꯖꯤꯛꯇꯤ ꯏꯆꯥꯅ ꯏꯃꯥꯒꯤꯗꯃꯛ ꯂꯦꯞꯄꯤꯔꯕꯅꯤꯅ ꯑꯃꯥꯏꯕ ꯇꯣꯃꯥꯜꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯏꯔꯥꯏ ꯂꯥꯏꯅ ꯉꯝꯂꯒꯅꯤ꯫ ꯑꯗꯨꯕꯨ ꯇꯔꯥꯏ ꯌꯥꯒꯗꯕꯗꯤ ꯅꯠꯇꯦ꯫ ꯊꯕꯥ ꯄꯤꯔꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯕ ꯃꯤꯠ ꯑꯅꯤꯗꯨꯅ ꯊꯥꯔꯣꯗ ꯌꯦꯡꯅ ꯍꯥꯏꯔꯤ, ꯏꯃꯥ ꯑꯃꯥꯏꯕꯤ, ꯅꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯣꯏꯁꯤꯟꯈꯤꯕ ꯑꯃꯥꯏꯕ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ ꯅꯆꯥꯅ ꯀꯔꯝꯅ ꯂꯥꯏꯔꯝꯂꯦꯟꯗ ꯄꯨꯕ ꯌꯥꯒꯗꯒꯦ? ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯣ ꯏꯃꯥ꯫ ꯃꯗꯨ ꯍꯥꯏꯗꯨꯅ ꯄꯦꯟꯗꯅ ꯀꯞꯂꯤ꯫ ꯊꯕꯛ ꯑꯁꯦ ꯑꯊꯨꯕꯗ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯊꯥ ꯑꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯍꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯃꯍꯥꯛꯀꯤ ꯃꯊꯛꯇ꯫ ꯊꯥ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯂꯥꯏꯁꯤꯡꯒꯤ ꯃꯄꯥꯡꯒꯜ ꯑꯁꯦ ꯁꯣꯜꯂꯤ꯫ ꯊꯥ ꯑꯁꯤꯅ ꯍꯦꯛ ꯄꯥꯡꯈꯠꯂꯛꯂꯕꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯈ꯭ꯔꯒꯅꯤ꯫ ꯑꯗꯨꯅ ꯊꯕꯛ ꯑꯁꯦ ꯌꯥꯝꯅ ꯊꯨꯅ ꯄꯥꯡꯊꯣꯛꯍꯧꯅꯕ ꯇꯧꯁꯤ꯫ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯊꯥꯔꯣꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯂꯤ꯫ ꯃꯍꯥꯛ ꯊꯤꯟꯊꯥꯗ ꯃꯈꯨꯠꯇ ꯂꯥꯏꯔꯣꯜ ꯑꯃ ꯁꯣꯟꯗꯨꯅ ꯃꯃꯥꯏꯗꯨꯗ ꯁꯠ ꯅꯥꯟꯊꯩ꯫ ꯎꯔꯦ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯥꯏꯕ ꯇꯣꯃꯥꯒꯤ ꯂꯥꯏ ꯐꯠꯇꯕꯗꯨꯅ ꯂꯩꯍꯥꯎꯕꯨ ꯃꯪ ꯇꯥꯕ ꯂꯝꯕꯤꯗ ꯃꯇꯥꯁ ꯊꯥꯗꯨꯅ ꯄꯨꯗꯨꯅ ꯆꯠꯂꯤꯕꯗꯣ꯫ ꯃꯗꯨ ꯍꯦꯛ ꯎꯕꯒ ꯊꯥꯔꯣꯅ, ꯏꯆꯥ ꯏꯕꯦꯝꯃ, ꯈꯣꯡꯂꯩ ꯊꯨꯔꯣ, ꯅꯇꯥꯒꯤ ꯊꯋꯥꯏ ꯃꯥꯡꯈꯤꯕꯅ ꯍꯥꯜꯂꯒꯅꯤ꯫ ꯃꯍꯥꯛꯅ ꯁꯤꯈꯤꯕ ꯊꯣꯛꯂꯕꯗꯤ ꯄꯨꯝꯅꯃꯛ ꯃꯥꯡꯂꯒꯅꯤ꯫ ꯆꯠꯂꯣ, ꯅꯇꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨ꯫ ꯊꯕꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯥꯡꯈ꯭ꯔꯦ꯫ ꯂꯩꯍꯥꯎꯅ, ꯏꯇꯥ, ꯅꯪꯅ ꯏꯕꯨ ꯄꯨꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯏꯃꯥ ꯑꯃꯥꯏꯕꯤꯒꯤ ꯃꯌꯨꯝ ꯇꯥꯕ ꯂꯝꯕꯤꯁꯨ ꯃꯥꯟꯗꯦ꯫ ꯀꯗꯥꯏꯗꯅꯣ ꯏꯇꯥ? ꯏꯇꯥ, ꯑꯩꯅ ꯏꯇꯥꯕꯨ ꯄꯨꯔꯤꯕꯁꯦ ꯑꯇꯩ ꯑꯃꯗ ꯅꯠꯇꯦ, ꯌꯥꯝꯅ ꯐꯖꯕ ꯃꯐꯝ ꯑꯃ ꯂꯩꯌꯦ, ꯑꯗꯨꯗ ꯄꯨꯔꯤꯕꯅꯦ꯫ ꯏꯇꯥꯕꯨ ꯌꯦꯡꯅꯤꯡꯗ꯭ꯔꯅꯦ? ꯌꯦꯡꯅꯤꯡꯉꯦ ꯏꯇꯥ꯫ ꯂꯩꯍꯥꯎ ꯉꯁꯥꯏꯗꯒꯤ ꯇꯔꯪ ꯃꯂꯪ ꯑꯃꯗ ꯂꯥꯛꯄꯗꯣ ꯃꯍꯥꯛ ꯋꯥꯈꯜ ꯈꯪꯂꯛꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯑꯃꯝꯕ ꯃꯔꯛ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕꯗꯗꯤ ꯃꯪ ꯆꯠꯅꯕꯒꯤ ꯂꯝꯕꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ꯫ ꯃꯍꯥꯛ ꯆꯠꯂꯤꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯥꯡꯗ ꯆꯠꯂꯤꯕ ꯃꯇꯥ ꯊꯕꯥꯗ ꯃꯨꯟꯅ ꯌꯦꯡꯁꯤꯟꯕꯗꯗꯤ ꯃꯈꯣꯡ ꯂꯩꯕꯥꯛ ꯇꯥꯗꯅ ꯃꯁꯝꯅ ꯏꯁꯥꯡ ꯁꯥꯡꯕ, ꯃꯈꯨꯠꯅ ꯂꯩꯕꯥꯛ ꯊꯦꯡꯕ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯂꯩꯍꯥꯎ ꯃꯁꯥꯗꯨ ꯀꯤꯈꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯦ꯫ ꯑꯣ, ꯉꯁꯤꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯗꯣ꯫ ꯑꯗꯨ ꯍꯥꯏꯗꯨꯅ ꯀꯞꯂꯤ ꯂꯩꯍꯥꯎ ꯌꯥꯝ ꯀꯤꯅ ꯈꯣꯟꯖꯦꯜ ꯅꯤꯛꯅ ꯍꯥꯏꯔꯤ, ꯅꯍꯥꯛ ꯀꯅꯥꯅꯣ? ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯌꯨ꯫ ꯂꯥꯏ ꯐꯠꯇꯕ ꯑꯗꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯦ꯫ ꯌꯥꯝꯅ ꯑꯀꯤꯕ ꯃꯇꯧꯗ ꯅꯣꯛꯂꯤ ꯌꯥꯝꯅ ꯀꯟꯅ꯫ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯂꯩꯍꯥꯎꯕꯨ ꯆꯥꯔꯒꯦ ꯃꯇꯥꯒꯨꯝ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯇꯥ ꯊꯕꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯂꯩꯍꯥꯎꯒꯤ ꯃꯥꯡꯗ ꯊꯠꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏꯃꯨ ꯑꯗꯨ ꯃꯈꯣꯡ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯂꯩꯍꯥꯎ ꯃꯥꯅ ꯃꯤꯠ ꯄꯥꯡꯂꯛꯄꯗ ꯃꯇꯥꯅ ꯃꯥꯒꯤ ꯃꯥꯡꯗ ꯂꯩꯔꯝꯕ ꯑꯁꯤꯗ ꯃꯍꯥꯛ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯅꯨꯡꯁꯤꯔꯛꯇꯨꯅ ꯃꯇꯥꯕꯨ ꯀꯣꯟꯖꯒꯦ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯃꯌꯥꯗ꯭ꯔꯦ꯫ ꯊꯕꯥ ꯃꯇꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯏꯇꯥ ꯂꯩꯍꯥꯎ, ꯍꯧꯖꯤꯛꯇꯤ ꯅꯇꯥꯕꯨ ꯏꯇꯥꯅ ꯁꯣꯛꯄ ꯌꯥꯔꯔꯣꯏ꯫ ꯅꯪꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯇꯥ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯃꯃꯤ ꯑꯣꯏꯔꯦꯗꯣ꯫ ꯀꯔꯤꯒꯤ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯆꯠꯂꯝꯂꯤꯕꯅꯣ? ꯏꯇꯥ, ꯑꯩꯅ ꯇꯨꯝꯂꯤꯉꯩ ꯏꯇꯥꯅ ꯑꯩꯕꯨ ꯇꯣꯏꯅ ꯃꯄꯥꯟꯗ ꯊꯣꯔꯛꯑꯣ ꯀꯧꯊꯣꯔꯛꯄ ꯑꯗꯨꯗ ꯑꯩꯗꯤ ꯏꯇꯥ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯐꯔꯦ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦꯗꯅ꯫ ꯍꯌꯦꯡ ꯀꯧꯕ ꯅꯨꯃꯤꯠꯇꯒꯤ ꯊꯕꯛ ꯄꯨꯝꯕ ꯄꯥꯡꯊꯣꯛꯅꯕ ꯅꯍꯥꯛ ꯑꯃꯥꯏꯕꯤ ꯊꯥꯔꯣꯒꯤ ꯅꯥꯛꯇ ꯆꯠꯂꯣ꯫ ꯋꯥꯔꯝ ꯄꯨꯝꯕ ꯅꯍꯥꯛꯁꯨ ꯈꯪꯂꯒꯅꯤ꯫ ꯂꯥꯛꯑꯣ, ꯑꯩ ꯅꯪꯕꯨ ꯅꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯝꯂꯒꯦ꯫ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯗ ꯂꯥꯛꯑꯣ ꯏꯇꯥ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯊꯕꯥꯅ ꯂꯩꯍꯥꯎꯕꯨ ꯃꯌꯨꯝ ꯐꯥꯎ ꯊꯤꯜꯂꯝꯂꯒ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯂꯩꯍꯥꯎ ꯋꯥꯔꯝ ꯄꯨꯝꯕ ꯃꯃꯥꯗ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯑꯃꯥꯏꯕꯤ ꯊꯥꯔꯣꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯊꯥꯔꯣ ꯃꯍꯥꯛꯁꯨ ꯂꯩꯍꯥꯎꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯏꯆꯥ ꯂꯥꯛꯂꯦꯗꯅ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯥꯒ ꯑꯩꯈꯣꯏ ꯑꯅꯤ ꯈꯟꯅꯒꯗꯕ ꯋꯥ ꯂꯩꯔꯦ꯫ ꯏꯃꯥ, ꯀꯔꯝꯕ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ? ꯇꯥꯛꯄꯤꯔꯣ ꯅꯆꯥꯗ꯫ ꯉꯁꯤꯗꯒꯤ ꯊꯕꯛ ꯍꯧꯔꯁꯤ, ꯃꯇꯝ ꯂꯩꯇ꯭ꯔꯦ꯫ ꯅꯍꯥꯛꯅ ꯉꯁꯤ ꯑꯍꯤꯡ ꯑꯊꯦꯡꯕꯗ
awang kaubru asukpa ibudong magi magaida chatlaga irup hidel adudagi ising laurugadabani aduga amana mase taibang kana yawba yade nahaka nata thabaga chatkadabani ko masibu nahakna purakpa ngamlabadi aikhoina soidana mai pakadoribani asina suloiba nate khana chawba wang purel magi masai ko chairel ko bolam nungsi asidagi so lairang ama heklugadabani lairang ase achamba singe lairang natte do lairang ase laije irol nungda satba lairang ni taibang miyoiba amana hekta taraina hekluba yaba singe lairang natte do imana mahaku heklunaba lairol do isada taklage nahakna lairang asibu ngak sheliba tangzilin anida haijagadabani yam nolukna haijagadabani hedoi herau kabiyaba khoyum nate ko ima lei adugi masu leibra nasana karamna leirang adubu khangjagani leirabadi nasada takpiyo ima ihe aidi madu kawruredana lei ima ahaige leirang asigi masakti leigi leina singna isang machuni aduga leigi leikhokna amubu machu oibani masi heklaga thauni tharom torbo matungda awang kabu ipagi maikai onduna kacharabadi aikhoi mai pakli mikup adudagi amai bato mana sanariba lai phattaba mayamdo mahan phamda hankhigadauribani amuk hana kaurabasu laklaroi aikhoina tawdoriba thabak asida mahangna ayet apan soidana pirakadauribani masi pumba mayoknaba ngamnaba imana laitainaba haukrabani phare thabak si pangdringai nahak yam thuna nayumda chalo aduga nakhoigi sana mahida phumdunu thamliba chafu ado haujimak nangna lauthoklugadabani aduga mado imagi nakta puro yam chiksena kana uhanba yade ko isana lakpada namasu puraklo thabak loidriba phawbudi aikhoida leirasi imaga punna chalo matamse thingjinkhragani leihau hoi hairamlaga mayum tamna lakpana mayum yorokle mahak maningyana khanda prap laklaga phaklang nga tuna leiriba machin tumba haijrang adu pairaga thana mahi mapa asida phamtharaga leibak adu tawthokli ngaihak tawrba matungda chafu adu theinare mahak chafu adu bu ubada tu chungkhiba khangaude chafu adu pairaga tuminna machi amada thamlaga imungda changlaktuna mamabu amaibi tharo hoida chattaba yadre haiduna paw adu tamli tombi su panthaba dauda yum adu thonglon silamlaga machagi tung induna amaibi tharo hoidamna lagle amaibi tharo hoigi yum yoroduna imungda changlakli mama macha anido ibema kadaino chafudu imada piro ima amaibi sida leijare asumna nongthilgi matam loikhiduna namidangi matam oirakle haina khibagi matong inna amaibi tharona thabagi thawai mirel bu kauri thabasu amaibi tharogi mangda leplare tharo thababu yengna nungsina hairi imom nungsibi nahakna haibagi matung inna imana asuk luba thawgai asi tauribani do aduna ngasi kauba namit asida nahaka nataga chatuna kaubru ipadagi ising lauruba tare matam leitre chatnaba tawro aduga irup hidel adubu ngak seliba lairembi mangonda thamoi sengna haijaraba matungda ising ado sokadabani ko lairembi adubu imana hairiba yawase haiduna kaugadabani ko munna taro laije irol nungda irupna tarang malangpal asibu nawkolibi palem imawu ngasi kauba korong nong asida taibang mipok tapok labi namom oibi aina imagi tarang laije kharadang mapugi sintha tungina lawba lakli palemwo masi haiduna kauthouko chalo matam leitre lehaw se imana piriba posak ase nasadagi thaba yadeko lehaw pot adu seksina hapchinje aduga mataga loina duna chatpa hawkre thabana lamsing sinduna mikupta awang kaubru yawrakle thabadi asiba thawai mirel oibana manakta changsinba ngamdre lapna matabu yengduna hairo haiduna ingi tawrakli lehaw irup hidel asigi manakta leptuna ngasai hairakhiba yawado hairi yamna tapna ironungda irupna tarang malangpal asibu nakolibi palem imao ngasi kauba korauno
ꯇꯥꯏꯕꯪ ꯃꯤꯄꯣꯛꯇ ꯄꯣꯛꯂꯕꯤ ꯅꯃꯣꯝ ꯑꯩꯅ ꯏꯃꯥꯒꯤ ꯇꯔꯪ ꯂꯥꯏꯖ ꯈꯔꯗꯪ ꯃꯄꯨꯒꯤ ꯁꯤꯟꯊꯥ ꯇꯨꯡꯏꯟꯅ ꯂꯧꯕ ꯂꯥꯛꯂꯤꯌꯦ ꯄꯂꯦꯝꯋꯣ ꯄꯤꯕꯤꯌꯨ ꯅꯆꯥꯗ ꯀꯧꯖꯔꯤꯌꯦ ꯅꯃꯣꯝ ꯑꯣꯏꯕꯤ ꯑꯩꯅ ꯄꯤꯅ ꯍꯩꯕꯤ ꯏꯃꯥꯋꯣ ꯏꯔꯣꯜꯅꯨꯡꯗ ꯁꯥꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯤ ꯏꯔꯥꯏ ꯂꯩꯃ ꯏꯃꯥꯁꯨ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕꯤ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯂꯥꯏꯔꯦꯝꯕꯤ ꯃꯥꯒꯤ ꯅꯥꯄꯗ ꯇꯥꯔꯛꯂꯤ ꯄꯟꯊꯕ ꯇꯧꯗ ꯏꯔꯣꯜꯅꯨꯡ ꯑꯗꯨꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯤ ꯂꯦꯞꯂꯝꯂꯤꯕ ꯅꯨꯄꯤꯖꯥ ꯑꯣꯏꯕꯤ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯤ ꯊꯦꯡꯂꯕ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯋꯥꯡꯂꯦꯟ ꯄꯨꯡꯖꯥ ꯑꯁꯤꯗ ꯏꯃꯣꯝ ꯑꯣꯏꯕꯤ ꯅꯪꯅ ꯅꯃꯥ ꯑꯩꯕꯨ ꯀꯧꯕꯗꯤ ꯅꯍꯥꯛꯀꯤ ꯀꯔꯤ ꯊꯧꯒꯥꯏꯕꯨ ꯂꯩꯕꯅꯣ ꯁꯦꯡꯅ ꯄꯥꯎꯗꯝꯃꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤꯀꯣ ꯏꯃꯣꯝ ꯑꯣꯏꯕꯤ ꯂꯩꯍꯥꯎ ꯃꯥꯂꯦꯝ ꯂꯩꯗ ꯈꯨꯔꯨ ꯈꯨꯗꯛ ꯂꯩꯇꯥꯅ ꯂꯩꯔꯦ ꯍꯥꯏꯔꯒ ꯃꯇꯤꯛ ꯃꯌꯥꯏ ꯀꯜꯂꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯄꯨ ꯈꯨꯕꯥꯛ ꯆꯥꯡꯖꯧ ꯂꯣꯟꯅꯗꯨꯅ ꯈꯨꯔꯨꯝꯖꯔꯤ ꯏꯃꯥ ꯅꯃꯣꯝ ꯑꯣꯏꯕꯤ ꯑꯩꯍꯥꯛꯇꯤ ꯀꯔꯤꯁꯨ ꯈꯪꯖꯗꯦ ꯅꯆꯥ ꯑꯩꯅ ꯏꯃꯥꯒꯤ ꯃꯒꯥꯏꯗ ꯂꯥꯛꯆꯕꯒꯤ ꯃꯔꯝꯗꯤ ꯑꯇꯩ ꯑꯃꯒꯤ ꯅꯠꯇꯦꯗꯣ ꯇꯥꯏꯕꯪ ꯃꯄꯣꯛꯇ ꯄꯣꯛꯂꯒ ꯇꯥꯏꯕꯪꯒꯤ ꯋꯥꯈꯜ ꯆꯦꯟꯗꯕ ꯑꯃꯥꯏꯕ ꯇꯣꯃꯥꯅ ꯁꯥꯟꯅꯔꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯍꯟꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯤ ꯇꯥꯏꯕꯪ ꯄꯨꯟꯁꯤꯂꯣꯏꯗ ꯑꯃꯝ ꯌꯥꯏꯊꯣꯡ ꯀꯨꯝꯂꯦꯗꯣ ꯏꯃꯥ ꯃꯔꯝ ꯑꯁꯤꯅ ꯏꯃꯥ ꯑꯃꯥꯏꯕꯤ ꯊꯔꯣꯅ ꯇꯥꯛꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯃꯥꯒꯤ ꯇꯔꯪ ꯂꯥꯏꯗ ꯈꯖꯤꯛꯇ ꯂꯧꯖꯒꯦ ꯂꯥꯛꯄꯅꯤ ꯄꯤꯅꯕꯤꯌꯨꯗꯣ ꯏꯃꯥꯅ ꯐꯠꯇꯕ ꯃꯥꯕꯨ ꯃꯔꯨꯞ ꯐꯪꯅ ꯃꯥꯡꯍꯟꯖꯒꯦ ꯃꯁꯤꯗ ꯏꯃꯥꯅꯁꯨ ꯅꯆꯥꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯌꯨꯗꯣ ꯏꯃꯥ ꯏꯔꯥꯏ ꯂꯩꯃ ꯏꯃꯥꯅ ꯃꯃꯣꯟ ꯅꯣꯛꯅ ꯏꯃꯣꯝꯒꯤ ꯌꯋꯥ ꯇꯥꯕꯗ ꯄꯥꯏꯃ ꯄꯨꯛꯅꯤꯡꯁꯦ ꯈꯩꯅ ꯄꯦꯜꯂꯦ ꯂꯧꯖꯔꯣ ꯏꯃꯥꯒꯤ ꯃꯥꯡ ꯐꯗ꯭ꯔꯕ ꯇꯔꯪ ꯂꯥꯏꯖꯁꯦ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯏꯔꯣꯟꯅꯨꯡꯗ ꯂꯨꯞꯈ꯭ꯔꯦ ꯂꯩꯍꯥꯎ ꯊꯤꯟꯊꯕ ꯇꯧꯗ ꯆꯐꯨ ꯑꯍꯤꯡꯕ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯥꯏꯖ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯂꯤ ꯃꯇꯥ ꯊꯕꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯤꯠꯅ ꯀꯨꯞꯄꯗ ꯌꯧꯔꯛꯂꯤ ꯃꯈꯣꯏꯅꯤ ꯂꯥꯛꯄꯗꯨ ꯎꯕꯗ ꯊꯔꯣ ꯌꯥꯝ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯊꯔꯣꯅ ꯂꯩꯔꯣꯜ ꯁꯣꯟꯗꯨꯅ ꯊꯕꯥꯕꯨ ꯃꯍꯟꯐꯝꯗ ꯍꯜꯍꯟꯈ꯭ꯔꯦ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯦ ꯃꯈꯣꯏꯁꯨ ꯃꯄꯥꯟ ꯑꯁꯤꯗ ꯊꯣꯔꯛꯂꯒ ꯑꯌꯨꯛꯀꯤ ꯇꯧꯒꯗꯕ ꯄꯨꯝꯕ ꯇꯧꯔꯤ ꯊꯔꯣꯅ ꯏꯕꯦꯝꯃ ꯅꯃꯥ ꯅꯆꯥ ꯏꯃꯥꯒ ꯋꯥꯇꯅ ꯁꯤꯂꯥꯎꯅꯦ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯊꯔꯣꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯐꯝꯂꯤ ꯇꯣꯝꯕꯤꯅ ꯏꯃꯥ ꯍꯥꯏꯕꯤꯌꯨ ꯅꯃꯥ ꯅꯆꯥ ꯑꯅꯤ ꯃꯨꯟꯅ ꯇꯥꯎꯀꯣ ꯂꯩꯍꯥꯎ ꯏꯆꯥꯅ ꯉꯁꯤ ꯆꯠꯀꯗꯕ ꯈꯣꯡꯆꯠꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯑꯃꯥꯏꯕ ꯇꯣꯃꯥꯅꯁꯨ ꯈꯔ ꯃꯈꯩꯗꯤ ꯈꯪꯂꯝꯒꯅꯤ ꯊꯥꯖꯩ ꯏꯃꯥꯅ ꯃꯔꯝꯗꯤ ꯃꯍꯥꯛꯁꯦ ꯑꯔꯥꯏꯕ ꯃꯤ ꯑꯃꯗꯤ ꯅꯠꯇꯦ ꯍꯣꯔꯦꯟ ꯏꯆꯥꯅ ꯆꯠꯄꯗ ꯏꯆꯥꯒꯤ ꯈꯨꯗꯣꯡ ꯊꯤꯕ ꯊꯣꯛꯇꯅꯕ ꯏꯕꯨꯗꯧ ꯈꯣꯏꯔꯤ ꯐꯥꯕꯒꯤ ꯀꯥꯡꯖꯩ ꯏꯆꯥꯒꯤ ꯈꯨꯠꯇ ꯄꯤꯒꯗꯧꯔꯤꯕꯅꯤ ꯅꯍꯥꯛꯅ ꯈꯨꯗꯨꯝ ꯆꯦꯠꯅ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯆꯠꯀꯗꯕꯅꯤꯀꯣ ꯀꯥꯡꯖꯩ ꯑꯁꯦ ꯑꯆꯝꯕ ꯑꯃ ꯅꯠꯇꯦ ꯀꯥꯡꯖꯩ ꯑꯁꯤꯅ ꯍꯦꯛ ꯁꯣꯛꯈꯤꯕ ꯂꯥꯏ ꯐꯠꯇꯕꯁꯤꯡꯗꯣ ꯃꯤꯀꯨꯞ ꯑꯗꯨꯅ ꯃꯈꯣꯏꯒꯤꯁꯨ ꯑꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯆꯦꯛꯁꯤꯟꯅ ꯆꯠꯀꯗꯕꯅꯤꯀꯣ ꯉꯁꯤꯗꯤ ꯈꯔ ꯈꯖꯤꯛ ꯑꯌꯦꯠ ꯑꯄꯟ ꯁꯣꯏꯗꯅ ꯄꯤꯔꯛꯀꯗꯧꯔꯤ ꯏꯃꯥꯅꯁꯨ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯉꯥꯏꯔꯁꯤ ꯏꯃꯥꯁꯨ ꯍꯣꯔꯦꯜꯒꯤ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯈꯔ ꯂꯥꯡꯂꯨꯈꯤꯒꯦꯀꯣ ꯅꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯔꯣ ꯃꯍꯥꯛꯀꯤ ꯂꯥꯏꯒꯤ ꯁꯪꯂꯦꯟ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯑꯃꯥꯏꯕ ꯇꯣꯃꯥꯅ ꯈꯪꯒꯅꯤꯗꯣ ꯍꯦ ꯑꯃꯥꯏꯕꯤ ꯅꯪꯒꯨꯝꯕꯤ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯑꯃꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯆꯕꯁꯨ ꯁꯥꯔꯤꯅꯤ ꯐꯩ ꯐꯩ ꯅꯍꯥꯛ ꯀꯌꯥꯝ ꯍꯩꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯩꯒꯤ ꯂꯥꯏꯌꯥꯝꯁꯤꯡꯁꯦ ꯃꯄꯥꯡꯒꯜ ꯈꯖꯤꯛ ꯁꯣꯟꯕꯒꯤ ꯇꯥꯟꯖꯥ ꯑꯣꯏꯈꯤꯕꯒꯤ ꯅꯍꯥꯛꯅ ꯍꯧꯖꯤꯛꯐꯥꯎ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯀꯗꯥꯏꯗ ꯆꯦꯟꯒꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯃꯩ ꯑꯗꯨ ꯍꯧꯒꯠꯂꯤ ꯃꯅꯥꯛ ꯑꯁꯤꯗꯅ ꯃꯤꯒꯤ ꯁꯔꯣꯛ ꯃꯀꯣꯛ ꯉꯥꯛꯇ ꯊꯝꯂꯤ ꯑꯗꯨꯒ ꯑꯀꯟꯕ ꯂꯥꯏꯔꯣꯜ ꯁꯣꯟꯗꯨꯅ ꯃꯈꯣꯏꯕꯨ ꯀꯧꯔꯛꯂꯤ ꯁꯣꯏꯐꯗ꯭ꯔꯕ ꯂꯥꯏꯔꯣꯜ ꯑꯗꯨꯗ ꯐꯠꯇꯕꯗ ꯂꯝꯕꯥ ꯂꯩꯇꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡꯗꯨꯁꯨ ꯂꯥꯎ ꯈꯣꯡꯗꯨꯅ ꯄꯥꯏꯔꯛꯂꯤ ꯑꯃꯥꯏꯕ ꯇꯣꯃꯥꯜꯒꯤ ꯃꯥꯡꯗ ꯄꯨꯂꯞ ꯂꯦꯞꯂꯤ ꯇꯣꯃꯥꯜ ꯎꯏꯁꯤꯜꯂꯝꯕ ꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯛꯂꯒ ꯌꯥꯊꯪ ꯇꯧꯔꯤ ꯇꯥꯕ꯭ꯔꯥ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯂꯥꯏꯌꯥꯝꯁꯤꯡ ꯍꯧꯖꯤꯛꯃꯛ ꯆꯠꯂꯨ ꯃꯈꯥ ꯄꯥꯡꯅ ꯑꯗꯨꯒ ꯂꯩꯍꯥꯎ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯖꯥ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯀꯗꯕꯅꯤ ꯊꯤꯜꯂꯦ ꯍꯧꯖꯤꯛꯃꯛ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯂꯝꯀꯦꯠꯄꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯝꯒꯗꯕꯅꯤ ꯆꯠꯂꯣ ꯅꯊꯧ ꯄꯥꯡꯖꯔꯨꯔꯣ ꯂꯥꯏ ꯐꯠꯇꯕꯁꯤꯡꯗꯨ ꯌꯥꯊꯪ ꯐꯪꯕꯒ ꯑꯗꯨꯃꯛ ꯃꯥꯡꯈ꯭ꯔꯦ ꯁꯣꯝꯗꯅ ꯊꯕꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯇꯨꯡ ꯏꯟꯗꯨꯅ
ꯂꯩꯍꯥꯎ ꯀꯥꯡꯖꯩ ꯑꯗꯨ ꯍꯥꯏꯗꯨꯅ ꯆꯠꯂꯤ꯫ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯛꯂꯤ꯫ ꯑꯀꯟꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯝ ꯑꯁꯤꯗ ꯂꯩꯍꯥꯎ ꯆꯠꯂꯤꯕ ꯑꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯐꯠꯇꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡꯗꯨ ꯂꯩꯍꯥꯎꯕꯨ ꯍꯥꯠꯂꯒꯤ ꯃꯇꯥꯒꯨꯝ ꯄꯥꯏꯁꯤꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯤꯛ ꯃꯌꯥꯏ ꯀꯜꯂꯕ ꯀꯥꯡꯖꯩ ꯑꯗꯨꯅ ꯉꯥꯛꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯍꯥꯎ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯃꯌꯥꯝꯗꯨ ꯎꯔꯨꯕꯗꯒꯤ ꯃꯁꯥꯗꯨ ꯀꯤꯈꯤꯕꯅ ꯇꯔꯪ ꯆꯠꯈ꯭ꯔꯦ꯫ ꯄꯥꯏꯔꯤꯕ ꯀꯥꯡꯖꯩ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯏꯇꯥ, ꯅꯍꯥꯛ ꯄꯥꯈꯠꯀꯅꯨ꯫ ꯃꯈꯣꯏꯅ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯄꯥꯏꯌꯣ ꯀꯥꯡꯖꯩꯗꯣ, ꯈꯨꯗꯨꯝ ꯆꯦꯠꯅ꯫ ꯀꯔꯤꯒꯤ ꯑꯗꯨꯛ ꯊꯧꯅꯥ ꯂꯩꯇ꯭ꯔꯤꯕꯅꯣ ꯏꯇꯥ? ꯂꯩꯍꯥꯎ ꯃꯇꯥꯒꯤ ꯋꯥ ꯑꯗꯨꯅ ꯊꯧꯅꯥ ꯑꯣꯏꯗꯨꯅ ꯃꯍꯥꯛ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯄꯣꯛꯈꯤꯗ꯭ꯔꯦ꯫ ꯀꯥꯡꯖꯩ ꯑꯗꯨ ꯈꯨꯗꯨꯝ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯀꯥꯡꯖꯩ ꯑꯗꯨ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯆꯠꯂꯤ꯫ ꯂꯩꯍꯥꯎ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕ ꯑꯗꯨꯗ ꯐꯠꯇ꯭ꯔꯕ ꯇꯤꯟꯃꯨ ꯂꯩꯃꯨꯁꯤꯡꯗꯨ ꯊꯕꯥꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯐꯨꯅꯈ꯭ꯔꯦ꯫ ꯊꯕꯥ ꯃꯇꯥꯗ ꯂꯥꯎꯔꯤ꯫ ꯏꯇꯥ, ꯊꯨꯅ ꯌꯥꯡꯅ ꯆꯠꯂꯒ ꯏꯔꯣꯟꯅꯨꯡ ꯑꯗꯨꯗꯒꯤ ꯂꯩꯔꯥꯡ ꯑꯗꯣ ꯍꯦꯛꯂꯨꯔ ꯆꯠꯂꯣ ꯏꯇꯥ꯫ ꯂꯩꯍꯥꯎ ꯃꯇꯥꯅ ꯂꯥꯎꯔꯛꯄ ꯑꯁꯤꯗ ꯃꯍꯥꯛ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯂꯒ ꯆꯥꯏꯔꯦꯜ ꯏꯃꯥꯒꯤ ꯏꯔꯣꯟꯅꯨꯡꯗ ꯆꯣꯡꯊꯈ꯭ꯔꯦ꯫ ꯂꯩꯍꯥꯎ ꯏꯔꯣꯟꯅꯨꯡ ꯑꯁꯤꯗ ꯃꯍꯥꯛ ꯀꯔꯤꯁꯨ ꯇꯧꯗꯕ ꯑꯁꯤꯗ ꯏꯉꯛ ꯉꯛꯆꯩ꯫ ꯀꯔꯤꯅꯣ? ꯑꯩꯅ ꯏꯔꯣꯟꯅꯨꯡ ꯑꯁꯤꯗ ꯅꯤꯡꯁꯥ ꯁꯣꯔꯍꯣꯟꯕꯗ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯑꯩꯕꯨ ꯁꯤꯔꯕ ꯖꯥꯠꯂꯥ? ꯃꯗꯨ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯍꯥꯛ ꯑꯁꯨꯝ ꯁꯣꯜꯂꯤꯉꯩ ꯃꯨꯛꯁꯨꯛ ꯃꯨꯕ ꯌꯥꯝꯅ ꯆꯥꯎꯕ ꯇꯥꯡ ꯖꯤꯂꯤꯟ ꯑꯅꯤꯅ ꯃꯥꯒꯤ ꯃꯥꯡꯗ ꯂꯩꯔꯝꯕ ꯑꯁꯤꯗ ꯂꯩꯍꯥꯎ ꯃꯁꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯨꯝ ꯈꯖꯤꯛꯍꯜꯂꯤ꯫ ꯂꯤꯟ ꯑꯗꯨꯅ, ꯍꯥꯏ ꯏꯃꯣꯝ ꯑꯣꯏꯕꯤ, ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ? ꯍꯥꯏꯌꯨ, ꯑꯁꯦꯡꯕ ꯌꯥꯋꯥ ꯄꯥꯎꯁꯥꯗ꯭ꯔꯕꯗꯤ ꯅꯍꯥꯛꯄꯨ ꯈꯨꯗꯛ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯒꯅꯤ꯫ ꯂꯩꯍꯥꯎ ꯈꯨꯕꯥꯛ ꯆꯥꯡꯖꯧ 10 ꯂꯣꯟꯅꯗꯨꯅ ꯃꯥꯂꯦꯝ ꯂꯩꯄꯥꯛꯇ ꯈꯨꯔꯨ ꯈꯨꯗꯛ ꯄꯨꯟꯗꯨꯅ ꯈꯨꯔꯨꯝꯖꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯏꯕꯨꯙꯧ ꯑꯅꯤꯕꯨ ꯅꯆꯥꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯅꯃꯣꯝ ꯑꯣꯏꯕꯤ ꯑꯩꯒꯤ ꯌꯥꯋꯥ ꯑꯁꯤꯇꯗꯤ ꯇꯥꯕꯤꯈꯣ꯫ ꯑꯁꯦꯡꯕ ꯌꯥꯋꯥꯅꯤ, ꯏꯄꯨꯛ ꯑꯅꯤ ꯂꯣꯡꯗꯅ ꯑꯁꯦꯡꯕꯇ ꯍꯥꯏꯖꯒꯦ꯫ ꯅꯃꯣꯝ ꯑꯣꯏꯕꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯗꯤ ꯏꯃꯥ ꯑꯃꯥꯏꯕꯤ ꯊꯔꯣꯅ ꯇꯥꯛꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯆꯕꯅꯤ꯫ ꯑꯐꯕ ꯊꯧꯒꯥꯏ ꯇꯧꯕꯤ ꯏꯃꯥꯅ ꯐꯠꯇꯕ ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕ ꯑꯃꯕꯨ ꯃꯔꯨꯞ ꯐꯪꯅ ꯃꯥꯡꯍꯟꯅꯕ ꯊꯧꯔꯥꯡ ꯑꯃ ꯂꯥꯡꯖꯔꯤ꯫ ꯈꯪꯗ ꯎꯗ ꯂꯩꯇꯕ ꯈꯨꯌꯨꯝꯅꯤ ꯈꯟꯖꯩꯗꯣ ꯅꯃꯣꯝꯅ꯫ ꯅꯃꯣꯝꯅ ꯍꯥꯏꯖꯔꯤꯕ ꯌꯥꯋꯥꯅ ꯃꯤꯅꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯅꯃꯣꯝꯒꯤ ꯊꯋꯥꯏ ꯃꯉꯥꯁꯦ ꯀꯠꯊꯣꯛꯆꯔꯤ ꯄꯨꯛꯅꯤꯡ ꯑꯅꯤ ꯂꯣꯡꯗꯅ꯫ ꯏꯆꯥꯒꯤ ꯅꯇꯧ ꯌꯦꯡꯅꯤꯡꯗꯨꯅ ꯑꯗꯨꯛ ꯌꯦꯡꯕꯅꯤ꯫ ꯐꯔꯦ, ꯇꯥꯏꯕꯪꯅ ꯇꯔꯥꯏꯅ ꯐꯪꯗ꯭ꯔꯕ ꯂꯩꯔꯥꯡꯁꯦ ꯍꯦꯛꯆꯔꯣ꯫ ꯃꯥꯡ ꯐꯗ꯭ꯔꯕ ꯂꯩꯔꯥꯡꯅꯤ, ꯈꯣꯌꯨꯝ ꯑꯣꯏꯕ ꯃꯥꯅ ꯁꯦꯝꯈ꯭ꯔꯕ ꯇꯥꯏꯕꯪꯒꯤ ꯊꯧꯒꯥꯏ ꯄꯥꯡꯅꯕ ꯍꯥꯏꯗꯨꯅ꯫ ꯂꯩꯔꯥꯡꯁꯦ ꯇꯟꯅ ꯍꯦꯛꯂꯒ ꯌꯧꯔꯣ꯫ ꯃꯗꯨ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯈꯪꯗ ꯃꯥꯡꯈ꯭ꯔꯦ꯫ ꯂꯩꯍꯥꯎ ꯌꯦꯡꯕꯗ ꯑꯀꯤ ꯇꯨꯖꯨꯡ ꯄꯣꯛꯂꯕ ꯂꯩꯔꯥꯡ ꯑꯁꯤꯕꯨ ꯇꯞꯅ ꯍꯦꯛꯂꯤ꯫ ꯂꯩꯔꯥꯡ ꯃꯥꯒꯤ ꯃꯉꯥꯜꯅ ꯏꯔꯣꯟꯅꯨꯡ ꯑꯗꯨ ꯄꯨꯡꯉꯥꯟ ꯉꯥꯟꯈ꯭ꯔꯦ꯫ ꯂꯩꯍꯥꯎ ꯏꯔꯣꯟꯅꯨꯡ ꯑꯁꯤꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯤ ꯃꯁꯦꯛ ꯃꯉꯥꯟꯒ ꯂꯣꯏꯅꯅ꯫ ꯊꯕꯥꯒ ꯐꯨꯅꯔꯝꯕ ꯂꯩꯌꯥꯝꯁꯤꯡꯗꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯊꯕꯥꯗꯨ ꯃꯃꯣꯟ ꯅꯣꯛꯆꯔꯤ ꯃꯇꯥꯅ ꯃꯥꯏ ꯄꯥꯛꯅ ꯂꯩꯔꯥꯡ ꯑꯁꯤꯕꯨ ꯍꯦꯛꯂꯦ ꯈꯟꯕꯗ꯫ ꯂꯩꯍꯥꯎ ꯂꯩꯔꯥꯡ ꯑꯗꯨ パꯏꯗꯨꯅ ꯃꯇꯥꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯍꯥꯏꯔꯤ꯫ ꯏꯇꯥ ꯂꯥꯛꯑꯣ, ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯃꯥꯏ ꯄꯥꯛꯂꯒꯅꯤ꯫ ꯏꯇꯥꯒꯤ ꯅꯤꯡꯕꯁꯨ ꯁꯣꯏꯗꯅ ꯊꯨꯡꯂꯒꯅꯤ꯫ ꯏꯇꯥ, ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ꯫ ꯉꯁꯤꯗꯤ ꯏꯇꯥꯅ ꯑꯋꯥꯕꯗ ꯇꯥꯗꯨꯅ ꯂꯩꯒꯗꯧꯔꯕ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯦ ꯏꯇꯥꯅ ꯀꯜꯂꯕꯅꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ꯫ ꯏꯇꯥ, ꯅꯣꯡꯁꯨ ꯉꯥꯟꯗꯧꯔꯕ ꯃꯥꯜꯂꯤ, ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯤ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯊꯕꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏꯅ ꯃꯤꯀꯨꯞꯇ ꯊꯔꯣꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯂꯩꯍꯥꯎ ꯂꯩꯔꯥꯡ ꯑꯁꯤꯕꯨ ꯊꯔꯣꯗ ꯁꯤꯟꯅꯔꯤ꯫ ꯄꯦꯜꯂꯦ, ꯉꯁꯤ ꯏꯆꯥꯅ ꯄꯥꯡꯊꯣꯛꯂꯤꯕ ꯊꯕꯛꯁꯦ ꯇꯥꯏꯕꯪ ꯑꯣꯏꯕ ꯑꯣꯏꯕꯤ ꯑꯃꯅ ꯍꯦꯛꯇ ꯄꯥꯡꯊꯣꯛꯄ ꯉꯝꯒꯗꯕ ꯅꯠꯇꯦꯀꯣ꯫ ꯅꯍꯥꯛꯁꯦ ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯃꯄꯣꯛ ꯑꯣꯏꯕꯅ ꯃꯈꯣꯏꯒ ꯃꯥꯌꯣꯛꯅꯕꯗ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯕ ꯑꯩꯅ ꯅꯪꯕꯨ ꯎꯕ ꯑꯗꯨꯃꯛꯇꯗ ꯈꯪꯈ꯭ꯔꯕꯅꯤ꯫ ꯅꯍꯥꯛ ꯅꯠꯇꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯕꯁꯨ ꯏꯃꯥꯅ ꯈꯪꯈ꯭ꯔꯦ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯩꯅ ꯃꯪꯖꯔꯛꯄ ꯃꯪꯂꯥꯜ ꯑꯗꯣ ꯏꯆꯥꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯍꯜꯂꯤ꯫ ꯑꯃꯥꯏꯕ ꯇꯣꯃꯥꯜꯕꯨ ꯀꯔꯝꯅ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯈꯟꯗꯨꯅꯇ ꯂꯥꯛꯄꯅꯤ꯫ ꯑꯩꯅ ꯃꯥꯕꯨ ꯍꯦꯛꯇ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗꯕꯅ꯫ ꯉꯁꯤꯗꯤ ꯏꯆꯥꯅ ꯃꯥꯏ ꯄꯥꯛꯂꯦ, ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯅꯇꯥꯒꯤꯁꯨ ꯅꯤꯡꯕ ꯁꯣꯏꯗꯅ ꯊꯨꯡꯂꯒꯅꯤꯀꯣ꯫ ꯅꯍꯥꯛꯁꯨ ꯄꯣꯊꯥꯔꯣ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯧꯅꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯁꯤꯀꯣ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯅ ꯑꯃꯥꯏꯕ ꯇꯣꯃꯥꯜꯒꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ꯫ ꯂꯩꯍꯥꯎ ꯃꯄꯨꯡꯅꯤꯡ ꯅꯨꯡꯁꯤꯅ ꯍꯤꯍꯤ ꯀꯞꯂꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯥ ꯃꯇꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ꯫ ꯃꯃꯥ ꯇꯣꯝꯕꯤ ꯃꯆꯥꯕꯨ ꯃꯊꯥꯗ ꯆꯦꯖꯠ ꯀꯣꯟꯗꯨꯅ ꯃꯍꯥꯛꯁꯨ ꯀꯞꯂꯤ꯫
Asum tꯧna matam mana asum chatkibana namidanggi matam oire. Amaibi tharo mahak angawba phina kuplaba phidada phamduna lehauna heglakpa potlamsingdo mafam chana thamli. Leirang adu makhuna tapna pairaga awang kawru magi maikaida onduna kali. Semba saba pumba loreduna mai adu hoguli. Tharo mamit ani adu chena usinaduna lairo leptana solagli. Somdana akan ba lairol sonduna talakpa asida tomalgi timulay musingdo khangba ngamdraduna magi mahanphamda hankre matam chupagi oina. Tharo thabagi thawai mirel bu kauri khudak asida thaba panthadana amaibi tharogi mangda lepli. Haujikti nahaki na thau pangluro chalo ahingsna loijingai. Haujikti mahak nangonda karisu taropa ngamlaroi. Mahaki matik mayai pumba chamlabani. Wadu tabada thaba khudak asida mangkre. Somdana amaiba tomal mahaki lai sanafam asida yam sauna leiri. Asumna leiringai thabagi thawai mirel adu khangaudana chongsilaktuna tomalgi mathai adu hingthat thali. Thaba harawbana masa pumba yomsinduna nokli kapsu kapli. Tomalgi thawai mirel puduna lairamlan pangkre. Ahingi matam loyaduna anganba ayukni. Khun lekai adu tomal sibagi pauna pumnin nille. Mahagna afaba saduna khun lekai asida tawramba mayamdo haujikti pumnamakna khangkre. Tomalna mahaki lai sanafam aduda sidamba miksi asina. Haujikti khun lekai asi ingna chingna leiba lekai haibadu oire. Lehau yam nungaina tumli. Mahaki manglanda thabana laktuna matabu yengduna hairi. Ita nangna ibu lairamlen asida ingna chingna leihanbire natayam nungaire ita. Adubo egi maraibak thihauraba ipa imabu nahakna yengsinbiyo ko ita. Madu hairamlaga adumak mangkre. Asumna matam kharasu haukre. Haujikti leihauna matana hairambagi matung inna thabagi mama mapabu nungsina luna tauduna imungani amata oina nungaina pankirami.